ꯈꯖꯤꯛ ꯍꯣꯡꯕ ꯑꯣꯏꯒꯦꯔꯥ ꯌꯥꯝꯅ ꯍꯣꯡꯕ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕ ꯃꯤꯁꯛ ꯑꯃꯅ ꯑꯍꯣꯡꯕꯒꯤ ꯃꯃꯤ ꯑꯃ ꯎꯠꯂꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯁꯨꯃꯛ ꯈꯪꯕ ꯇꯥꯕꯅꯤ꯫ ꯅꯨꯔꯩ ꯑꯗꯨ ꯃꯦꯂꯩ ꯁꯅꯥꯗꯨꯅ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯇꯥꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔꯒ ꯍꯦꯟꯅ ꯅꯛꯁꯤꯟꯗꯨꯅ ꯆꯤꯔꯣꯜꯒꯨꯝ ꯃꯤ ꯇꯥꯈꯤꯗꯅꯕ ꯃꯑꯣꯡꯗ "ꯀꯩꯒꯨꯝꯕ ꯑꯃ ꯊꯣꯛꯄ ꯃꯥꯜꯂꯤ, ꯍꯥꯏꯌꯣ ꯃꯦꯂꯩ, ꯅꯪ ꯀꯩꯗꯧꯔꯒꯦ?" ꯃꯦꯂꯩ ꯁꯅꯥꯗꯨ ꯇꯞꯅ ꯅꯣꯟꯈꯠꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯗꯨ ꯑꯃꯨꯛꯇ ꯌꯦꯡꯏ꯫ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯔꯒ ꯇꯞꯅ ꯈꯨꯝꯃꯤ, "ꯏꯇꯥ, ꯃꯤ ꯌꯥꯝ ꯂꯩ, ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ." "ꯑꯗꯨꯅꯦꯕ, ꯅꯪ ꯀꯩꯅꯣꯝ ꯇꯧꯕꯗꯤ ꯃꯥꯜꯂꯦꯕ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝ ꯈꯜꯂꯨꯅꯨ꯫ ꯍꯣꯔꯦꯟ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯌꯨ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝꯗꯣ ꯏꯇꯥ." ꯃꯦꯂꯩ ꯁꯅꯥꯗꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ, ꯑꯗꯨꯕꯨ ꯆꯤꯝꯕꯥꯜ ꯂꯥꯟꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯗ꯭ꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯤꯂꯤꯗꯨꯁꯨ ꯂꯥꯛꯏ꯫ ꯂꯤꯂꯤ ꯂꯥꯛꯄꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯤꯂꯤ ꯅꯣꯛꯃꯤ ꯇꯧꯕ ꯃꯥꯏꯊꯣꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ, ꯑꯗꯨꯒ "ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯈꯣꯏꯅꯤ ꯌꯧꯔꯛꯄ? ꯈꯔ ꯉꯟꯅ ꯍꯦꯛꯇ ꯂꯥꯛꯀꯦ ꯇꯧꯕꯁꯦ, ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯅ ꯍꯦꯛꯇ ꯌꯥꯗꯕ ꯇꯧꯔꯤꯁꯦ꯫ ꯂꯥꯛꯑꯣ ꯃꯅꯨꯡ ꯆꯪꯂꯁꯦ, ꯃꯌꯥꯝꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯣ." ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯤꯂꯤ ꯃꯍꯥꯛꯅ ꯇꯧꯗꯨꯅ ꯄꯨꯟꯅ ꯃꯅꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯤ, ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯍꯥꯟꯅꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯝꯃꯤ꯫ ꯃꯤꯅꯠꯁ ꯈꯔꯗꯤ ꯑꯁꯨꯃꯛ ꯆꯪꯏ, ꯂꯣꯏꯔꯦ ꯍꯥꯏꯔꯕꯗ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯥ ꯑꯃꯗ ꯂꯥꯛꯂꯤ꯫ ꯇꯦꯂꯔ ꯂꯩꯔꯝꯃꯤ, ꯃꯤ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯤꯂꯤꯗꯨ ꯑꯃꯨꯛꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯁꯤꯗꯒꯤꯁꯦ ꯅꯣꯏ ꯑꯅꯤꯒꯤ ꯃꯦꯆꯤꯟ꯫ ꯍꯣꯔꯦꯟ ꯕ꯭ꯔꯦꯛ ꯇꯥꯏꯝ ꯂꯩꯔꯛꯀꯅꯤ, ꯑꯗꯒꯤ ꯁꯨꯇꯤꯅ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗꯅꯤ꯫ ꯅꯣꯏꯗꯤ ꯂꯝꯁꯨ ꯂꯥꯞꯄꯅꯤꯅ ꯁꯤꯗ ꯂꯩꯅꯕ ꯁꯤꯜꯂꯨ ꯍꯥꯏꯔꯒꯁꯨ ꯌꯥꯅꯤꯌꯦ, ꯑꯩ ꯑꯗꯨꯃꯛ ꯁꯤꯟꯒꯦ." ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯕꯗ ꯇꯞꯅ ꯈꯨꯝꯃꯤ ꯅꯨꯔꯩ ꯑꯗꯨꯅ, "ꯂꯩꯐꯝꯒꯤꯗꯤ ꯌꯥꯅꯤ ꯏꯆꯦ, ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯗꯒꯤ ꯑꯁꯨꯃꯛ ꯂꯥꯛꯆꯒꯦ꯫ ꯑꯩꯒꯤꯁꯨ ꯏꯃꯥꯟꯅꯕꯤ ꯑꯁꯤꯒꯤꯁꯨ ꯌꯨꯝꯁꯦ ꯃꯤꯔꯣꯜ ꯂꯩꯖꯗꯕ, ꯑꯗꯨꯅ ꯁꯤꯗ ꯂꯩꯕꯗꯨꯃꯗꯤ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯦ." "ꯍꯣꯏ, ꯀꯥꯏꯗꯦ, ꯅꯣꯏꯅ ꯍꯦꯛ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯔꯒꯅ ꯍꯦꯛ ꯂꯩꯌꯨ, ꯅꯣꯡ ꯐꯥꯗꯣꯛꯁꯨ꯫ ꯑꯗꯨꯗꯤ ꯅꯣꯏꯁꯨ ꯅꯊꯧ ꯇꯧꯔꯣ, ꯑꯩꯁꯨ ꯑꯇꯣꯞꯄ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ, ꯂꯥꯛꯄꯗꯒꯤ ꯌꯦꯡꯗ꯭ꯔꯤ." ꯂꯤꯂꯤ ꯑꯗꯨ ꯋꯥꯐꯝꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯦꯂꯩ ꯁꯅꯥ ꯑꯃꯗꯤ ꯅꯨꯔꯩ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯣꯝꯗ ꯇꯞꯅ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯇꯤ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯋꯥꯡꯕꯗꯨ ꯃꯥꯒꯤ ꯅꯍꯥꯟꯗꯒꯤ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯦꯛ ꯄꯨꯊꯣꯛꯇꯨꯅ ꯁꯨꯃꯥꯡ ꯃꯆꯤ ꯑꯃꯗ ꯁꯨꯅꯕ ꯇꯧꯏ, ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ꯫ ꯃꯄꯥ ꯆꯥꯎꯔꯦꯜ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯗꯦꯕ ꯀꯔꯃ ꯑꯃ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯂꯛꯅꯅꯤꯡꯕ ꯄꯣꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ, "ꯏꯕꯨꯡꯉꯣ, ꯇꯧ, ꯉꯥꯡꯕ ꯁꯛꯄꯁꯦ ꯈꯔ ꯇꯥꯟꯅꯔꯒꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ, ꯑꯗꯨꯕꯨ ꯇꯥꯗ꯭ꯔꯕꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯅꯪꯅ ꯇꯧꯕ ꯇꯥꯕꯅꯤ." ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯕꯅ ꯄꯨꯋꯥꯡꯕꯗꯨ ꯊꯧꯁꯥꯗꯅ ꯈꯨꯝꯃꯤ, "ꯄꯥꯕꯅ ꯐꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯕꯁꯨ ꯑꯩꯅ ꯍꯦꯛꯇ ꯅꯨꯄꯤ ꯄꯨꯔꯛꯀꯗꯕ ꯂꯩꯇꯦ꯫ ꯅꯨꯄꯤ ꯊꯤꯕꯕꯨ ꯆꯥꯛ ꯏꯁꯤꯡ ꯐꯤꯁꯨ ꯐꯤꯁꯥꯝ ꯇꯧꯅꯕ꯭ꯔꯣ? ꯑꯩ ꯂꯣꯏ ꯇꯧꯒꯦꯀꯣ ꯄꯥꯕ, ꯑꯗꯨꯅ ꯄꯥꯕꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯆꯠꯈꯣ, ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯔꯅꯨ." ꯃꯆꯥꯒꯤ ꯃꯐꯝꯗ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯅ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯐꯝ ꯑꯁꯤ ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯤ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ "ꯍꯧꯖꯤꯛꯄꯨꯗꯤ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯃꯤ, ꯈꯔ ꯈꯛꯇ ꯉꯥꯏꯔꯤ ꯅꯄꯥꯏꯅ ꯍꯥꯏꯕ ꯋꯥꯁꯤꯗ ꯄꯣꯞ ꯇꯥꯒꯗꯕ꯫ ꯏꯕꯨꯡꯉꯣ, ꯐꯔꯦ, ꯌꯨꯝ ꯁꯪꯉꯝꯃꯨ, ꯏꯄꯥ ꯆꯠꯂꯨꯈꯤꯒꯦ." ꯃꯆꯥꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯄꯨꯋꯥꯡꯕꯗꯨ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯕꯛ ꯑꯗꯨ ꯇꯧꯍꯧꯏ꯫ "ꯀꯩ ꯈꯪꯗꯅ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯑꯩ ꯍꯦꯛ ꯎꯕ ꯈꯨꯗꯤꯡ ꯅꯨꯄꯤ ꯊꯤꯅ ꯋꯥ ꯉꯥꯡꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯅꯨꯄꯤ ꯊꯤꯕꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯇꯧꯅ, ꯀꯩ ꯈꯪꯗꯅ ꯑꯩꯅ ꯁꯣꯝꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯦ ꯀꯩꯅꯣ ꯈꯪꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ." ꯃꯆꯤꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯎꯪꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯋꯥꯈꯜ ꯑꯗꯨ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯤ꯫ "ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯀꯥꯎꯊꯣꯛꯄ ꯉꯝꯗꯅ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯌꯥꯝꯅ ꯁꯣꯏꯔꯕ꯭ꯔꯥ? ꯁꯣꯏꯗꯦ, ꯑꯩꯅ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯉꯥꯏꯔꯤꯁꯤ꯫ ꯑꯩꯅ ꯈꯪꯗꯕ ꯋꯥꯔꯤ ꯈꯔꯁꯦ ꯈꯪꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯒꯦ꯫
Asumna wakhal adu khanduna pi adu makha tana mahak surami. Adubu matang sana laikai ki mamanaba ama makhoida laklami. Mana pi subaduda magi manakta sanglaktuna tapna phamtharai. Noi pabuna soida nangdo pi sudur lehawi haibaduda laini nangin nakta. Itaw hoidi thabak jinbanina ekhoi ga punba phau sangbu nate. Makhut adudi leptana mataw aduna hairaklibadugi wadi pakhum pirai. Aini na wagri taw kari nungi thabak asi tawrubano haidana khalibani. Warasu wana thabak ama tawrido pharam. Hore namidang wairamtudi asoi phawba sum koithosidana yadro. Yai taw jasi. Aisu yumda dum leibado ai talli tasin. Nang thabak lehubro. Thoidokpa leite kayaruba leiragi nangki. Nang laisa matang yam sari. Ai wa mangki. Si phisa amukta sasat loisilaga ai kada phamusi. Soida sanabada kaya kaidokti. Hoi haiduna puwangbaduna thabak ado sasat loisinkri. Aduga punna laikai ki mamanabaduga magi kada sanglai. Puwangbado mamanabadubu yengna tapna. Itaw wafam asi ai hangi haina khalakpa yam kuire. Adubu matang sade. Ai ni hekta hangbudasu. Adubu ngasidi matang yam sari. Hangune kayam lu wafam no. Nangna adu koithoptuna leiribaduba. Nupa mandi deibo. Adugi nateda. Sum noina muklana khangadrana itumta pakhatpa. Adu yarisi. Aina hangi haina harise ataygi nate. Meleisana khangbra. I khangradi kaino. Aikoi lengam tani. Adu madi sikrabra hingibra khangti. Moi mama masa loina mangkri. Matang asida asumma wa ma hairagadi kaya phajaba ma oidre. Nahan memsa aduna thamoi sengna haijarakpaduni. Kanadasu haidokano haina mafam ado ningsingduna tapna. Nahan nungma aina thabak halakpada bazar samai. Aduda maman manupi ma aina thengnarakpu. Adubu mahanadi khangamche. Aitana ma khangmani. Kamay tongna makoy mangkribano. Nangi doitaw miyo naramgani. Hingaga bu kaidobagi makoy lainabagi damak khulasi lakdoino. Makoy gi warise tasingba makhangti maramdi mama masana lotsinna bhonakri. Adubu miyamna haibadadi aikoi laikaigira thangnaba khulgira nupa amaga meleisanaga nattaba kari no tawrami sumaina hai. Nati khangdrabasu yaba wafam asibu kaigino nangnena luna khalib. Luna khanbagi wanati. Aigi wakal asida sum khangninglaga leirab aduginida. Adoita thaina nangna manu sibugum tawkibado. Nang mai wakal kauthoko nangdi natomtani aduna aphabi ma yengo. Matam aduda manasu nang nungsididana. Aduga hausikti mahak hinglamba thoklabasu nang mabu amuk hana khanba yadrako. Nangna manungsibado matam henkre. Maramdi sagai siki piba natomtani. Mapup kaidana leiman chandriba leirangoina thiyo. Mina khongnet na phamoiduna hundok piram laba mabu nang khungi khanganuko. Isam samna phaningduna hairakpu wahai ama oirabasu wahai aduna thamoi sengna nungsiriba magi mafamdadi hugi nongsu bugum thokli kari khongani haina khangdi tumina lei. Mamanabado tapna muk makha tai. Hingbasu hinglamgani khantre. Aduga aina hariba wase nangi thamoi kairasuno haina haibu wafam ama nate. Nangi phanaba haibani wase soidanasu alsing hairakani. Puangba mataw aduda munna yengduna penthokpagi minok ama noktuna. Aigishu khandeda sum thengnarakpado yam familiar oiba aduda sum hanglibani horen kaijaseba. Kaidubu satoino lapna saloida asoi phawba sum thu saibani. Thangnaba khulgi leisabi masa masa phajaba yam lei hai. Nangi amta yengse nangbu kayam kui leidoino nupi thinaba tawrodana. Nangdi hairiba nangdi. Aidi yamba lei nangdi natomtani khenaba yam leini. Hoi adu sumuk sumi khangdradi taw ai kaidokdoino haibagamta. Laina tamakpa ma laksano haibado yaroiko nang. Nang la khara phagadra hairaga hena matha hape nushi phattidako oiba. Makhoi anidu asi haina punna nokminai. Aduga ngayhak pothasi haiduna tumina leikhirami. Puwangbado hipna wakal ado mawon kaya makhali.
Karigumba laikha tarabi ama tasengna oiramlabasu mabu asumak nungsikigadra kamdawni haina adubu tumina lay tawpham khangdre. Mabukning aduda asumna hai. Samasna tathina nganglagli. Sagayna pamdra haidunabu aibu mabu inthokadrane. Magi mapang thongni saktam adu natkidena aina pamise. Mabudi aina thamoy sengna nungsibani. Oiningbu oiram ai mabu nungsi. Mahanabu aibu accept tawke hairabadi layman chalabi oirabasu laikha tarabi oirabasu ai ma lawgani. Melaisana thamoy aina khoidazabi nang kashu tawdabadi oiramuko. Ai nangbu yamna nungsi. Nang yam pamuzai. Karigino aigi thamoy asina nangbu asukki matik nungsiribasibo. Tapna haisa mabukning aduda nungsa aduna sagalakpani ngayak pothanaba haiduna tawkirami. Thabak maphamdani pothanabagi matam oirakli. Ayuki sa ising ama chaba natri haiduna akoy anido mayam aduga mahay chaksarami. Ngasidi Lily mahakso mayam marak aduda yaurami. Lily ngasida lakliba aniduba yengna tapna. Noyani lakpagini aina ngasi chicken thongdaraga mayam puna sarisi. Yengoy noyna khangdaba lairagasu hanagi lairamliba makoi mayam asida hektang punna khangkhangda kaya tanawko. Adubu dukan asigi aigi business asigi mai khunaba thabakti kaidongnungdu tawba yadeko. Nurai amadi melaisana makoi anido hoi gyan tai haibugum makuk adu nomi. Wadi ngangdre ngayak asumna chang ising adu musaraga pothanaba matam oirakle haina makoi mayam ado ngayak pothanarami. Asumna ngayak pothaduna leiringai aduda tamngan badugi kolado yam thazadana nurai mangonda lai. Kol lakpaduda mi khara komba mafam amada thorakle aduga receive tawduna wari sanarami. Tamngan baduna tapna thabak lakpadubu nungaibro wabro kamay tawgi. Nurai nokfet tawna kumi. Aikhoidi thabakta tawduna lakpa misaknina thabak ama tawbagidi wadeda yam nungai. Aigi paisa lakpam sinpam ama masak khangna laibasida. Ijeda nang nainingbu loina hayo. Nang khara nungaitaba oiragadi aingonda hairo ai haigi. Khudakta ai phone tawraktuna. Yadi adumaina tawganu. Aina haibado isida khanganba pamde haidani. Ai hena ikaigani haiba nangbo. Thabak ama taw taragadi ngamnaba mayok yagadabani. Ai tusonbi nate. Nangi wahay aduna aina nangbo hena nungsinaba masak ama oiri. Thongna leibi isang thawbi nangumbise ay pami. Talibo ay di waga ngang dawba. Nang di kay jang jaraba karong kanda mong thuglaktoyno. Ayuni nga po nang ba hore lauro adu oiragana. Tamngan baduna kumlaklibu wado taraga noksay nureyedo aduga. Yaribamta angangdongna sumhangine nanguning maginate. Sum mahanda ba ide. Ayuning lang pumalagpa nang ginaong to adu nuray. Aina sida layre haiduna nang nataba thabakti tawganu ko. Aidi nang silawgi hairagadi koibani. Hoiba tawdi. Aiba yam thazadabro kaino. Aingonda thazadaba tawnu ko. Aisu nangbu nungsirini. Ado aikhoini sumaina wari saduna layba yaba matam oiraktre. Aikhoini horen yum halakandoina wari sanarase. Tamngan badu hoi haina tayang hek hainingbba mo oidi. Adubu matang asina yadrabanina tapna kumi. Hoi thamu fazana tawro. Aikoi sidi isaw khara tawganbani masagina nanggashu khalunu ko. Yareba thammage. Mi thabak ama haunakhre. Mi ngasida laklaga thabak ama tawbada pukning sangdi haikiba tare. Asi haina taha nupaduna kari khumlakpa haiba wado muktadana phone adu thammi. Aduga taha thabak tawriba domna sangsinduna thabak adu tawkhre. Miyoibana sugi yauna suraba atanbadubu thadokduna thamlaba thabaki thabak ngaktani loiba kauba leite. Thabak haisidadi matam aduna haukibana hausikti numidang wairam oisingkhre. Puwangbadu masa haipet na laptawna ngasidi yumadudagi thoklaklami. Angang oiringaidagi hauna yumda kaya layraktaba mahakni. Aduna mana sumna laikaidaga thoklakpasi mina yam ngaknai.
Haina haina mana matau hoi lakpada laikai gi hal nupa amana. Hai, bungo, nang bu saurel gi masa nupa tu natrane. Mani khura. Udabu kuiri dana isadi. Karai da satkay banu nang bo. Aswai phaw sum koiru gi tawbani. Nasidi thabak suti oi baga kaiga yumda sum leibase ware haidana. Hoi hoi, chaluro adudi. Hoi hairamduna puwangbado mataw adugi yumda laktuna makoi ahum ado khul thangnaba romda numidang wairam matam aduda makoi chali walking oina Chinyagi phajaba lampakta angangsingna sanariba mayam adubu yengna adubu thengno haina tamlakpa oibana ngasidi ithayek thajadana yaisna hoi kangmuduga thengnarami puwangbasina yaisna si kanano haiba khangdrabasu laikai pakhang masa nupa masa kayana mahakbu khangi phajabada liri khoiribada maming chatliba ma oibanina haina puwangbadubu yengna chatminaba mamanaba mana puwangba nupi phangdana sum leidui sorokpudi asida chaliba nupi masa soina khangi khangnaro ai haina biragi kanano haibadumadi khangningba oirubana kanano haina yengi hoi chumlami phajarami tasingni hek ubada misakado adubu thamoi yobadi oikhitre asidi angang natro noisu thokpa karai de gengang noi bungo asi sab sarabani noina talli hairagana ai sangsin dun haige magalak minarise aikoi thangnabagi angang nupi masani karan tong noi to mi mamangda paisa yarpu natro yani ai togise asi haina makhol thokna nupi masa singdubu yengna bema somdumda lao kaurakli badu mabungumbani aduna kari leiribano haina khalli nupi masa makhoidusu aduna amada abada onsinduna lau ngek chalusi natradi yam nungararoi aikoi thangnabagini yaisna yauna makoi ahum adusu pakhang makhoina leiriba domda lai tapna nupi masa sing aduna laklabanina asida singju sars lau ineki to gi potphamda kaisu thoina wakhalama hena khaluba tawdana makhoi puna laktuna potpham aduda phamthaduna marang tawduna lai ikai thiganbi adusu ikaina duna leiri hangatna phawba yengnaba natte do tasengna hairabada sanabadusu haikrabada ngihak tumina phamduna lei makhoi sing ado tawpham khangdana Lairiba makhoi maseldi dong loinai adubu khara lemba wangang bahitaba nupa nupi makhoidi tumin lei amana mabu thoina yengdaba apam nungsi poknabagi mami amatade ngehak wari do manongai ringaida kaidori haibadu makhangdabani adubu sanaba pirakla matam aduda puwangba madi yaisna makhoi anido amana amada yengnabadi tokraga dukthana duna leirame oiramlibaduda loina soinaba matari khanduna leikaigi mamanaba aduna magi thangnabagi masal gumbi nupi masa aduda onsinduna bema kaino nangi namanabisidi wagabda ngangdena kamai tawbano ikayam thigan brahmaba hoi masagi hainabini madi yariba mankhai wasya ngangjare haina leijab midani mayumdada leinaba hotna misakni ikoina namdana pharaga pureiba puwangbaduna sum tumina leibaduda mamanabaduna khuningna halli wangango haibagum ingit aduda puwangbado nupi masa sing aduda onsinduna noi ai kanano haina khanglamdaba yai ado aigi ming puwangbu kawi noi janing musau ai nei sel singi leiribani aisu maban kaya thokte isan yaisna nangbui kairiro kaino tumina sum leiribaduba mityeng aduna nupi mangonda thamduna hairakpa wa amani mangonda atamnana onsinduna hairaklaba amadi oire aduna khumdabadu nungaiti aduna yaisna do nupaduda yengduna tapna nokmi tawna ikaibagi natti ibo aidi masagi wangangba kaya haitabani adugini
Haiti haina sum ngangrabadi tungda pharak yam tarakpa yaiko. Adu nuwai sidi yariba makai ngangnaba tau. Phana phatrabasu hausidi leisabi pharaklabani. Yaisnado nganglibadu butaraga makok adu nomi. Hairaklibu wafam adu gyantai haibagum asumna ngangnaduna hauba hautaba saminari. Mamsilakadawri haina leisabi masasing adu chatkirami. Mamanabaduna puwangbadadu onsinduna. Yahabani masak matawdido nangine habda sabsar. Nang nupane nang nagra wanga ngajairaga tumina dum leidubo nang natumi leiradi kamai tongni ha. Nang nupi phangdrise nupi mangda matang yam sadana lembasi yoramdau mal. Puwangbado mataw adugi wadu butaraga mataw aduda munna yengduna tapna. As atopa moina sum yengsida laikai kolgi nupi sidi hek talida masidi angang suoi aina udaga halamuni noisu. Ita tabi yaba wahai nupidagi nupana sahi kran baisidi masana tabani nangbu kagi khangjinu haibni. Yare numisu tarak tawre halasi yumda nupigi warise kona muk tawrasi tawnoibo. Taw laba nangamako nupi thiba khangdaba tare natomtani ko. Soinaba tare nupiga thidrabadiba nang haisidi lao chanaba tawrasi. Seldudi nangna khara piram nangna khara paibaidu thokpo oire. Puwangbado tawrisi yengo haibagum makok ado haipet ilami aduga satkirami mafam adudagi paisado piramduna mahai. Yum thangnaba ama oibanina yaisna aduga mata amaga punna room amada leiduna wari makha tarami. Numidang matamdi oisinkrabani. Ibema ibung aduna khoibu makhoigi manakta ithayek thazadana kausilakpado atagi nate magi mamanaba puwangbado gidamak nangse pami hainanaba tawri mal ni masadi lebak yam phai afaba nupanaga haireba. Wada tabda yaisna adu mangonda nukmi onsinduna. Taningdeba nangbo aibu hanubadu leiraga kaido haino taliko aidi chehiyam hanmalasu tali. As amda ngai khuba nangbo magi se direct confirm taraga nangonda hairakpa natri sum wa kanglakli hayeng sat hairasu nang nagra yanaba haidan. Aina si haningi haiba atopa lamda satu sarukpadi laikai sida afabamda leibasina phatra. Laikai nupada yum pale haina yumdong kuding warinaba chibon ngangnabado ai tali asi haribamta nupa nahagi wari se tosep. Khangdi bema wakhaldu munda khalu haibidi haini afaba yam tangmani ko. Makhoi anido asi haina duna warido makhatana atopa romda puthokduna sanakirami. Asidi thabak ama satlingaituda adum tawduna lakpana mamagi hotel ki thabak adu mateng tawtri. Aduna mamadu ngasidi thabak khuding mana loin hek ngamnaba tawringaida yamna wari. Hotel ki thabak loirakpada pungdo ata silami. Saksang aduda melei sana aduna sang ising thongi. Mama memsa aduna pothaba oina tumina phami. Ngasi masanupi asina thabak chatlubadubu ningsingduna tapna. Haima aidi kau ini bema nangi thabak chatlubadubu kamdawe mi anoba thengnabadubu nangbo hainabro. Mama ki waduda melei sanadu noktuna hainadrasu nasaina ngamnaba satlabanina loina yanaba thengnaramima hausikti nasai se hanagum tawtre loina thengnaba ngamnabu hotnarage haidana khali sum thaduna leibase kaisu hek kanaramtre. Masana wakhaladu yam saukthokna hairakpu wadubu taraga mabukning aduda yam harausaba nungaizaba mo oirami. Mama memsa adu hanagi masasi tusonbi amagum leirambani. Tungaine isagi wadu tabada imana pamlibasu madumangni bema samas haisidi samasne asoiba kongai leibani. Nangaini hekta semdokpa ngamba nate aduna thabak khuding phayena khalabadi loin hek tawu. Hoima do imasu aina thabak si chatlabanina hotel ki thabak mayam se loina ngamnabu hotnabada awaba moiramani. Thabak ka hena warasu ima na boirakadra haina aina pakhaliko nasai gidi ima natana kanabu leiribano. Masagi wadu taraga memsa adu mabukning yamna nungsiba amadi oirami. Mabukning adubu tasengna nungsiba ma oirabanina memsa masanupi aduda munna yengduna tapna. Adu hairagani bema imadi ahalni noma natraga noma satkani
ꯇꯨꯡꯒꯤ ꯂꯝꯕꯤꯅ ꯁꯥꯡꯂꯕ ꯃꯥꯡꯒꯤ ꯂꯝꯕꯤ ꯑꯁꯤꯅ ꯇꯦꯜꯂꯛꯂꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯔꯤꯕꯗꯨꯅꯤ ꯅꯪ ꯅꯥꯏꯇꯣꯝ ꯍꯤꯡꯍꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯨꯝ ꯀꯩ ꯑꯗꯨ ꯄꯥꯅꯕ ꯇꯧꯁꯤ ꯅꯪ ꯂꯩꯁꯥꯕꯤꯅꯤꯀꯣ ꯕꯦꯝꯃ ꯃꯄꯨ ꯄꯥꯜꯂꯕꯤ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯃꯁꯤ ꯍꯦꯛ ꯀꯥꯎꯊꯣꯛꯄ ꯑꯃꯒꯨꯝ ꯇꯧꯕꯗꯣ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ ꯃꯦꯂꯩꯁꯅ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯍꯦꯛ ꯁꯥꯟꯅꯔꯕ ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯕꯒꯨꯝ ꯍꯦꯛꯇ ꯇꯧꯏ ꯂꯩꯈꯤꯕ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯇ꯭ꯔꯣꯃꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯥꯗ ꯐꯥꯎꯕ ꯍꯪꯒꯠꯇꯨꯅ ꯌꯦꯡꯕ ꯉꯝꯗꯅ ꯃꯔꯨ ꯂꯨꯛꯊꯥ ꯇꯞꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯩꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯅꯆꯥ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯔꯤꯕꯗꯨꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤन सिगी वफम से यारबदी अमुक हना इमाना हौदोकपिरक्लनु हाइदन इमाई चा हराउना लैसिबा कईगुम्बे इमाना नसाई थादोक्तुना ताइबंपाल असिदगी चटख्रबसु नसाई नाइतोम हिंदुना पुंसिसिन लोइबा फाउबा आई ngaihौरगे इमा अदुबो आई कनामगी मफमदा ओइदबा ngang मिनंबदुदी तसेंना आई तलीमा आई यामना वागनी इमा इसाना मतम अदुदा लांदबमक्ता ओइरबदी ताइबंग सेमा मपुना इसाबु थमोइ सेंना नुंसिबा मिसक अमा सोइदना थाबिरकपा ओइसनु इमानाने ईश्वरदा निजरिबने सानरिबा वारी असि अतै करिगी नत्ते माने मेलैसना असि लैखा तारबी नुपी मचा अमनि हौखिबा कयादा लिथोकपा तमथोकपा यादबा वारी कया अमा लैरिबनि मसीना मसासिदा अपाम नुंसी अमदि अनौबा खोंथांग अमा थांगे हाइदुना खनबा लैबा नत्ते चुमद्रिंग हिंगदबा याद्रे खंदुना हिंगे हाइना खल्लिबा मिसक अमनि मेमसा तपना फरेसे ईश्वरना सोइदुना इमा इसागिसु करिगुम्बा मतममगनि इमा इसा ngasi phauba kanamtad aranba thapakti tawdedana ईश्वर मासु अंगाउमक्ति नत्ते कनाना करी तौई हाइबदुमदि खंगबनि ममा मचा अनिदु असुमना वारी अदु मसादुना तौबा याबा करी करीनो तौखिरम्मि नुंसिबा अमना खजिक होंगबदा इराई लाइना खंगबा हाइबसि हौना सानि अदुना नुरै अदु हंदक मरक खरा होंगी अदुना मागी नुपादुगा कन्ना खतनरी फोन अदु लाउनरी अैना कईदो होंबगिनो नंगना आई होंगे होंगे ना हाइसिबो नंगना तरोपा फोन अैना पाइदबा यावब्रो अै नंगोंदा मेसेज थादब्रा कईदनोबा नंगना आई होंगे होंगे ना हाइसे नुपा मतंग याम चादना याम खमनजरबसुने अै याम हाइनदेको नुपीदुना साउना हाइरकपा ओइरबसु नुपादुदी तपना कैसु तौदबगुम खुम्मी असु कुइना सांगना लोइनरकपसिदा नंग नैबु हाइनदे हाइबा मा यावदे अदुबु ngasiदी नंग होंगे वहाइदु फाउबा अइंगोंदा हाइबा नंग ngami हायोदुदी हंदक मरक नंग वेटिंग लैरिबदु कनागा हा असु कुइबसे नंग नोंगबदा अहिंगा थेंगबदा वरी साउमी नते नुरे नंग अइंगोंदादी तौसिनगनुबा माना फना साउना हाइबु वा ओइरबसु नुपादुना तपथरकपना मरम ओइदुना नुरेदुसु तपना हाइरकले अई फोनगा नंग एक्सेस तौनरसे नंग नैबु याम थाजदबा मोइरगा अई यावै ngasiदी थबक चलुबगा हयेंग सुमक चतोइनी वासे आयौना हाइरबसु खरा हाइबदा ज्ञान खरा तानासिबा अई नंगबु कयाम नुंसी नंग वैना कयाम यामना लुमना लवि हाइबा कईगी नंगना खंगदे मदु खंगलक्ट्रिबदो नंग नैबु थाजरक्ट्रे हाइबनी नुरे असिना ओइना असुम्बा सादुना नुपासिदा ओनखत्तुना ngangi नुपादुनदी माबु तसेंगना नुंसीबा ओइबनिना वादु फाउबा कन्ना nganगबा तसेंगना महक ngamद्रे अदुना तपना नंगबु थाजद्रे हाइबा नते नंगी अहोंगबदुना अैगी थमोय असिदा कयामुक यामना सैना अमा पि हाइबसे खंगो हाइबगी वानी नंग नैबु थाजबगिनी नंग अै थमकिबा मरि नंगना होंगलिबदुगुमना अैना होंगलिबदी तसेंगना नंग यामना निंगमदबा मोइगनी नुरै नंग नुपी वाखल मुना खन्ना थबक तौ अमरोमदैदी नुपा चामगी मपु ओइरबसु याइ अैना सि हाइदुना नुपीबु हंथना येंबगी वा नते नुरै अदो नुपादुना हाइरिबदुबु यामना मुन्ना तारम्मि नुपादो तपना मखा तारई नुपीना सोइरकपना मरम ओइदुना नुपा कयागी लमचत फजरक्तबा ओइरक्तबा नते नुपी हाइसिदी तासिन खोमसिनबा यामना कनगदबनि वा यामना ngangbagi मथौ तादे खजिक हाइबदा भाब ताउ नुरै हंगतना खुमलुबा मा तौद्रे नुपादुगी वादुबु तुमिना तारम्मि नुपा नुपी अनिमक असेटपा मरी थमदुना यामना नुंसिनबा मा ओइरबनि नुमिदांगिदी थबैंखांग अदुसु लोइना लोइरे
aduna kol adu thammagi tummagi haiba ngamdri nupa aduna asumba ma oibanina upai leita phone paiba tarami thammagi haibada aso wathok ama oidoribani Nuraye do ngasiri wakal yamna khalli makal makal kaya ama adubu asumba makhan mangamda bukum tawi masado aina tawrise phate masiki thabak si tawaide mi amagi thamoi sana bahunade ai athu matamda tamngan base thadok na bataw da bayade natrabadi ai hi ani tong na bukot na rubada ama phau phang da batari aduga mo tamngan basina kamdoba ai thabak ase tokpasu tokpa tabane he nurai haibi kai hino nangna wakala su yamna theliba hausikti kai sare nungsiba haisidi minamba yabu wanate as kamdawni mabukning aduda khanbani asumna khanduna leiringai aduda haina phone aduda tamngan bado ngasidi waiting amuk sari hanjin hanjin phone adu receive tawba yadabana una phone adu so asumak paije as kaino ngasi ngona tawri mayam se he nupi mayam noi kai dawnungda nupani koi yaina khanganu ko nupana ga yamna nungsiraktabadi mahatabu asuk nungsibiyu ko tamngan badu nure aduna khutta phone leina receive tawraktabada tawpham ama khangdre miram aduda ga leiba oire mathwai yam nungai jade aduna wahi khra iduna message tharami thabak halakpadagi kaisu hek haiti aduga usikna kana ga wari sanaribadu tumarbro nangbo kaino nangna khalisibu nurai tharakliba message adu urami adubu pambai leite message adu bu hannaba aduna tuminna sumak leirami tamngan baduna thawai nungai tabadubu uraga chingkhai aduna tapna nupi haisidi manakta leiraga senaba kalikai phai haiduni to nang kaisu hena khalunuda mi imung manunggi problem ama thokpagi uramasu yai nahan khaidi nangna dum kol painaribaduni pangfai phatana su ahana uroisida adu urusida mana sumna tawbase ai khra nungaite ai maba yam nungsi kaiguma kanda mana mirai ramduna ai thadok lamna ga satkidra haidana ai khandabu nate thaw hana adumaina khan baunade nupa mandaba taw nangna lafta ngauraga leiradi nangki mahide soirakat kaigino nangna nanghori matagum nupi masase koisiba hayeng ko na manipur leira matamda tapna sum tawbusu yabase karaidi madi nahan kai thengna phangjaga aina takna phangmani haidana sat tawbani yarise lair tum pase hayengdi nupi mathik tawge chingkhai edo noi tamngan madugi wadu butaraga moli mawong mandana iranga yamna tawba hirami aigi tawsi haina melai sanana puangba mabu sukhan khandabra haibadi yaru amuk khal mabu tasengna nungsibiba misak ado puang masina oigani haina adubu laikai khul aduda amuk mahakna changbasina tasengna makirami amarom damuk wakhalasina sagatchaba manglan namu oigadra haina mipaiduna nungsibagi ingit ama nupa mangonda uttabani tasengna hairabada melai sana phamung aduda hippi adubu tum thaba makdi natri wakhaladu yamna khanduna leibani aibu tasengna mana nungsiribra aigi karamba maong matawna magi thamoina aibu khoida sariba mabo aigi hokibu wari kayase kanglabra kangna aibu nungsiribra kanglamdaba mo oiragana kanglakpa mikupta aibu mo miraigna sattawribra buangba ai nangi thamoigi marol taba pami hausikti nang nupa thokloba asi haina momon tawza wakal kaya ama khanduna ahing adu mantum thana bo hotna kirami melei sanado nasidi nokfet tawduna Asoiba ama isaw sawna leikiba ama punsida leikibana thabak ama tawge khanbada hekta khanjani tasengna hairabada masagi oizaba thiba taradra haina mipaiba ama asumak leirami
ꯃꯤꯅꯣꯛ ꯆꯥꯎꯕ ꯁꯃꯥꯖ ꯅꯣꯛꯅꯗꯧꯒꯤ ꯇꯧꯗꯨꯅ ꯂꯩꯔꯕ ꯃꯤꯑꯣꯏꯕꯒꯤ ꯈꯨꯟꯅꯥꯏ ꯑꯃꯅ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯃꯍꯨꯠ ꯀꯔꯤꯗ ꯀꯝꯗꯧꯅ ꯍꯥꯏꯗꯨꯅ ꯆꯤꯡꯊꯅꯕ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯈꯣꯡꯊꯥꯡ ꯍꯩꯅ ꯁꯤꯡꯅ ꯊꯥꯡꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯝꯃꯤ ꯊꯪꯅꯕ ꯑꯌꯨꯛ ꯑꯗꯨꯅꯤ ꯅꯨꯔꯩꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯝꯃꯤ मागा थाइनदगी खंगनब नुपादुदी नोमगी थबक सूरगा लेरकपा होटनब कनबा मिसक अमनी अदुना माबु कुपना सेनबदुमदी तौदे अयुक पुंग तरेत खर हेलकपदोइदा मागी रूम अदुदा कई खरा लोइसिंदुना लेरी तालक अदुदा ngarangdagi tummagasu tumpham ama khangkhidaba tamnganbadu phone tawrei phamung aduda taaduna leiriba phone aduna laklibadu kanano haiba khangbana isuk sukse masana maral adu tasengna lanba ma oirabanina adubu paidaba yadamam oibanina tallaba sutanna call adu tamna receive tawi aduga wangangba kidana tumina leirami nureidu phone adudagi tamnganbadu tapna wangang lei कईगिनो तुमिने लेरिबदु कइदोरगे नंगबो नुरै ngayak aduda masado humang kangi tawpham ama khangde magi asauba soiba ma oirurabanina nupadu so hande tapna makha tarai aranga tengbada aina tawbo phone paidaba makai nangna wari saduna leiriba misakaduna kana nurai edo matang asida kari khumgani haibadu makhangdre tasengna masado अदुबु तुमिन्ना सुमक लेरबदी मसागे सोइबा मराल असिमा खंखिबा तारे खंदुना तपना खुमलई केसिनदुना ngarangdo thabak satpaga kaiga aidi bapu oiruche imaga aiko indom jamaga wari sana hobani aidi dungana tungkri haksang nungai manjadana adugini hausikna thabak sanaba haidana kana loisili tamnganba nupi asina hairакliba wa mayam asi karamna thazagani mirak thokna mi kaya ama makhal makhal thengnaraba mahakni adubu nupi haisidi nupi ni haina khanduna wado na thainaba mahak semsai adubu somdana nupi dudi magi asoibaduma ngangnarabanina nupa aduna tumina leisinbasida amuka tapna latli tawna makha tarai aina aise asengmani thazajabra कहीनो नंगना तुमिने लेरिबसे ताब्रो तमगानबा नोकफेट तौना मरौ लेना खुमलै अइना थजदे सु हाइखिदे कहीनो नंगना दुक याम पाखतलिबदुबो नंगबु ngasiदे थबक चलोइट्रो नुरै अदु तुमिने लेरगा पाखतपदु ngek फाथाजै मतोमता अदुगा कैसु तौदबा सादुना तपना खुमि सुम नंगना लाना खलिदो ऐसु खंगी अदुगी अइना सेंदोक्लिनी नंगना खलिदो ऐ खंगी कईगुम्बा अइना ngarang तौरिबदो नंगना तौबा म ओइरमसु अइनासु हेक्ता खंगनी चुमब्रो अइना हाइरिसे थबकसु सतोइनि तौरिसे नुंसीबा म ओइबनिना तसेंगना असुमनि हेक्ता नुपी असिना हाइरकपा वहाइदा हेक्ता थाजरमी अदुना साउगी तौरमबदो फाथादुना तपना मखा तारई नसानु बाप यामना तारिबदो यामना फै अइ नंगबु थाजै थाजबदो नंगना मांगदनबा तौ अइदी यामना लोगी ओइबगी थबक असे कया कइदौदेको असुकोइबसी नंगबु नुंसीबना नंगबु ngaiduna lakpan masikhak aina nangon haido aina haining nurai edu tasengna humang kangi wahi mayam aduna maram oiduna adubu inkhalakpa angang masa amata natri amana amabu kanano karino khangbani timing adu thabak chatnabagi tasengna loinamak oinaraklabanina थम्मगे खंदुना नुरै तपना खुमलई अदो ऐसो थबक सत्पगी मतम अम ओइरकले ऐसो चनबंग त तौरुखिगे नंगसु तौ नंगना तौगदबदो नंगसो फत्तब वाखलना ममांग थादुना खलोइदब कयाम खनगनुको ऐगी सिल्लिब मतम असिदा ऐ अनि कोइबगी मतम लेते nganba तमगानबदो होय हाइबो वहाइ अदुना इसम समना खुमलमदुना फोन अदु थमखिरमी तमगानबदुसो मसाकी मथौदो खरा चिनबना सिगुम्बदा कया कोक अदो थादबा मतौद्रे मासु सत्नबा सेमसाई चिंखै अदो सानरैबा वारीदो करिनो हाइबा मताद्रबसु ngarangi matau adune ngasigi matau asini खरा सानदबना मरम ओइदुना तपना कइनो नंगबु ngarangdi yam saukidai atuga ngasina waiba phawba haijibuna kaigini thaw nupina yam laina sanaramdo mahaliko nangise
Tamnganba afabada khanba misakni. Negative sense na mamang thaba haitaba misakni aduna tapna khumi. Mayamna phaidei daw. Dumain tawgadaba mi nati. Kaisu mangarangi maram adudi aingonda fazana loina hairami. Aduna ai kamaina sauni. Maram sadana pangsaw sawbudusu ai tali daw. Ai ise nangonda insinbagi wana ti daw. Nupi ai sidi khara nakna senagadabani kanana khangba. Nangonda loina thausinaba moiramagadi. Ahing supa waiting lay bhaunadi. Kayino wahai amani da nangna thazariba. Nang manu wahai ama haibada nang kumpham khangdridu karigino munna khaluko. Uridi manak nakpu upalda yetpani haraklabadi kamai tawni. Tamnganba matawgi wahai mayam adubu taraga wakhal adu oirakli. Aduna tapna magi phamung aduda sangsin tapna phamthai. Mangduna thawai nungaitana tawpham khangdana leirami. Magi mangong aduda chingkhai aduna manakta sangsinduna tapna muksu makha tai. Nangdi nupi mutahana loinarakpa misak oidabanina lairikta thawai yauduna leirakpa oibanina matam asida kari satnariba kari tawriba haibama khangba nati. Aina nangonda hari mayamse oiba yaba yadaba kayani masida thoini hena su khanganuko. Amaromda yamna sumba oirami chingkhai aduna haiba wahai khuding adu mangonda. Maramdi akan wahai ama tamnganba mahakna nurai magi mafamda thaba ngamde. Haiba kizai karigi mahakna thamoi sengna nungsibagi. Nungsiba misak amana nungsizariba misak adubu yamna kiba nolukna amana amabu respect tawnaba haibasi hauna sani. Adubu isagi self respect haiba malai. Misak ama adubu nungsi haiduna isagi mamalai handabadi tasengna haunadi. Tamnganba mabungning aduda khali. Ayam thuna yumda thoktuna mabu senadaba yaroi. Mana ingonda wahai khra haire haibase mayek segi. Nupi maza amana tamnganba aibu apangsiba haunadi. Ingonda karigumba singnaba taragana maboina lemna tharoi. Aina thamoi sengna nungsizaba misak ama oirabasu aingonda horukpadudi ai ngakpiba ngamoi. Piklingaidagi hauna maning thungduna apamada tawrakpa mahakni. Aduna lemna tharoi haina khalibani. Yengba tabani. Mabungo Krishnagi nungsiraba barsigi nungsiba saihekta mabe maradha aduna pangthabagum. Mabe maradhagi sathekta mabungo mahakna kayam kuina nungaina mitrangi sangsarda tawba haina. Ahenba pambana kayam kuina nungaina satkani haibagi. Isagi matik chaba natana wakhal pukningna ahenba malamagadi hanagi phibam aduda tarakpa haibase mahausani. Thabak chatpado ngasidi khara nganna satsi haiduna nurei adu melei sana hoida khara nganna laklami. Mana nganna lakpa ma oirabanina melei sana adu loisinba loiramtri. Nurei adu melei sana adu ki phamung aduda phamduna mata aduna loisinbadubu ngaiduna leiri. Masin adusu ngangba lepte. Melei ai matha yam saribi ai koksing hauri tasina kari nungi tawrubano haina itopta yamna penjatre. Tamnganbadusu aibu senaba halaklani. Aduga hanagidusu aibu chingnakibada amuktoiba second khudingi call tawraktana message tharaktana loiri. Kaino hose aina tawdoise hi yani tongge honaruba yaga taw mandreba ita. Melaisana masam adu hatna masagi mami mingsel aduda taribadubu munna yengna tapna khumi ngasaidagi ngangnaribadu madi tasengna tabanina. Aina nahana tawganu haidro hausidi waramlani. Awoiba mada onsinama tawroita. Hausit angang masana tawgadaba thabakado tawba haunade. Tamnganba hoigi leiriba imungi phibam nangna namin uraba natro. Tungda berayam langtawba sarukpadi nangtu. Nurei tuminna hairakliba adu taba khaktai khumbadi khumdre. Masado akiba maloinabagum tawi. Melei sana adu tapna loisinbadubu loiduna mangonda mo onsilei aduga. Ikhoidi nupi khongthang ama thangbada haina thangadabanita. Nangbu mina mityambi ahenba pambini haina haina kibadubu pambrane. Nurai mata aduda tathak yengduna. Ita ai tamnganbado pau phaunararoige haina ai haibani. Aduna pharani natrabadi
ꯃꯈꯣꯏꯒꯤꯗꯤ ꯃꯤꯁꯪ ꯁꯪꯒ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛ ꯑꯗꯨꯅ ꯏꯇꯥ ꯑꯩ ꯁꯣꯏꯗꯅ ꯑꯋꯥꯐꯝ ꯑꯃꯗ ꯇꯥꯒꯗꯕ ꯌꯥꯝꯅ ꯃꯥꯜꯂꯤ ꯑꯩ ꯑꯁꯨꯝ ꯑꯀꯤꯕꯅ ꯍꯦꯜꯂꯛꯂꯦ ꯌꯥꯔꯦꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯃꯇꯝꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯣꯔꯦꯟ ꯃꯨꯟꯅ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯏ ꯍꯣꯇꯦꯜꯂꯣꯝꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯝꯃꯤ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯅ ꯐꯖꯅ ꯆꯠꯂꯨꯀꯣ ꯒꯥꯔꯤꯒꯗꯣ ꯅꯤꯡꯊꯤꯅ ꯌꯦꯡꯗꯨꯅ ꯅꯪꯗꯤ ꯁꯣꯔꯣꯛ ꯂꯥꯟꯕꯁꯨ ꯀꯌꯥ ꯍꯩꯇꯕꯅꯤ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯣ ꯏꯃꯥꯁꯨ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯅꯨꯔꯩ ꯑꯃꯗꯤ ꯃꯤꯂꯩꯁꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯣꯔꯣꯛꯂꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯁꯨꯝ ꯆꯠꯄꯒ ꯄꯨꯋꯥꯡꯕꯗꯨꯅ ꯃꯥꯒꯤ ꯕꯨꯂꯦꯠ ꯑꯗꯨ ꯂꯥꯛꯄꯒ ꯍꯦꯛ ꯊꯩꯅꯩ ꯑꯗꯨꯕꯨ ꯌꯦꯡꯕꯗꯤ ꯌꯦꯡꯅꯔꯦ ꯋꯥꯗꯤ ꯉꯥꯡꯅꯗ꯭ꯔꯦ ꯃꯌꯥ ꯈꯔ ꯍꯤꯒꯠꯄ ꯄꯥꯝꯕꯤ ꯅꯨꯔꯩ ꯑꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯏ ꯄꯨꯋꯥꯡꯕꯁꯦ ꯅꯉꯣꯟꯗ ꯋꯥꯈꯜ ꯃꯆꯥ ꯈꯔ ꯈꯟꯕ ꯃꯥꯜꯂꯤꯀꯣ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯌꯦꯡꯁꯦ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯃꯥꯅ ꯊꯕꯛ ꯆꯠꯂꯤꯕꯁꯦ ꯁꯣꯝꯗ ꯆꯠꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯌꯥꯕ ꯊꯕꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯆꯠꯂꯤꯁꯦ ꯅꯉꯣꯟꯗ ꯉꯥꯎꯕ ꯃꯥꯜꯂꯤ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯍꯪꯂꯝꯃꯤ ꯃꯤꯂꯩꯁꯅꯥ ꯑꯗꯨ ꯅꯨꯔꯩꯗ ꯑꯃꯨꯛꯇꯪ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯨꯝ ꯆꯤꯟꯈꯣꯝꯃꯤ ꯑꯩꯁꯨ ꯏꯁꯤꯡꯗꯤ ꯁꯤꯡꯅꯩ ꯑꯗꯨꯕꯨ ꯅꯨꯔꯩ ꯑꯩ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯑꯁꯦ ꯊꯥꯡꯖꯤꯜꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤꯗ ꯑꯩꯗꯤ ꯍꯤꯡꯕꯗ ꯃꯇꯤꯛ ꯌꯥꯝ ꯆꯥꯗ꯭ꯔꯕꯅꯤ ꯑయ్ꯌꯥ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯚꯥꯞ ꯑꯣꯏꯔꯛꯂꯦ ꯅꯪꯒꯤ ꯋꯥꯔꯤ ꯈꯔ ꯂꯩꯔꯤꯕꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯌꯨꯕ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪ ꯅꯣꯡꯃꯇ ꯅꯪꯒꯤ ꯋꯥꯔꯤ ꯃꯆꯦꯠ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ ꯐꯖꯕ ꯋꯥꯔꯤꯁꯨ ꯅꯠꯇꯦꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯅꯤ ꯂꯤꯊꯣꯛꯄꯗ ꯐꯖꯕ ꯋꯥꯔꯤ ꯅꯠꯇꯦ ꯍꯌꯦꯡ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯑꯩ ꯂꯣꯏꯅ ꯂꯤꯒꯦ ꯍꯣꯏ ꯅꯪꯅ ꯇꯜꯂꯒꯗꯤ ꯑꯩꯁꯨ ꯒꯤꯔꯤ ꯇꯧꯏꯗ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯄꯨꯡꯁꯦ ꯐꯖꯅ ꯊꯦꯡꯂꯕꯅꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯊꯕꯛ ꯃꯐꯝꯔꯣꯝꯗ ꯀꯨꯏꯍꯧꯕ ꯅꯠꯇꯦ ꯊꯕꯛ ꯃꯐꯝꯗ ꯌꯧꯔꯛꯄꯗꯤ ꯑꯗꯨꯅ ꯃꯍꯩ ꯊꯕꯛꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯩ ꯂꯤꯂꯤꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯣꯏꯗꯤ ꯂꯝ ꯂꯥꯞꯄꯅꯤꯅ ꯈꯔ ꯉꯟꯅ ꯂꯥꯛꯑꯝꯒꯅꯤꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯅꯪ ꯇꯧꯗꯧꯕꯁꯤꯡꯗꯣ ꯇꯧꯔꯣ ꯏꯆꯦ ꯂꯝ ꯈꯔ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯑꯃꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯅꯨꯔꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯏꯆꯦ ꯑꯩꯈꯣꯏ ꯁꯨꯝ ꯇꯧꯔꯝꯒꯦ ꯂꯤꯂꯤ ꯑꯗꯨ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯤꯂꯤ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯅꯤꯡꯕ ꯄꯥꯝꯕ ꯂꯣꯏꯅ ꯍꯦꯛ ꯇꯧꯔꯝꯃꯤ ꯊꯕꯛ ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯑꯃꯠꯇ ꯇꯧꯔꯝꯗ꯭ꯔꯦ ꯅꯨꯔꯩ ꯑꯗꯨꯁꯨ ꯃꯉꯥꯏ ꯋꯥꯔꯤ ꯍꯧꯔꯝꯃꯤ ꯊꯕꯛ ꯇꯧꯔꯤꯁꯦ ꯃꯤꯂꯩ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯥꯅ ꯁꯠ ꯂꯥꯛꯑꯦꯅ ꯈꯜꯂꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯀꯤꯌꯦ ꯀꯩꯅꯣ ꯅꯪ ꯋꯥꯁꯦ ꯅꯪ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯤ ꯑꯁ ꯅꯨꯔꯩ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯧꯔꯛꯄꯁꯤꯗꯅꯦ ꯂꯣꯏꯁꯤꯟꯕ ꯃꯅꯥꯏꯍꯧꯕꯅ ꯑꯆꯨꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯇꯨꯡꯗ ꯑꯀꯥꯏꯕ ꯃꯌꯥꯝ ꯂꯥꯛꯄ ꯌꯥꯏ ꯅꯨꯔꯩ ꯁꯣꯔ ꯍꯣꯜꯂꯤꯕꯗꯨ ꯆꯥꯅꯤꯡ ꯑꯃ ꯇꯥꯗ꯭ꯔꯦ ꯋꯥꯈꯜ ꯑꯗꯨ ꯈꯟꯖꯤꯟꯕ ꯍꯦꯟꯃꯟꯕꯅ ꯇꯁꯦꯡꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯕꯨꯛꯅꯤꯡ ꯆꯪꯗ꯭ꯔꯦ ꯃꯤꯂꯩꯁꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯤꯂꯩ ꯍꯌꯦꯡ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯃꯔꯝ ꯑꯁꯤꯅ ꯋꯥꯍꯧꯗꯨꯅ ꯇꯝꯉꯥꯟꯕꯁꯤꯅ ꯃꯩ ꯍꯧꯅ ꯀꯔꯤꯒꯨꯝꯕ ꯁꯥꯎꯔꯛꯂꯕꯗꯤ ꯅꯪ ꯑꯩꯒꯤ ꯏꯇꯦꯡ ꯇꯧꯕꯤꯌꯨꯀꯣ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯕꯁꯨ ꯅꯪꯗꯤ ꯑꯁꯨꯃꯛ ꯇꯧꯀꯣ ꯑꯗꯨꯒ ꯇꯝꯉꯥꯟꯕꯗꯨꯁꯨ ꯅꯪꯅꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ ꯑꯩ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯆꯔꯥꯡꯅꯗꯨꯅ ꯂꯩꯕꯗꯤ ꯑꯩ ꯇꯜꯂꯤ ꯑꯗꯨꯅ ꯑꯩ ꯆꯦꯜꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨꯅ ꯆꯞꯀꯦ ꯍꯥꯏꯅ ꯄꯥꯏꯔꯝꯕ ꯀꯥꯇꯤꯗꯨ ꯐꯤ ꯃꯊꯛ ꯑꯗꯨꯗ ꯊꯥꯗꯗꯨꯅ ꯇꯞꯅ ꯅꯨꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯍꯦꯛꯇ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤ ꯑꯗꯨꯒꯤꯅꯤ ꯍꯌꯦꯡ ꯇꯝꯉꯥꯟꯕꯗꯨ ꯂꯥꯛꯇꯨꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯈꯣ ꯑꯗꯨꯒ ꯇꯧꯋꯣ ꯅꯠꯇ꯭ꯔꯗꯤ ꯇꯧꯒꯅꯨ ꯏꯇꯥ ꯅꯪ ꯅꯇꯣꯝꯇ ꯍꯦꯟꯅ ꯋꯥꯅꯕ ꯁꯤꯟꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯅꯤ ꯇꯁꯦꯡꯅ ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯩꯅ ꯃꯤ ꯃꯆꯥꯗꯣ ꯊꯦꯝꯗꯣꯏꯅꯣ ꯑꯩꯒ ꯀ꯭ꯂꯣꯁ ꯑꯣꯏꯕꯁꯨ ꯅꯠꯇꯦ मादी यारेसे थबक्तो अमत तौ नबुकनिंग संगना तौ मीने थबक तौबदा पुकनिंग संगदे हाइखिबा तारेबी नुरई अदु तुमिना लेरे मेलैसना अदुना असुमना हाइरबदा थबकलोमदा माय अदु ओनसिनख्रे नुंथिलगी पुंग अहुम हेलकपदो हाइदनी मादबीदो ngasidi sagai ki hal nupi khraga phamduna cha thakduna tumina leiri wari watai tawduna room aduda nupi miyai oibi amana nacha nupadi araibani se
Nachanupido hana amukta luhongnaba tawsi. Liri mi noibo hayeng thiengna yum palabadi phattaba hekta thoktoini haiba. Matamgi satnabi amadi sinjaga sinaga phattabane. Madabi noktuna. Thiengna palabasu magidi mafam sabadu makhangi aduna pukningsia kai hena wade. Adubu luribadi yum sikon tawba aigi mawoi tawbado pami tasing. Adubu aigi isana nongmata haide. Nupani magisu nungsizaba masoidana leiramganida ada afaba haibaduni. Khangdreda aidi lairaba oirasu kaisu he khande. Adubu mina wa ngangnaroidaba sagai asigi mau ahal oibada matik sabadu khaktani aina pamise. Nachanupa matik sai. Aduna afaba masoidana phanglakanida gyan tarisidi kaisu hena khalun. Madugi sarupnya Nachanupado yumda lehalo yumsida nupa amta leitabase yam nungaite. Hoi athubu matamda laknaba haina aina haikrabani. Aduga luhongbagi wasu hawdoktoini. Mama aina tawba thabak adusu mangonda tawnaba hairadoini. Wari adu ngaihak asumna tawduna ahalsing adusu satkre. Madabidusu magi mathauromda mai onsinkre. Duty edu karangana loire haiduna puwangbado melei sana hoigi hotel mapaduda gari khamlamduna hotel manunglomda sanglakpani. Adubu memsa adu tumina mamit usinduna yamna wana masadu leirami. Oiramlibaduda pakhatle tasengna aduna tahana hai. Kaidori mabo asanu ngaitrabro. Waina pakhum piba phawba ngamdana memsa adu makok khak nomi. Mamit adu pangthoktabana misak asi kanano haibasu khangba nate madi. Laikai gi misu amate hek lakte pung adu kharanganba ma oibana puwangba tapna. Kayoina ngamjibano hidak leirugi mabo hayu kayoina ngamdabano. Memsa adu hangliba wa adugi pakhumdu phawba piba ngamjaba mali. Phamna sumak leimai aduda wakhal mangladuna tarakli. Mataw aduda puwangba nungsa thirami adubu adum thambadi yaba nate. Khudak aduda manak nakpada sangsinduna mi khara kauraga mahakna tawduna memsa adubu hospital lomda pukhirami. Thabak tawbadu khoijangba ma oiramdi. Ngasaidagi nureyedunaga sabeng ngangbani. Wakhaladuda karigumba ma ningsing mangsing tawbani. Nungai phamama khangdabagum pukning wakhaladu itaw tawbagum tawi. Maka lama maithongadu khudakta hawrakpa nunghau amagum imakmakki. Nureyedu melei sanadugi khudakta hongkhiba maithong adugi mami adubu tasengna ubana maram oiduna manakta nakna sangsinduna. Aigi wari mayam se nang taningrabro sana oi ai khangi aigi wari se nang taningba mo oiramoy haiba adubu aigidi nangonda aigi wari si tamdrabadi kanada tamgani melei sana nureina lana khanduna mangonda onsinduna hairakpa wari adubu taraga tapna khumi aidi kaigi nangonda warongna saudoino ida ai nangonda kaisu khanpamta leite aigisu nang natana imanabi kana leirigene chapmanai nangni hena khanjinbagini ida adumaine hena khanjinba tawganuba aido wakhalasida khanghaudana karigumba makhalakraga yamna nungaipam khangdaba ihulama poe yengoida pakhatpagum aigi maimitse bangbang lauri dukamasisu isa sagatpagum tawri chummi haigumdana hairibasimak tawi tasengna masadu mayamna nungaitaba oire asumna leiringai adudani nurei magi phone adu ring khinglakpa phone adu na ring khinglakpa duda kanano haina yengi mani puwang bagi call ni yamna thajadana tawrakpani managa khara hop sabani harau call adubu receive tawrami hello puwang ba tai kai haige adubu onthokpa haiduni phone adudagi
पाखतना हायरक्लिबा वा मयाम अदु ताबदा महक स्वाई लाउख्रे माइथोंग अदुदा नुंसा थीबगी एक्सप्रेशन लेबदुदा मेलैसना अदु फाउबा पाखतले तसेंगना फोन अदु कोइना वरी सानबा अमदि ओइखिद्रे प्रप्रप थम्मी नुरई पाखतना हाय इदा नोइमादो होटल मनुक्ता असे हाइना वरी अदु तम्मी मेलैसना अदु स्वाई लाउई नुंसा थीरम्मी पाखतपदुन हेनखिदुना मपीरा फाउबा सेले तसेंगना मेलैसना तनिक तनिक बखोंजेलदा लाउइता युमदा हलसे इमादो मतुमदा तोकपम खंगमोई ऐ सोइदना हंगनमगनिबा हैगिदी इमानतना कनामता लेते ओइससी अदो पाखतपदु लेपो काहेना खनगनोबा नंगना सुमना तौबा हौनदे ऐ चलगे हाइना अमुक्ता हायरमगे अदुगा गसिदी बानी चलसे नंग लोइसिलम मेलैसना दो होय हाइबगु मकोक अदु नोमी अदुगा लोइसिनबा याबा लोइसिनदुना नुरे अदु ताहा ताहा लिली द कॉल तौई अदुबु पाइरकपा कौबा लेते अरुब थबक अमनी हायरमबदुननी हाइना खल्ली अदुना महक उपाय लेत्रबनिना तमगानबदा ओइना कॉल तौरम्मी मीगी मखादा थबक तौरुबा अमा ओइरबनिना हाइद्रबदी नुगाइते खंदुना गाइदुना लेरम्बगुम नुपादो कॉल रिसीव तौरई नुपादुना वहाय अमा हायरत्रिङै नुरैना हाना हाय अखोई युमदा सुमदा ngana hamda bihaje anaya yaure ise da phone to busu pairaktre tamgan bedu tahana kana narage ichena kaise khrabano samlapa wari du lirammi wari du butaraga tamgan bedu tapna makha tai aduga mu praprap sat ki dinatana engonda mu call tarut na hairi ni yari chalu thegi mi na ya yaurababu kayai bangam duino nupa aduna asumna hairabada nureido kohol thamduna taha taha chatnaba taurammi मेलैसना अदुगा लोइनना पुन्ना थोरक्ले अदुबु ओन्थोकपा हाइदुनि मखोइना थोकलकपगा मफम अदुदा ममाइबे ममादबीदुगा संगलकपगा हेक लेंथैनदुना अमना अमबु हन्ना येंगनदुना सत्खिरम्मी थबक मफमदा यामना थाजदना मादबी लाकपदा थबक सुबी मयाम अदु लोइना लाक्तुना वरी वताई अमा तौई अदुबु मादबीदु अतै हंगदे असुमना हाइरई हंदक अनौब लाई हाइबा इसानीदो उनगे मखोइबा मुक्ता कौरओ आइदी मखोइ मसक खंद्रिन्या नोइगी नसेदो खरा थेंगलकनी हाइरकपा अदुगिनी आइना लाक्लिबसे नुपी मसा अमना ओक्तुना तपना खुम्मी इमा मखोइनीदी हौजिकता थोखिबदुनी ताहा ताहा मयुमलोमदा अनाय याउरे हाइदना इसे आइदी उहौद्रेदना अनाय याउरबनिना कैसु काइदे मखोइनीसु लम खरा लापी हाइबगुम तौबनी खंगदे खंगदे इमाना नखोइ मयामदा हाइदौदी लैरिबा मफम असे नखोइगी थबक सुफम सेल थोकफमनी मदु खक खनबा यादेको मदु तौगनु मसी नखोइगी युम अमनीदना खलुको खलिनीमा एखोइसु मफम असे युम अमनी हाइदना एखोइ इसे होइसु यामना फै एखोइबु मनाउनुपीगुम खले थबक्की खक नतना सीमा लेते इचेदना हाइबदा हेक्ता पिरमी अदो नोई मयामना मुक्ता नसीसी लुहोंगनबु वा खरा हायुदना आइना हाइबा याद्री नोई मयाम सेनदन लेबसिनने याम नुंगाई हाइरिने लैसाबी मसा मयामदो वा वा नोक्सै असुमना मखोय अदो अतोप वरी कयाम पुथोक्तुना वरीदु मखा ताखिरमी युमदा संगलमदना सुमजिंग हॉस्पिटल लोमदा लाक्ले अदुबु खरा फरमी ममादो हॉस्पिटल गी बेड अदुदा ngathawai hipoi tawduna leirami macha lakpada momon tawi memsa मेलैसना ममागी मनाक्ता संगसिंदुना हाइरमी असुमना कमाई तौरई नोइमा अइना खर खर पोथाव थबक सुनबु हनबदो हेमलीदना हाइबदो इमाना कई खंगदे मेमसा मसा नुपीगी मखुद अदु तपना पाइबिरई अदुगा तपना खुम्मी कैसु थोइना ngamdaba nate khudakta kokse ngauraga haigатpa ngamdabani imangda leiba posak adu phauba uba ngamdre adubu aigi nakta isasina matang sana lakpadagi aigi punsi ase kanbirambani karigumba mahakna laktrabadi aigi thawai ase leiramdabasu yai मेलैसना दु तहारी ngaida manak nakpada kana lei haiba ama khangba nate adubu mamana hairappa sida yengbani adubu puwang baduna masi mada leptuna leirambadubu uri madu ubuda tapna yengi मेलैसना दुना yenglakpada puwang badu sungai मेलैसना mangonda nokfet toksinduna yenglai memsa du tapna makha tai
ꯏꯆꯥ ꯑꯁꯤꯒꯤ ꯂꯃꯟ ꯑꯃ ꯆꯥꯎꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯗ ꯇꯣꯜꯂꯕꯅꯤꯀꯣ ꯕꯦꯝꯃ ꯅꯪ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯌꯥꯕ ꯅꯠꯇꯦ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯇꯞꯅ ꯑꯗꯨꯝꯅꯁꯨ ꯍꯥꯏꯕꯤꯒꯅꯨ ꯑꯩꯁꯨ ꯃꯇꯥꯡ ꯆꯥꯅꯈꯤꯕꯒꯤꯅꯤ ꯏꯁꯣꯔꯅ ꯑꯁꯨꯝ ꯇꯣꯛꯑꯣ ꯍꯥꯏꯕꯒꯤꯅꯤ ꯂꯃꯟ ꯇꯣꯟꯕ ꯈꯣꯠꯄꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯕꯗꯣ ꯃꯦꯂꯩꯁꯅꯥ ꯇꯞꯅ ꯄꯨꯋꯥꯡꯕꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯁꯨꯝ ꯍꯥꯏꯖꯔꯤꯕ ꯍꯥꯏꯗꯨꯅꯤ ꯀꯩꯁꯨ ꯍꯦꯟꯅ ꯈꯜꯂꯨꯅꯨ ꯑꯗꯣ ꯑꯩꯅꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯅꯣꯡꯃꯩꯅ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯅꯪꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯑꯃ ꯇꯧꯒꯦ ꯁꯣꯏꯗꯅ ꯅꯪꯅꯁꯨ ꯍꯦꯛꯇ ꯍꯥꯏꯔꯛꯎꯀꯣ ꯑꯩꯉꯣꯟꯗ ꯄꯨꯋꯥꯡꯕ ꯃꯦꯂꯩꯁꯅꯥꯗꯨꯒꯤ ꯋꯥꯗꯨꯗ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯃꯤ ꯀꯩꯒꯤ ꯃꯇꯦꯡꯅꯣ ꯁꯤꯗꯤ ꯑꯩꯅ ꯃꯇꯥꯡ ꯆꯥꯈꯤꯕꯒꯤꯅꯤ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯗ ꯏꯁꯣꯔꯅ ꯑꯩꯕꯨ ꯁꯔꯨꯛ ꯌꯥꯍꯟꯕꯒꯤꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯂꯣꯏꯅ ꯂꯥꯛꯅꯔꯕꯅꯤꯅ ꯏꯃꯥꯁꯨ ꯌꯨꯝꯂꯣꯝꯗ ꯄꯨꯊꯅꯕ ꯇꯧꯔꯣ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯕꯅꯤ ꯃꯦꯂꯩꯁꯅꯥ ꯇꯞꯅ ꯄꯩꯁꯥꯗꯤ ꯀꯌꯥꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯕ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯄꯨꯋꯥꯡꯕ ꯉꯁꯤꯗꯤ ꯑꯍꯥꯟꯕꯅꯤ ꯃꯦꯂꯩꯁꯅꯥꯒꯤ ꯃꯆꯤꯜꯗꯒꯤ ꯃꯥꯒꯤ ꯃꯤꯡ ꯀꯧꯔꯛꯄ ꯄꯨꯛꯅꯤꯡ ꯑꯗꯨꯗ ꯃꯣꯃꯣꯟ ꯇꯧꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯃꯄꯥꯜ ꯊꯣꯡꯗꯅ ꯃꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯔꯨꯒꯅꯨ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯇꯧꯔꯕꯅꯤ ꯑꯩꯅ ꯂꯣꯏꯅ ꯍꯦꯛ ꯌꯥꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯁꯤ ꯄꯨꯊꯣꯛꯅꯕ ꯇꯧꯔꯣ ꯑꯩ ꯑꯁꯣꯝꯗ ꯂꯩꯔꯝꯃꯒꯦ ꯄꯨꯋꯥꯡꯕꯗꯨ ꯆꯠꯈꯤ ꯔꯨꯝ ꯑꯁꯤꯗꯒꯤ ꯃꯦꯂꯩꯁꯅꯥꯗꯣ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯍꯧꯒꯠꯂꯒ ꯆꯠꯄꯗꯤ ꯉꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯃꯨꯔꯥ ꯌꯨꯝꯗ ꯍꯜꯂꯁꯤ ꯉꯝꯅꯤꯗ ꯀꯩꯁꯨ ꯍꯦꯟꯅ ꯅꯥꯕ ꯅꯠꯇꯦꯗ ꯄꯨꯋꯥꯡꯕꯗꯨꯅ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯗꯨꯅ ꯃꯦꯝꯆꯥ ꯑꯗꯨꯕꯨ ꯃꯌꯨꯝꯂꯣꯝꯗ ꯄꯨꯈꯤꯔꯝꯃꯤ ꯉꯁꯤꯗꯤ ꯄꯣꯊꯥꯔꯣ ꯍꯥꯏꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯃꯦꯂꯩꯁꯅꯥꯗꯨꯅ ꯂꯣꯏꯅ ꯍꯦꯛ ꯇꯧꯔꯝꯃꯤ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯒꯤ ꯋꯥꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯅ ꯃꯆꯥꯗꯨꯅ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯆꯠꯂꯨꯕꯒ ꯀꯩꯒ ꯋꯥꯔꯝꯂꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯦꯂꯩꯁꯅꯥꯗꯨ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯤ ꯑꯗꯨꯅ ꯃꯃꯥꯗꯨꯒ ꯇꯧꯗꯨꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯅꯕ ꯂꯥꯛꯏ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯋꯥꯖꯕꯗꯨꯕꯨ ꯎꯔꯒ ꯇꯞꯅ ꯉꯁꯤꯗꯤ ꯅꯪꯁꯨ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ ꯇꯧꯔꯤꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯔꯝꯃꯣꯏ ꯏꯃꯥꯁꯤ ꯍꯦꯛ ꯃꯇꯥꯡ ꯆꯥꯗꯅ ꯉꯝꯗꯦ ꯇꯧꯔꯤꯁꯤ ꯀꯩ ꯑꯋꯥꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯗꯅ ꯍꯦꯟꯅ ꯋꯥꯗꯣꯏꯅꯣ ꯀꯩꯁꯨ ꯋꯥꯗꯦ ꯏꯃꯥ ꯌꯥꯔꯦ ꯏꯃꯥꯒꯤ ꯍꯦꯟꯅ ꯈꯟꯖꯤꯟꯕꯗꯣ ꯇꯧꯒꯅꯨ ꯆꯥꯛꯁꯤ ꯆꯥꯎ ꯃꯆꯥꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯔꯝꯃꯤ ꯆꯥꯛꯈꯣꯝ ꯈꯔ ꯆꯥꯔꯦ ꯍꯥꯏꯔꯕꯒꯤ ꯇꯨꯡꯗ ꯃꯃꯥꯗꯣ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨ ꯀꯩ ꯍꯥꯏꯕꯅꯣ ꯏꯕꯦꯝꯃ ꯃꯃꯥꯅ ꯋꯥ ꯑꯃ ꯍꯪꯂꯛꯄ ꯑꯣꯏꯕꯅꯤꯅ ꯃꯃꯥꯗ ꯌꯦꯡꯉꯤ ꯆꯥꯔꯝꯕꯗꯨꯕꯨ ꯂꯦꯞꯇꯨꯅ ꯇꯞꯅ ꯏꯃꯥ ꯄꯨꯋꯥꯡꯕ ꯍꯥꯏꯕꯅꯤ ꯑꯣ ꯑꯣꯟꯊꯣꯛꯅ ꯐꯩ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯅꯒ ꯂꯦꯝꯃꯤꯕ ꯃꯕꯨꯛ ꯃꯄꯥꯎ ꯑꯗꯨꯅꯒ ꯇꯞꯄꯤꯕ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯨꯝꯕꯁꯦ ꯑꯇꯥꯡꯕꯅꯤ ꯅꯣꯡꯃ ꯀꯧꯗꯨꯅ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯅ ꯇꯧꯕꯤꯃꯜ ꯈꯪꯗꯦ ꯁꯣꯏꯗꯅ ꯍꯥꯏꯈꯤꯅꯤ ꯍꯣꯏ ꯏꯃꯥ ꯄꯤꯖꯁꯤ ꯑꯗꯣ ꯋꯥ ꯌꯥꯝ ꯉꯥꯡꯂꯅꯨ ꯆꯥꯛꯁꯦ ꯈꯔ ꯆꯥꯔꯒ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯏꯅꯤꯅ ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯒꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯃా ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯔꯤꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯇꯨꯃꯤꯟꯅ ꯆꯥꯔꯝꯃꯤ ꯑꯥꯁꯥꯒꯤ ꯃꯔꯨꯝꯗ ꯅꯣꯛꯂꯤ ꯃꯤꯅꯣꯛ ꯀꯌꯥ ꯑꯃ ꯃꯁꯤ ꯆꯤꯟꯇꯥ ꯇꯧꯕꯅ ꯀꯣꯡꯒꯥꯏꯅꯤ ꯍꯤꯡꯂꯤꯕꯁꯦ ꯑꯥꯁꯥꯅꯤ ꯑꯥꯁꯥꯒ ꯂꯣꯏꯅꯔꯤꯕ ꯑꯩꯈꯣꯏꯅꯤ ꯃꯪꯗꯕ ꯌꯥꯗꯕ ꯃꯪꯅꯤ ꯃꯦꯂꯩꯁꯅꯥꯗꯨꯅ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯉꯁꯤꯗꯤ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯅ ꯄꯨꯋꯥꯡꯕꯗꯨ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯕꯨ ꯅꯨꯡꯁꯤꯔꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤ ꯇꯁꯦꯡꯅ ꯆꯥꯎꯔꯦꯜ ꯑꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗꯨꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯣꯟ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯕꯗꯨꯕꯨ ꯎꯔꯒ ꯃꯇꯣꯝꯇ ꯍꯥꯏ ꯏꯁ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯤ ꯃꯣꯟꯗ꯭ꯔꯪ ꯑꯃꯒ ꯁꯥꯒꯠꯇꯅ ꯇꯧꯔꯤ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯅ ꯃꯇꯣꯝꯇ ꯈꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯍꯩ ꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯃꯤꯠꯁꯤ ꯅꯥꯏꯀꯣ ꯅꯄꯥꯏꯗꯤ इखंग खंगना लेंजुम अनिदु फट इनखटली मसागी मतौ अदुदा नोक्तुना करीनो नंगना खंगलिबदुबो नपाई अमा लाकपा फावबा खंगदना नंगना यामना नुंगाइना मोंत्रंग अमदा मंगदुना लेरिबदुबो करीगिनो नंगबो असुमनगा मपाना मंगोंदा हंगलकपसिदा महक तसेंगना यामना खंगबा हाइबदु ओइरम्मी
amadi khumdawa pakhum adusu yamna ikairami tasengna. Nupi ama koidana nupi duga nanga laiminare haidana nangna wakhal sagadana nokpasu nate. Karino haiba nangna tawribudubo. Yareda paba nangsu mina mondrang taw phawbudi yengjalanu. Mi aisu mi amani khanning wakhal ama khaliba. Ipagi wadi hayengmak yum asida nangna nupi ama purake hairagasu yare koidi. Yumse mi yamna watlabani masi nangna khanguko. Mangduna laigadabagi saruk tumtharoibungo hayeng amuk thabak chatkadaba ma oiramgani. Mapado wahai kharasi hairamduna kaadudagi satki puangbado nokmi tawduna lehawi. Adubu karomdagi khalakpu wakhal amano khangde phone adu puthoktuna mana ngasai laurokpa melei sanadugi number aduda call tawrami. Somda thaba ingkhang loisinduna sanglakpani magi ka aduda adubu mapayam sana call ama lakpaduda kanano haina khalli. Adubu unknown number ama oirami. Aduna numidanga oire call adu receive tawramte. Adubu amukka hanna phone adu tawrai aduna handakti call adu receive tawduna yam tapna. Hello kana phone adu dagi nupa adu yamna lumthana. Aini puangba. Nungai tabro aini sumaina call tarupase. Numidang sida aini sum tarupani. Asai imagi pibamdo hangi haidana. Melei sanado nupa adugi wahai mayam adubu taraga nokmi tawi karigi. Nupa aduna pakatna sengdokpo oina wahai pareng kara mari haibadubu taraga. Melei sana tapna khumi karino khangdi ngasidi mahaksu puangbaduga wari sanaba yamna pami. Mikup asida mangonda phawribadubu karino haiba makhangde. Imagi pibamdi kisu tawdre sai sing saraka mahaksu pathakre. Pakhum adubu taraga makha kari khumgani haiba makhangde. Adubu thammage haina makha tarakladra pakhatpana taha hairei. Nangdi kaisang saraba? Kangsoi sare nga masa khra tawri imasu chak saba khra yana ba haidana. Adumelai hayo tai. Sat hekta haiba ngamdi puangba meleisana nupaduna hairak tawriba wa adu karino haina mayek sengna khangba oirami. Adubu khangdaba masaduna tapna makha tarai. Nang naidori wado aingonda hayo yani. Asidi nang nengonda hainingliba wado hayo. Aina ayaba mapirabani. Puangba masaduda tawpham khangdaba ihul ama puksai. Chumidra thamoyanida phawnaba ithildi amana amagi khangnai haina. Adubu thamoi sengna nungsisaba moibana sat hekta haiba ngamte. Hairoidaba moiragadi ai thamage aisu yamna wari potharage ngaikhu. Hayo haiba ai tari ado aigi magi thawaido matang sana kalambagi ai nangonda thagatjari. Nongma chak charama khoida puna sase imana nangonda hayo haidana ngasai hai. Yaranida adumelai aigi thamoi asi ningai yamna sawi. Ngasi phawba nangbu ngaiduna leise haiduna hairi. Thamoi asina nangna taba kana ama nungsiyu yadre. Ai nangbu thamoi singna nungsi. Hairaklibu wahai adu sontharaba thamoi mangondadi apikpa mairi amana tapna wairakpagum maisa khazik phaurakpagum thokle. Melei sana tapna khumi yamna tapna ingna. Ai bu nungsi haibadu madi ai yamna nungai. Nang busu yamna thagatjari. Adubu puangba nang ai piklingaidagi hauna khule kayamada sarokpani. Nang ai kanano haiba loina khangnai. Adubu nang ai se kanano haina amuka hena khanglakpa mikupta nang aibu hainaroi. Haina mafam asida mirot amagum lotuna leiribase ai nungaiba nate. Aduna nang amukhana aigi wakhal khangano atopa kanagumbi ama oina yengu. Thamoigi nungsibabu mapal thonggi oiriba phibamda lepa yaba nate melei. Sambal khabidraba leirang leikhokta leiman chalabi lehi yaudraba leirang kanana pami haibage. Wahai asida nang bhab tau. Nangi nungsi haiba wahina tapna isana isabu kanano haina khangnabu oina thokle. Nang ai
isam samba marup amagi mari oibagi nungsinaba marido thamduna loinasi. Masi nangna karigumba yadrabadi ai nangi mangdagi mangkiba yai. Atiyada khanghaudana khonglakpa nonggum puangbagi thamoida atappa sapu ama phaurakle adu mahak tapna makha tai. Atai atai haibadumadi hayo adubu aigi mimang asidagi mangkragi haiba wahaidudi nang haigadame lei. Nampuda bigidaba yaroi haina nangna pirakpa nungsiba ai pamde. Adu me lei. Nang munamukta khalo aina mu nungsi. Mahi yandabi leiman jalabi ama oirabasu aigi nakta thamduna telaba tamba ngamdo punsi mate kharado hingba ai pame me lei. Anam kan mana tawut kanu puangba aigi wagi mayokta nang leplabadi aina haribasini ai mangkini nang aigi wari khanglabra ha ai silai kha tarabini masikak nangon ai haike phare ai thamnaba tawrake isa se saunitli asawuna mang tharaklabadi mikup asida leiriba nang aigi marukki marisisu mafam khangdana mangkiba yai. Nangdi aina sengmu marupni haina khalabani aigi wakal nang amuk khana khangano melei khona mu pau phau nasi ai ngasigi oinadi thamage puangba ai potharage. Nupadugi right leitabagum tumina kol adu thammi puangba tawpham ama khangdana leiri. Melei adu phone aduna thamlabada tapna sor asangba mu hondoktuna asawbadu phathabu oina lei aduga tapna soli. Chatkiba matam nangsu matam aduda sakkiba wasak adubu kaurabra ningsingrabra mikup amata oirabasu halakhidrani nangbo aigi inakta ngai kisirani ngasiso. Asi haina tapna hiptharakle phamung aduda madam adunaga thenglakpani pothanaba tawkirami yengba tai melei sana mahakna ngairiba misak asina kanano haina kadomda karaida satkrabra aduga ningzariba puang masiki manglana sina kamdauba nurai amadi tamnganba makoi anigi nungsi marina kari karma oirakpa isinga thauga kayam kuina leigadoribano haina. Matamgi khongchati kanabu sungaidi asumak mathanta mahausa lairembi yathang kokthakta haptuna mahi asumak satkirami. Matam khara asida tamnganbadu mayumda halakli amadi mahak Manipur University da assistant professor oiduna leirami amadi melei sana amadi nurai khutsa haibana maram oiduna lilina yamna makhut chaba ma oirami. Amadi asikak natana nurai amadi tamnganbadugi marina nongmagi mai chatlakpagum tawi. Amaromda puangba madi melei sana thamoida phaunaba ihul adu lotsinaduna isam samna tinarami. Adubo asagi amadi marumdani saklonadugi marumda aigi oigani haina khalli puangbaduna. Nungthil pobop nungsa aduna yakna saba kandani melei sana amadi nurai yamna kupthana wari sarami. Ngasidi thabak adu suti oirabanina. Nurai adu tasengna yamna waba kaidaugadabano haiba ma matomta khangdabadu tawrami. Magi tawpham khangdabadubu uraga melei sanana tapna. Si thokani haibase aidi nangonda dom haiduna lakpani. Haujikti kari sari. Adubu masidagi hena kuitharabadi nang soidana awaba lakpa yai. Aduda nurai nang muna khanduna nangna phai haina khanbado tawru tatrabadi makhoi animak nupani nangdi nupini nunganigi marakta ha oiba natragana kang kathang taduna tokpa tari. Nurai mamanabi aduna hairaklibadubu yamna munna tarami wakhal adu yamna munna khalli nungsiba haibaga apamba haibaduga wakhal aduda munna
kanana heli haina odli adubu nungsibana heli tasengna aduna tapna mataduda munna yengduna Milay aidi tamnganba nungsikiba leite supnatagi attention mapal thongi tawsinnabadubu pamkibani manaibo asiyongna nungsiramani haiba ai khangde madi aina ngehaki apamani aidi aigi thamoi sengna nungsisaba isakamale haiba khangliba natra Nuray maduna nangi oiba wani nangna henba tibi urubagini nang nausik wadoribasi migi mungdi khokan pangan misang sangga leiba leibak miyamna khangnariba imungni nangna achum oiramadi lairare haidana aikoi kidoba leite adubu matang sidadi nangta sengna soyita ai isani isagi irala siyasai ai khangi ai lale haiba ado ai hausik mangonda sengna haidokpana phagadra natragana kamdoni sigi matangse amukta khankisiba mata ama oirubanina phati haiduna inthokpadi haunade aduna makoi anidu munna wakhal khali adubu karina phagani haibadumadi leite tasengna mileisana tapna sumaina sum chahena duna leiragadi tungda akaiba yamna lakani amadi aikoi thabak sufam khagoi aduna yoinadi ida nang tamngan maduda asengma ma haiba natragana nang maga tasengna thamoi sengna nungsinaba ma oithoktabani magaiga nungsinaba haibadumadi ida pumnamak asibu phanaba amasu masu wayamna danaba ai senkrigida madu oiragadi ai yamana minamba thabak tawi khanglaklabasu mahak ka hena ingonda sawningbu utpa ngamaroi magi maraiba kini haina khalasanu maduna phagada umale hoi haina melei sanado hairami upaidi leidabanina nuraidu tasengna selage haina mabukning aduda chap yungna lepli aduna taha magi khangnaba nupa aduda call tawi nupa adusu paidaba tawde call do receive tawrakle asidi nangai selase ai sumaina sum leibase haksang siam nungaitri nang ai lawba ngasimak law phone adudagi nupa adu nupi magi wa adu butabana tapna khumi kaino yam taharibaduna nangbu kaidoba yawke ai nangi nakte leiba pam ai kuina kayam kuin leisabi oidun leikho haibana haise nangi oiraba natro ai khangde ngasimak lawba lao haribasini numidang lakera yasang lakpadu lakera matawbi thamoi sengna nungsijaba ma oibana wafam adubu hiktokpa tasengna ngamde aduna nupado khumlai tapna hoi ai hore lakti laklage adubu pungdudi khara tapna hairake ai hausik thabak sufamda leiri thabak khara silai thoidokpa wa ama makha tarudri makhoigi warido samlakpa ma tawduna phone adu thamna khiramni phone aduna thamkhrabada meleisana adu tapna kaino awoigi sinkhidori as mairikdagi maizaubi mo oirakpa tare nangamai bema yadabagini nangbu melei sound ado hayeng tamngan maduna kaigumba aigi maramda nangonda hanglaklaba nang khangde dum hayuko lairik laisu haiba mi moibanina ka hena phataba thabak tawrakadabadi mandeda ado jeksina leise khoi melei sana tumina leiri nurei dusu matha sai tasengna khanthau daba mikupna kayam yamna awaba mathengna haliba haibadu mangonda thokle Manipur thoklakpadagi unasi haiduna nurei mangonda hai adubu yaba ko uma leite nungsinaba nattabagum koisin chenba matawi machegi manakta lai haiba khangi adubu direct jangsinduna unabudusu phazafam ama leite aduna ngasidi class loiraga lakani haibadu phauba haidana tamnganbadu nurei hoigi khul adomda chumjing haitharakle ngasidi tasengna sawningba mapokpagi su lakpani tamnganbaduna asumna sumjing lakpana hausikti khul adusu yaurakle khulgi lampak adwaida gari du khami aduga call tawrami aduba call do receive tawrakte nurei amadi meleisana makhoi su hausik phauba punna leiribani meleisana do nurei da yengna phone tawraklibadu phaubadi payo nangsu phone paidena sauraga mu yumda lakdadi bera kani aduna khinom tawri haigira
ꯀꯔꯥꯏꯗꯅꯣꯃ ꯆꯠꯂꯤꯅ ꯈꯨꯝꯒꯦꯔ ꯃꯇꯧ ꯑꯩ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯣ ꯁꯨꯛꯇ ꯇꯥꯅꯤꯡꯗꯦ ꯇꯧꯅꯤꯡꯕ ꯃꯈꯩ ꯇꯧꯔꯁꯅꯨ ꯉꯔꯥꯡꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯀꯣꯜ ꯄꯥꯏꯗ꯭ꯔꯕꯅꯤ ꯅꯪꯁꯨꯕ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯅꯨꯄꯥꯗꯨꯗꯤ ꯃꯨꯏꯗꯣ ꯀꯩꯒꯤꯅꯣ ꯇꯝꯉꯥꯟꯕꯗꯣ ꯐꯥꯒꯤꯗꯒꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛꯇꯤ ꯁꯥꯎꯔꯦ ꯉꯔꯥꯡꯗꯒꯤ ꯇꯧꯔꯛꯄ ꯐꯣꯟ ꯄꯥꯏꯔꯛꯇꯦ ꯃꯥꯕꯨ ꯇꯁꯦꯡꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯂꯣꯏꯅꯕ ꯃꯥꯟꯕ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯒꯨꯝ ꯇꯧꯕꯁꯤꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯪ ꯇꯞꯅ ꯂꯦꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯁꯥꯎꯕꯅ ꯃꯁꯥꯗꯨꯗ ꯇꯞꯅ ꯂꯣꯏꯅꯔꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯗꯨ ꯈꯟꯊꯗ꯭ꯔꯦ ꯈꯨꯗꯛ ꯑꯗꯨꯗ ꯃꯁꯤꯗ ꯐꯣꯟ ꯇꯧꯏ ꯑꯗꯨꯒ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯃꯦꯂꯩꯁꯅꯥ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯂꯧꯏ ꯑꯗꯨꯒ ꯃꯦꯂꯩꯁꯅꯥ ꯃꯉꯣꯟꯗ ꯑꯣꯏꯅ ꯀꯣꯜ ꯑꯗꯨ ꯇꯧꯔꯝꯃꯤ ꯃꯦꯂꯩꯁꯅꯥ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯈꯣꯏꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯇꯧꯔꯛꯂꯤꯕꯁꯤ ꯇꯝꯉꯥꯟꯕ ꯑꯣꯏꯔꯤꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯩ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯗꯨꯁꯨ ꯑꯁꯦꯡꯕ ꯑꯃ ꯑꯁꯨꯃꯛ ꯈꯪꯗꯣꯛꯏ ꯇꯝꯉꯥꯟꯕ ꯇꯁꯦꯡꯅ ꯌꯥꯝꯅ ꯁꯥꯎꯔꯦ ꯃꯦꯂꯩꯁꯅꯥ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯀꯩꯅꯣꯝ ꯇꯧꯔꯦ ꯋꯥ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯄꯥꯈꯠꯄꯅ ꯍꯦꯟꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯅꯤꯛꯇꯨꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯏꯇꯥ ꯑꯩ ꯄꯥꯈꯠꯂꯦ ꯅꯪ ꯀꯣꯜꯗꯨ ꯄꯥꯏꯔꯒ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯣꯕ ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯌꯨꯝꯗꯒ ꯂꯥꯛꯄ ꯇꯥꯔꯦ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯕ ꯇꯥꯔꯦꯕ ꯑꯩ ꯂꯩꯀꯥꯏꯗ ꯑꯃꯨꯛ ꯃꯤꯍꯨ ꯆꯪꯕꯗꯣ ꯌꯥꯝ ꯀꯤꯖꯩꯌꯦ ꯍꯥꯟꯅꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯦꯂꯩꯁꯅꯥ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯀꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯅꯨꯔꯩ ꯑꯗꯨ tasiengna sor sangna amuk hondoktuna mahak tamnganbadudha call tawrami asawba magaloinana phone adudagi khumlei tamnganbana nangna khalisi kaino ha aise angang masara nangna ngarangdagi tawribase aise pangyadi yagani haina nangna khanbro nurai nupadu mai haubu makai yamna saure haibadum khangbana tapna hairei ai nangbu pangyayani haina khankibamta leite aido yari nurai amuk semjin sajin wa mayam ama aingonda haijinduna excuse thiraklanu ai taningte nang handak marak kainom tawrobani hanaga yamanate ai loina khak nangna tawba thabagado hayu sekna yamna thamoi sekna arot pamta leitana nang aibu tasingna thamoi sekna nungsibra nurai wahang adugi pakum sat hekta piba tasingna mangamde maramdi nungsidaba mi amada nungsi haibasi yamna wana thoi aduba khumi launam haibi thamoi aduna hoi ai nangbu nungsi adudi noi lampak leibiduda ai ngasai digi nangbu ngai yam tuna law maduna nang nai nungsi nungsi di haibido aina khangdoini asumni hek hairakani haibasima nuregi wakhal aduda khaluba ma leite tasengna adubu tali haiduna karamna pakhum adumudi pigani aduna tapna hoi ngak ngairam ai laki phone adu asi haina thammi tamnganba yamna maru leiba minok ama tapna noksai nure dudi masana tawbana masana phangbani aduna mahak tasengna kapningai meleisana do nure aduna tawpham khangdana mabira chenbadu bu uraga nungaiche aduna tapna themi thorake haikrabani na ngehak tho aduga wari du sana nupani nure tamnganbada mabuk mapau yamna tappa misak ama oirabasu sauraklabadi nupagi mihul ama yaramgani aduna yumdaga mulaklabadi ichopchopna batani nurai tasengna kapningmana loiri kari nungi ahenba mapamoi haina khali adubu sattaba yadraba matanga ma oibana tapna khumi adudi ekhoini puna thokse ai tan chatpadi ai kizai manai bu kai kai tawraktuna ai bu pharabadi tasengna aina soibani adubu paisa yamna paiba misak ama oirabasu mangona leiningdi ai manungsidi meleisana amadi nurai pambai leitabana puna loisinduna tapna thorakli hotel phambi mama memsa aduna makoi anina satpadubu uraga hotel gi thongjil adudagi lepna laurei makoi bu tanaba hai numit tarak pasida karai dano nakhoina satlibadubo meleisana mama na hairakpa wa adugi pakhum adu tarabasu piramtri sumjringa sumak satkirami masagi matauda karigumba ma leirambani haina khali mabukning aduda aduna thoine na makha tahobadu madi tasengna oitri sumlakpana tamnganba mamai mamit usuk sukpa makai ngaidna leirambadu uri hek ubuda khoktak sai
manakta sangsindaw Melaysana tapna Nurayda sirolgum hairai. Kaino yam sauna leiri magisita. Ay kisay. Magisi kaino nang pabo oina tasina lakpa yam mahali magisi. Natumda sa lagda basep yam pay ko. Ay tuminilagi pasa-pasa ng ngangaw ko noy. Hoy haibagum ingit tawduna Nuray amadi Melaysana tamngan madugi manakta lakli. Melaysana tapna makoy adubutan na ba maong dahay. Ay aswade lagi nuy pazanang wari sana roko. Asihay na mahak na karasa tukto na lepi. Nuray adu kiba na masado loiri. Tamngan ba Nuray du bukok ta giton pau ba amuk ta yengi. Nahan kay kamana da ba mauri ba do iray-lay na mahak na parami tamngan ba tapna. May tunga do da yam na pakat pugum pauri ba do ba kayo gino. Kito ba yawri Nuray? Kang hay-hayrak po ba do da? Hayna tapna masama tumtata na ba hayram do na Nuray do magkut ado na mamay mamit ado amuk tang nan tazay aduga pum na mag adubo lotsin na buhot na do na asum na hayrai. Kisu daw dida ado kay layrage ay buo na siya hayri ba do ba? Nukpay taw baga loy na na tamngan ba do nupi magi manakta karanak na sang silai aduga tapna. Nung sinari ba mina nang buo na siya ay ba da kay layrage ay buhang na si bukay. Karamba nung sinari ba mina hang na buhang nga mano. Hinga sidi yam na ngay. Nangsa ay kanano Nuray. Mamang maning tatba nupahadugi haising mawahang nga do da tasing na Nuray kumpam amag kangti. Ado na tap na makatay hay nasing na. Ado giwa na taba namidang wayram sida ay buo na siya na yam tazada na hayrak pa si giwa nida. Karino nang na ay nito bagol ngarang dagi payjiba. Asi na karamba simsin sazin na ba wa kaya mahay do na ay buo mo apang masidaw riba no. Nuray nang nataw ba tabag ay yaman nagkangoy na nang kangano. Hayo nang sing na ay natabalamlan magkanagang warisan ay nang gapaw-paw na rimisa ka do kanano hayo. Nuray sat yeng lai tamngan ba da. Tamngan ba do mangonda mo na yeng do na layrami. Nuray tap na kumi nupado da han na yeng da na. Kaino wakal na sagat do na wa kaya mahayri ba do ba? Kara-karaso understand taw na si angang masagom na taw no. Ay bahawsit nang natabag kanaga paw-paw na daw rigin. Nanggi ngarang kol pay da ba do ti matanga masada ba do gini. Ay Nuray nasinti ka no. Ay sa apang maminati nang manusiro bagi nang nahay ba ay nuhoy dahay do na lakman. Nasipaw ito ba nang gisam karahemat nang manung sizagi luna daw gaya basi kaya wag yam nagkaibuwa pam nang para sa patrabaso angang natin. Asigi matagda nang nasagi pon para ba matam pa nasang drabaso second kra kay tukto na ay sima tawri hay bada ay nasiyong nasawa da ba natin. Ay na Manipur na turak padagi nang question sili ay ko na siya ba yadra ba nakariki. Nuray upaya man layraroy makata na sin kumlabadi hen na asawa maram ama oirak payay hay na kali ado na taptarakli ado na tapna. Hoy ba ay kangi ay nasoy ba ni ay sauti nang nasauri ba to maram yam na say ado hayengan na nang university sa Chingay ay luwalaw ado ka punna sa alasing hayeng ay ginanggi tabak loirak pa da karay da nung sa alasing sorry nanggi ko receive daw da ba do giti ado ay su matang sada bagi pahay da ba ni. Tamngan ba tasing na nung sibda ngaw ba misak ama oira ba ni na Nuray do na asum na taptarak pa da kahit na makata na saw ba mangamdre ado na tap na ado horin dagi kol paro karigong parak trabaw namidang waragaso ay di ka laka ni hari basini gyan tao tingi nang susamo ay sasalagay. Hoy hayang ting na rasi nasili ay ko'y sa tabag sa tri ado na iso tao ba yabat tabag mayamama nasili tao rin. Jalagi tamngan ba asihay na chat na ba siyamsay garigit hong ado hanglamday ado da mahak mamit ado laptag mangon da yeng do na layriba melay sanado da yeng lami melay sanado kautagsay yeng lamli ba mit yeng ado da tamngan ba do kuy na mapamado lay taramdre asumagsat kirami Nuray do melay sanado gi manak da lakli ado ka
Bema halasilo. Ai kuina sang yumda leiraroi ai senaba tawrake. Masisu sauradi makok masai ko. Hoi ai ki magi sakpam doi bema. Dumaina ga tawrangoni di khande. Nang senkro aduna pharani. Natrabadi kainom toi ko tasengna. Asi haina lakli. Hai ki badugi tung inna tasengna ngasidi nureidu. Numidang aduda maga handagi khangnaba nupa adu da senkre. Yengba tai tamngan badu kamdau bano haina. Mama masani du saksang adu da punna leiri. Zak thong na basem sai melay sanadu nuray senkre haibadu mama da hairami. Bemsa tingak yeng duna. Kari no ibema. Away baro. Nanga halak mina daina. Hoi halakli. Adugi matung na senki banima. Moy kuira mali nungsinaba. Nanga khara pun bado pangaroy niya. Nang sumuk na tuom ta ngayrani. Tabag satpasu na tuom ta tarani taurisi. Mabu matam khara laylaga satpayadi hay bro. Melay sana nugtuna. Minung sinaba masen yana duna sen badubo. Ay kanduna kona selo hayo hari bro. Kaino imasibo. Sumnungay tidana adugi hari bani. Matang matam sapsareda amarom dadi. Yam pare nang susiyan na ba tawo? Mamagi waduda makol tok na wawa noksay melay sanado. Memsa do sunoksay pena. Nokpudo lepto na memsa yam lutha na makatarai. Hay suay bani nang su wakal mo na kaluko. Asum na sumlay badi imana pamti. Melay sana mama na hay budutay adubo kumde tuminalay. Memsa do su masado na kay sukumlak laroy hay baghang bana toy na makatadri tawri badomda may unsinkri. Hairamba wahay kuding loina thazay adubu samay laykibaga tayo narakpaduda koy mahumda say tilambagum asakpa mayridi hena chaknaba hotnabaga chap hek manari tasengna. Namidang adu tamngan bahanagum tawdre iikare. Masano paduna matang sadal sawbadubu uraga miga khatna saynaba mayawrabra haina khali aduna masaki nakta laktuna madabi tapna. Kaygino nang nasawriba. Ha, cha ising su chao hay bayate. Hay, nasa university halagpadagi, isuk-suk tadana, lay hay dana, nasena hay. Nangbo, lami sorokta, miga kat nasay narak pagayaw bro. Tamngan ba, pamong masido da pami, makut anido, kanna, pamong aduda namduna, ayeng ba madayeng, yam na saw na lady. Masagi asiguma asawado, mamamahak na amuk paubo uji. Macha aduna mana haribadubu tadaba amagum tumina laybadubu uraga tapthana hanjina muksu makhatai. Isana maramadu haidrabadi ima hoina karamna khangani. Isana asumna sauduna laybase ima yamna nungaiti. Hayo isa kaidorake. Moli layba noktuna layba mina saudoktana nong phadok ashauba maphudorakpada tasengna masong phanna kaisu hek sangde haibadu thople. Mangonda mamana to kyam tapthan hangba wado khumoy haina khankrabra tumina sumak leirami. Yararoi haibado mamaduna khangbana maram ama oiduna kaadudagi tumina satki. Tamnganba hanagum hana machi lengdana tumina lehawi. Madabi masagi kaadugi thoklakpaga masanupigi manakta lakli aduga. Bema Lili nangbo nawpasina sawri basibo karigino haiba khangbro. Mamagi wa aduda ngakli Lili masagi thabakna hena luna lauringai tasengna imung amadi kaidawriba haiba makhangma nate aduna ngaksana na tapna kaidawrage mo aidi kaishu khangdinai ma ikhoi nganbadu kaidoba yawre haino nangna masin nangga wari edu makhara sabaduda nangna maramado khanglamgadra hairaga onthokpani de bema
Khangde khangde aina haiba wa kase amatta khumlaktre chal amukta kaidoba yaure haidana ne nang themduna khara hango Lily adusu mopagi magul sabsana khangbana maram oiduna mamagi waduda hoi hairamduna mahak tamnganbagi rumlomda laklami tasengna tamnganbadu hanagum hana leirami Masi eduna rumatuda sanglakpa ubada masena wa ama hairakjingai manu oina hana hairaklami Masi oina ingona wam tairaklanu ai tomda podage che aduna muktai rumasigi thopikro Nongmata asumna tawdabani aduna tapna khumi Lilina Hoi hoi adudi potharo hayeng ningthina sanarase ado nang hena khanganu ko asawba haibase afaba nate Maram ama leiramani haina khalli aduna ka hena wa ama hairamdana Lili da thoki thongjila duda lumduna leirambi mama madabi duga punna magi rum adomda amuk lakli madabi tapna Karigumba matawba yauramnani Maramse khangningdro Kanada hanglabadi khangani tawribasidi Lili mamagi waduda mamada phaina yengi aduga tapna Kaino hayeng kona dum khang hauzik ta ngaudrabasu mi ngek pa thajarasanu hayeng saw pharaga maina matumta maramdo haijaraklasani Masa nupina hairabadi summi haina khanba madabini aduna tumina leire thoini hena makha taruba matawtre somdana room aduda tamnganba asawbadu handi pairaktre amadi satre haina khangduna leiraba nuregi phone aduda hanjin call adubu tawrami wakhal aduda sumna hai aina khankib aina ningkiba mata thungdaba leirakte aduna nangna aige ningmasiba kayanbadi nangi natik nate nangna ibu kayam kuina pangmasiba haibado ai yeng butai ai soini ai ge ngamba pamai ai torakani nangumi nupi mana ai bu sanaba natik nate haina pambai ama thirakpada tamngan badu melai sanado ki number aduda oina call tawraklami anirak ahumlak tawraba phawba call adu pairakte adubu magi asawbaduna mamang tharabada hanjin tawi Ngayhak tum tharure wabaga kaiga adubu leptana kinglakpa call aduna maram oiduna melai sanado mikap thoglai call adu receive tawi wari gan amai ta dana khumi Hello kanano tumlubagi khonjel aduda thausadana khumi phone adudagi ayakpa khonjel da hairai nupaduna Hauzik tumbagi matam nate tumsinaraga aini ta thajagadaba nate hayo nure kadai satki Lauk tharakpaduda melai sanado uirambaduga loina phaki mamit aduma khangsingi tarang ama ichat latli tongna khumi ai khangdi ai de oibagi tumure yamlingna nupadu makha tarai nang ai kanano haibdi khangma natra melai sana nupagna usu uroidabaduda akuk adu nomi aduga chinba lana tapna hairai khang tamgan bani aduga gai nangna aina ngasai digi tawba call paijiba ha aina hen sarokudura noina pamibase ai de tumuri adugi ni tamgan badu mana tawribadu lale karigi damak nupi esida mana sauriba sawpham thokpra haibadu makhangi aduga asawudu khara tapthana tapna khummi ngasai na khoini hankibadagi nang nureiduga pau phaunadrabra aina tawba kolamta ma paide paibadi laradana phone adu phau op thamkhre nang yaragadi maga mukta pau phaunanaba nang nasimbiyo nang natana igidi mateng lobum leite melai sana nurai edu kaidawi kadai sakre haiba makhangi adubu akhangba dubu sat hekta khumpham khangde tumina laibaduda tamngan badu singnari aduna tapna nang ta singna khangjabro makrai sakki haibise ha ohiduba nganganu akhangba asingmudu hayo melai sana aranba ngangbadi yamna kizai ohiduba minambadu karamna haigani masadu humang kangi tin adu tapna yothai aduga tapna oidabadumadi hairaroi asingbaduma haikibana pumnamak adugi afaba ma oirani haina khali aduna tapna khumla imelai sanado ai wapamasi karamna haigadabano haiba khangtre adubu aijabadi nangna soibu yam lana urani adubu
ꯃꯤꯅꯝꯕ ꯊꯕꯛ ꯇꯧꯔꯣꯏ ꯑꯩꯒꯤ ꯏꯇꯥ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯀꯅꯥ ꯂꯩꯇꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯑꯩꯅ ꯃꯤꯅꯝꯕ ꯉꯥꯡꯕꯗꯣ ꯑꯩ ꯇꯜꯂꯤ ꯄꯤꯁꯨꯝ ꯑꯅꯤ ꯁꯝꯅꯩ ꯋꯥꯍꯩꯗꯨꯗ ꯑꯗꯨꯒ ꯌꯥꯝ ꯂꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩꯕꯨ ꯂꯥꯡꯇꯛꯅꯍꯟꯒꯅꯨ ꯑꯗꯨꯕꯨ ꯅꯪ ꯁꯤ ꯍꯥꯏꯔꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯁꯥꯎꯕꯗꯤ ꯇꯧꯒꯅꯨꯀꯣ ꯑꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯀꯨꯏꯗ꯭ꯔꯤ ꯅꯨꯔꯩꯗꯣ ꯅꯪ ꯅꯠꯇꯕ ꯅꯨꯄꯥ ꯑꯃꯗ ꯉꯁꯥꯏ ꯌꯥꯁꯪꯂꯛꯄꯗꯨ ꯆꯦꯟꯈ꯭ꯔꯦ ꯍꯥꯏ ꯃꯁꯥꯅ ꯌꯥꯅ ꯆꯠꯄ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯋꯥꯍꯩ ꯑꯗꯨꯃ ꯇꯥꯕꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯛ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯅ ꯑꯗꯨꯛ ꯆꯥꯎꯅ ꯃꯤꯅꯝꯂꯝꯕ ꯑꯁꯤꯗ ꯐꯥꯎꯔꯛꯂꯤꯕ ꯊꯃꯣꯏꯒꯤ ꯆꯩꯅꯥꯗꯣ ꯃꯍꯥꯛꯇꯅ ꯈꯪꯂꯝꯒꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯁꯤꯟ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟ ꯑꯁꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯂꯣꯠꯁꯤꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯋꯥꯕ ꯀꯌꯥ ꯅꯥꯊꯩ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯈꯣꯜ ꯈꯔ ꯋꯥꯡꯈ꯭ꯔ ꯃꯥꯜꯂꯤ ꯃꯤꯂꯩ ꯑꯩ ꯊꯝꯃꯒꯦ ꯑꯩꯅ ꯍꯥꯏꯔꯣꯏꯗꯕ ꯍꯥꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯪ ꯁꯥꯎꯒꯅꯨ ꯇꯝꯉꯥꯟꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯐꯣꯟ ꯑꯗꯨꯅ ꯊꯝꯈ꯭ꯔꯕꯗ ꯃꯤꯂꯩ ꯁꯅꯥꯗꯨ ꯏꯉꯛ ꯉꯛꯅ ꯂꯩꯍꯧꯏ ꯑꯗꯨꯛ ꯁꯥꯎꯔꯝꯕꯗꯨꯅ ꯇꯞꯊꯗꯨꯅ ꯀꯣꯜ ꯑꯗꯨ ꯊꯝꯈꯤꯕꯗꯨꯗ ꯊꯃꯣꯏꯅ ꯀꯥꯏꯕ ꯄꯨꯛꯅꯤꯡꯅ ꯋꯥꯔꯧꯕ ꯋꯥꯈꯜꯅ ꯁꯥꯎꯕ ꯀꯅꯥꯅ ꯈꯥꯡꯕ ꯉꯝꯒꯅꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯥꯏꯕꯗ ꯃꯈꯣꯜ ꯊꯣꯛꯄ ꯅꯠꯇꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯔ ꯑꯁꯨꯛ ꯆꯥꯎꯕ ꯃꯤꯅꯝꯕ ꯑꯃ ꯇꯧꯔꯝꯕ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯃꯄꯤ ꯇꯥꯔꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯤꯟꯊꯈꯤꯕ ꯄꯤꯔꯥꯡ ꯃꯁꯥ ꯐꯥꯎꯕ ꯈꯪꯖꯍꯧꯗꯦ ꯑꯁꯥꯎꯕꯗꯨꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯈꯨꯇꯨꯝ ꯀꯟꯅ ꯇꯥꯁꯤꯜꯂꯤ ꯃꯃꯤꯠ ꯑꯗꯨ ꯏ ꯀꯥꯕ ꯃꯈꯩ ꯂꯩꯔꯤ ꯇꯝꯉꯥꯟꯕꯗꯨ ꯇꯧꯐꯝ ꯈꯪꯗꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛ ꯀꯩꯗꯧꯒꯅꯤ ꯐꯥꯎꯔꯛꯂꯤꯕ ꯏꯊꯤꯜ ꯑꯗꯨ ꯀꯅꯥꯗ ꯇꯥꯏꯅꯒꯅꯤ ꯇꯥꯏꯅꯐꯝ ꯈꯪꯗ ꯂꯩ ꯏ ꯀꯥꯔꯕ ꯃꯤꯠ ꯑꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ ꯑꯗꯨꯒ ꯆꯤꯟꯕꯥꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯇꯝꯉꯥꯟꯕꯗꯣ ꯑꯗꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕ ꯅꯨꯡꯁꯤꯕꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯟꯕ ꯑꯉꯥꯡ ꯃꯆꯥꯅꯤ ꯈꯟꯕ꯭ꯔꯥ ꯅꯪꯅ ꯑꯩꯁꯦ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯒꯤ ꯊꯃꯣꯏꯗ ꯄꯤꯔꯝꯕ ꯆꯩꯅꯥꯁꯦ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯅꯪ ꯃꯍꯩꯗꯤ ꯐꯪꯗꯕ ꯑꯣꯏꯌꯨꯀꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯃꯥꯒꯤ ꯃꯊꯛꯇ ꯑꯩꯕꯨ ꯂꯃꯟ ꯈꯨꯝꯁꯤꯔꯥ ꯈꯨꯝꯃꯣꯏ ꯑꯩ ꯅꯨꯄꯥꯅꯤ ꯃꯥꯒꯨꯝꯕꯤ ꯑꯃꯗ ꯑꯩꯅ ꯃꯁꯤꯡ ꯄꯨꯊꯣꯛꯀꯗꯕ ꯅꯠꯇꯦ ꯆꯠꯈꯤꯁꯅꯨ ꯑꯗꯨꯛ ꯑꯣꯏꯖꯕ ꯊꯤꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯃꯥꯗꯤ ꯆꯤꯟꯕꯥꯜ ꯑꯗꯨꯗ ꯄꯦꯟꯃꯟꯗꯕꯅ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯕꯁꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯛꯂꯦ ꯇꯞꯂꯤ ꯇꯞꯂꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯕꯗ ꯑꯣꯏꯌꯨ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤꯀꯣ ꯆꯍꯤ ꯀꯌꯥ ꯅꯪꯕꯨ ꯉꯥꯏꯔꯛꯄꯅꯤ ꯅꯨꯔꯩ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯃꯤꯅꯝꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯜꯂꯨꯗꯕꯅꯤ ꯇꯝꯉꯥꯟꯕ ꯄꯦꯟꯗꯕ ꯈꯣꯏꯁꯥꯎꯅꯕꯗꯨꯅ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯕꯨ ꯑꯣꯠꯂꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯐ꯭ꯂꯥꯋꯔ ꯄꯣꯠ ꯑꯃꯗꯤ ꯒ꯭ꯂꯥꯁ ꯑꯔꯩ ꯑꯔꯩꯕꯁꯤꯡꯗ ꯇꯥꯏꯅꯗꯨꯅ ꯀꯥꯏꯍꯟꯕ ꯂꯪꯈꯥꯏꯕ ꯍꯧꯔꯝꯃꯤ ꯃꯊꯛꯇ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯃꯥ ꯃꯆꯥꯗꯨ ꯄꯣꯠ ꯆꯩ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯃꯆꯥꯒꯤ ꯃꯧꯄꯥꯒꯤ ꯔꯨꯝ ꯑꯗꯣꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯤ ꯄꯨꯝꯁꯥꯏ ꯁꯥꯏꯅ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯙꯕꯤ ꯃꯆꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟ ꯃꯆꯥꯒꯤ ꯂꯦꯡꯖꯨꯝ ꯄꯥꯏꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟ ꯍꯥꯏꯌꯨ ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯏꯆꯥꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯦ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯏꯆꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯅ ꯑꯁꯨꯝ ꯇꯧꯕꯁꯦ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯇꯣꯝꯕ ꯇꯝꯉꯥꯟꯕ ꯃꯃꯥꯗ ꯌꯦꯡꯅ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯋꯥꯏ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯏꯃꯥ ꯅꯆꯥ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ ꯇꯞꯅ ꯊꯦꯝ ꯃꯆꯥꯗꯨ ꯅꯤꯡꯊꯤꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯍꯜꯂꯤ ꯅꯪꯒꯜ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯃꯈꯨꯠ ꯑꯗꯨꯅ ꯅꯥꯟꯊꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯇꯞꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤ ꯏꯆꯥꯅ ꯀꯞꯇꯣꯏꯅꯣ ꯅꯪꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯅꯆꯦꯁꯨ ꯂꯩꯔꯤ ꯀꯔꯤꯒꯤ ꯋꯥꯒꯅꯤ ꯏꯆꯥꯒꯤ ꯄꯦꯟꯗꯕꯗꯣ ꯍꯥꯏꯌꯨ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯂꯒ ꯐꯕꯅꯤ
Lily adusu maupagi amuk phauba ujiba ngasigi matau aduda yamna nungaitaba oire. Aduna manak nakna nakal aduda phamduna maupadugi mabukning pensanaba tapna hai. Ipwada kanana kay hairaklage. Ha, ichida hai. Kaino nangna penjibaduba. Nangna sumna tawbase yam nungaite. Anam kanba tamnganbani mana hairoi haina khankibu wafam ama oibana maseduna phana hairabasu isam samna kaisu tawde haiba wahai aduna samduna tumina leirami. Yadaroi haiba makhangbana mama masa anido amana amada yengnai madabi tapna. Phare phare adudi akhoi su potharage nangsu tapna pothana na bataw. Asaw da mang tharabadi tungzaba leitabani nabukning ado phathaw nupa masa matam se theki aduna tumna bataw hayeng ayuk nganna wari sarasi. Mahadabi amadi Lily adu ka adudagi thoki tamngan badu ayengba mada sumjing yengduna lehawi amadi mama masa anidu ka adudagi thorakle aduga wari tawi yumyai ka aduda. Ima magi matawse ngasi phawba ina uchi nongmata asumna tingsokna sawdaba mahakni. Mana asumna sawbasidi tasengna yam nungaite aidi karigum ama leire ima. Magi mawongse bema nupigumagi mandro khangnaba nupi ama leiba mali. Asai ayukta kaisu tawba nate mana tawraklibase mahakna university halakpadagini. Halakpadusu khara thengbagum tawi karam tawne. Mama masa anidu ngehak aduda wakhal muna khali. Kanada kari haina hanglabadi karigino haina khangba ngamgadoino haina khanba yaba khali kona thangda Lily na tapna. Maga yam luna tinarakpa chingkai dhangla sema. Mangonda khara hanglabadi ima khara doirabasu khangba ngamgani haina khali. Hoine mayum dekta sasiro phone number di leite. Hayeng chingkai doina kaurasi. Moidaga chatlagadi wase amuk yamnagadrana khaliba ina. Hoine adudi nangna khara hek kauro aduga imaga wari sarage adudi pothana ba tawrase karam thoktuino khangdre masiki nupa masa asina. Mama masa anidu asi haina ahinga oire pothana ba haiduna muk satkirami. Asam tawna numit asima hawkirami. Mathangi numit aduni melai sana hoigi khulaikai aduda nurai sen khra haiduna mahi masi hainai. Hotel phambi memsa adudi makok pusi e leikai migi wa mayam adubu hoi haina tanabu hotnabada. Melai sana adu ayuk aduda thabayin khang magi thokpa maloisinduna thabak chatnaba haiduna thorakle. Masana thabak chatnaba thoklakpadubu uraga ingak ngakna. Nangbo thabak chatke hairibro. Nangna thabak chatladi horen nurai hoigi thabayin khang koisen chenbaduna kanan tawdoiba. As moi leikaigi leisabi masa khra leibani moina tawramsani. Ayuksida thoidokpa thabak leiba nate kaino. Aigi thabak ase chaludaba yaroi ngyak chatlaga hairamduna ngan halaki ma. Melai sanagi wa taraga nokphet tawjai memsa do kuire asumna masanupi asina matomdaga thabak ama satki haidabasi. Memsa masa tu manam nambi aduga tapna. Chatluro ningthina nganna halakna batawgo ngasidia. Hoi hairamduna melai sanadu satkirami yumadudagi leikaigi nupi amana memsa du onsinduna. Nasa nupi asisu mayum makai panba yari memsa nurai hoidi satkre matom tamuk ngairani matang sapsarabani. Hoi ni aina su mangonda hairibani. Tuhong kay hongbagi wado adubu hoi da hairaga panglay basini. Mahay amuk nokminay wari edudi amarum damuk putoktuna wari edu masakirami. Ayuk pung mapan khara helakpadwaini melai sanado mana tawriba thabak adu tawrami. Lily du maki manakta lai aduga nurai lakpa udabaduda. Melai nurai lakjabadi kaidawre. Melai du Lily du onsinduna. Iche nurai do ngarang mayum asyangmuda satkre adugini. Bab adum taba ngammi wadumu tabada aduna noktuna. Mane na phare ni dudi. Ekhoi sina adum lira leidoira khangde. Phare hayeng mung lasani. Adoiche kainomta. Hayo nang nai ningmuda hekta.
Ngasidi ay khara nganna hangena haigi tawbani. Hoi kaide. Thawdok ama thoklabani na halo. Nang hek haningba matamduda. Lili do thoidokpa makhandana Melay Sanado ki manaktagi satki. Melay Sanado Lili na satkibado haipet yengduna lehawbani. Adubu khanghaudana mihullado ding songlaklay. Karigino hairabada tamganbaduna prandor adu hangduna lakbaduda lawailudon adu satkre. Pat mamaidu laythok mapungning aduda hai. Asimuk lai. Hayinak talaga wahang mayam mahanglaklavani. Ay nakumduisi kaino. Ay di utok na talida. Henuray asipum namak ang naniko. Tunghan na amuka laythok to ni yengbadu phawba kizaduna Melay Sanado magi mathawaduda may onsin kirami. Adubu tamngan badudi masigi manakta thaduna layriba sophaduda isuksuk na phamduna tumina hoy may haidana layri. Khara hongba mataw aduda karigomba amadi thokni. Asumna nongmata tawdaba magi marem khaki mawpani tamnganbaduna masagi university edu phawba chattaba makai masigi manak aduda laktuna sophaduda isuksukna layri phamduna hoi mai haidi. Tuminna magi oiba wakhal ama khanduna tuminna. Lilido lakliba staff sing adubu amata oina koina yenglurabagi tungda magi ka aduda lakli. Layramliba tamnganbadugi maong asida yamna ngakpa nungaitaba poklami. Lili mawpagi manak sangsin tapna phamthaduna. Kaidawraki nangbo? Kaigino university satrabadi. Nangbo nasa nungaitabro? Kaidawge? Tamnganba khumdi masiyana hanglibadu yengba tamak yengi masiya mangonda aduga tapna hairai. Thoidokpa kaishu laiti. Ngasidi klasu kaya laiti. Wakala si kaya nungaitab madugi yumda sum laybaso boring suba aduna jigi manakta layni. Layuna nang nalayning mamatama duphaw adudi nang sumpamuko isi tabak atay si yengi. Lili ase hayramduna phamduna layrambadagi tapna hawgattuna jumdring satki. Amaromda tamnganba thawai na mapham asida magi mathawado thadoktuna Melay Sana unage haiduna atamna na lakpani. Adubu wasaw thokpadi amuk supamdi. Asida natana mana tumina phamliba sina mahak ngasaidagi Melay Sana udri lakjiba male haina tumina layribani. Tamnganba pothari tumina lay haibagi wani. Wakala dudi ngahak laytaba natte. Angang masa natche hawzik panungsiba kainaba haiduna tawriba asida matomta yamna pensadaba haibadu oirami. Asuklayna aibu sanaramgani haibase ay mangda phawba mangluba nati. Misak amabu tasengna nungsire haina khanglabadi amana hekta mirai haibase machat oiridrane nungsibagi. Tamnganba mabukning adu tanik laure nupa oirabaso thamoy amadi yaurambana mingonda nongmata landaba mahakni aduna hena thamoy layman oibana non thaduna mabukning adu nungsina layrambani. Adubu phat non khalakpada Melay Sanaduna thabak aduda mabukning sangna tawbadu uraklami. Phamduna layramba tamnganba do phuk laungna hawgat prap kaadudagi khongkap laungna thang Melay Sanadugi manakta nakna jattuna tumin leptuna lay. Tunglomda mi ama lepi haibagi samin phangba oibana Melay Sanado tung ona yenglakpani. Adubu nupaduna mangonda munna yengduna layrambaduda masado ikhangkhangi. Udaba sa mathaw adomda may adu amuk onsinnaba hotnay adubu tamnganbaduna asumna hayraklami. Kayang kuirage tabak lakpa. Nangmuni ay nangasaydagi ngayribasi. Wari khara sagi haydan aduga kaygino nangna ay udu pakatlibaduna. Melay Sana nupaduda yengbadi ngamdi masado pakatpagi wanatana igoy-goyba maphawi.
ꯑꯗꯨꯕꯨ ꯍꯪꯂꯤꯕ ꯋꯥ ꯑꯗꯨꯕꯨꯗꯤ ꯇꯥꯕꯅ ꯃꯍꯥꯛ ꯑꯗꯨ ꯇꯞꯅ ꯈꯨꯝꯃꯤ꯫ ꯂꯥꯛꯄꯗꯤ ꯀꯨꯏꯔꯦ, ꯈꯔ ꯉꯟꯅ ꯂꯥꯛꯀꯅꯤ, ꯍꯣꯔꯦꯟ ꯉꯟꯅ ꯍꯟꯒꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯗꯤ ꯂꯥꯎ, ꯑꯁꯣꯝꯒꯤ ꯔꯨꯝ ꯑꯁꯤꯗ ꯑꯩꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤ꯫ ꯁ꯭ꯋꯥꯏꯗ ꯃꯤ ꯆꯪꯂꯛꯂꯒ ꯋꯥꯔꯤꯗꯨ ꯇꯥꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯦꯂꯩꯁꯅꯥ ꯈꯨꯝꯐꯝ ꯈꯪꯗ ꯏꯛ-ꯑ ꯇꯧꯅ ꯂꯩ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯍꯟꯖꯤꯟꯅ ꯃꯈꯥ ꯇꯥꯏ꯫ ꯀꯨꯏꯒꯗꯕ ꯅꯠꯇꯦ, ꯂꯥꯎ, ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯣꯏ, ꯅꯪꯅ ꯄꯥꯈꯠꯂꯤꯗꯣ ꯄꯥꯈꯠꯀꯅꯨ꯫ ꯃꯦꯂꯩꯁꯅꯥ ꯑꯗꯨ ꯃꯇꯣꯝꯇ ꯏꯀꯥꯏꯖꯩ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯕꯅ ꯕꯪ ꯕꯪ ꯂꯥꯎꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯐꯥꯊꯕ ꯉꯝꯗꯦ ꯃꯇꯣꯝꯇ꯫ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯦꯂꯩꯁꯅꯥ ꯑꯗꯨ ꯇꯝꯉꯥꯟꯕꯅ ꯍꯥꯏꯕꯗꯨꯕꯨ ꯂꯧꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯇꯝꯉꯥꯟꯕꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯔꯨꯝ ꯑꯃꯗ ꯆꯪꯂꯛꯂꯤ꯫ ꯄꯨꯟꯅ ꯐꯝꯊꯃꯤꯟꯅꯩ ꯃꯥꯌꯣꯛꯅꯅ꯫ ꯔꯨꯝ ꯑꯗꯨ ꯑꯣꯄꯟ ꯁ꯭ꯄꯦꯁ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈꯜꯂꯤꯕ ꯋꯥꯜ ꯑꯗꯨ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯕꯅ ꯀꯅꯥ ꯀꯅꯥ ꯐꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯎꯔꯝꯃꯤ꯫ ꯃꯦꯂꯩꯁꯅꯥ ꯋꯥꯍꯩ ꯑꯃ ꯍꯥꯏꯕ ꯉꯝꯗꯦ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯃꯇꯣꯝꯇ ꯄꯪꯀꯤꯗ ꯀꯤꯕ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯇꯝꯉꯥꯟꯕꯗꯨ ꯅꯨꯄꯤ ꯑꯁꯤꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯑꯗꯨꯕꯨ ꯈꯪꯕꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯅꯪ ꯇꯁꯦꯡꯅ ꯀꯩꯁꯨ ꯈꯪꯗꯕ꯭ꯔꯣ? ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯨꯔꯤ ꯑꯁꯤꯅ ꯑꯩ ꯈꯪꯅ ꯈꯪꯅꯅ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯩ ꯍꯥꯏꯕꯁꯦ? ꯑꯩꯅ ꯍꯪꯉꯤꯁꯦ ꯁꯦꯡꯅ ꯈꯨꯝ, ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯋꯥꯍꯩꯒꯤ ꯈꯟꯒꯅꯨ꯫ ꯃꯦꯂꯩꯁꯅꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯉꯤ꯫ ꯁꯠ ꯍꯦꯛꯇ ꯈꯨꯝꯕ ꯉꯝꯗꯦ, ꯃꯔꯝꯗꯤ ꯂꯨꯅ ꯇꯤꯟꯅꯕ ꯑꯃ ꯑꯣꯏꯕꯅ꯫ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯅꯨꯔꯩꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯃꯍꯥꯛꯅꯗꯤ ꯂꯣꯏꯅ ꯈꯪꯕꯅꯤ꯫ ꯃꯦꯂꯩꯁꯅꯥꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯅꯨꯄꯥꯗꯨ ꯈꯣꯟ ꯈꯔ ꯋꯥꯡꯂꯞꯅ ꯃꯈꯥ ꯇꯥꯏ꯫ ꯑꯩꯅ ꯍꯪꯉꯤꯁꯤ ꯅꯉꯣꯟꯗꯅꯤ, ꯀꯩꯒꯤꯅꯣ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ? ꯇꯥꯗ꯭ꯔꯣ ꯅꯪ? ꯃꯦꯂꯩꯁꯅꯥ ꯃꯔꯥꯜ ꯂꯩꯔꯕꯤ ꯑꯃꯒꯨꯝ ꯃꯔꯨ ꯂꯨꯞꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯈꯨꯝꯃꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯗꯕ ꯉꯥꯡꯕꯤ ꯃꯇꯥꯗꯨꯒꯤ ꯃꯤꯆꯪ ꯑꯁꯨꯃꯛ ꯆꯪꯒꯗ꯭ꯔꯥ? ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯊꯦꯡꯈꯥꯡꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯕꯤꯅꯤ, ꯑꯗꯨꯅ ꯂꯣꯠꯁꯤꯟꯕꯗꯨꯃꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯕꯨꯛꯅꯤꯡ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯑꯩ ꯑꯁꯦꯡꯕ ꯄꯨꯝꯕ ꯅꯉꯣꯟꯗ ꯍꯥꯏꯒꯦ, ꯑꯔꯥꯟꯕꯔꯣꯝꯗ ꯑꯩ ꯂꯦꯞꯄꯣꯏ꯫ ꯑꯩ ꯍꯥꯟꯅꯗꯤ ꯀꯩꯁꯨ ꯍꯦꯛ ꯈꯪꯗꯦ, ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯈꯪꯂꯛꯄꯅꯤ꯫ ꯑꯁꯨꯝꯕꯗꯨꯃꯗꯤ ꯑꯩꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯒꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯑꯩꯅ ꯃꯥꯕꯨ ꯆꯩ ꯊꯥꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯄꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯇꯥꯗ ꯍꯥꯏꯈꯤ, ꯅꯪꯁꯦ ꯑꯐꯕ ꯃꯤꯅꯤ, ꯃꯤꯅꯝꯕ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯇꯠꯇꯅ꯫ ꯃꯗꯨꯗꯒꯤ ꯏꯇꯥꯅ ꯑꯁꯨꯝꯅ ꯈꯣꯡꯐꯝ ꯑꯁꯤ ꯂꯦꯞꯈꯤꯕꯅꯤ꯫ ꯇꯝꯉꯥꯟꯕ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗꯝ ꯑꯗꯨꯃ ꯁꯨꯝ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ, ꯑꯗꯨꯕꯨ ꯁꯤꯃꯅ ꯐꯩ ꯍꯥꯏꯕꯗꯤ ꯃꯆꯤꯟ ꯑꯗꯨꯗꯒꯤ ꯍꯥꯏꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯗꯨ ꯍꯦꯟꯅ ꯀꯞꯅꯤꯡꯕ, ꯇꯧꯐꯝ ꯈꯪꯗꯕ ꯍꯦꯜꯂꯛꯄ ꯅꯠꯇꯅ ꯀꯩꯁꯨ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ꯫ ꯃꯦꯂꯩꯁꯅꯥ ꯑꯗꯨ ꯇꯞꯅ ꯃꯈꯥ ꯇꯥꯏ, ꯇꯝꯉꯥꯟꯕꯕꯨ ꯌꯦꯡꯗꯨꯅ꯫ ꯅꯨꯔꯩꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯅꯪ ꯁꯣꯏꯗꯅ ꯁꯥꯎꯅꯤꯡꯕ, ꯋꯥꯔꯧꯕ, ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯄꯨꯟꯁꯤꯗ ꯃꯩꯁꯥ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯊꯃꯣꯏ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯕꯗ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯒꯤ ꯃꯃꯜ ꯂꯨꯝꯅ ꯂꯧꯕꯤ ꯑꯩꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯅꯉꯣꯟꯗ ꯑꯍꯦꯟꯕ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯅꯪ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ, ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯅ ꯅꯄꯨꯛꯅꯤꯡ ꯑꯗꯨꯗ ꯈꯜꯂꯨ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯎꯔꯒ ꯍꯦꯟꯅ ꯃꯈꯥ ꯇꯥꯔꯛꯄꯅꯤ꯫ ꯇꯝꯉꯥꯟꯕꯗꯨ ꯄꯤ ꯊꯥꯡꯕ ꯃꯤꯠꯌꯦꯡ ꯑꯃ ꯃꯦꯂꯩꯁꯅꯥꯗꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯈꯤꯕ ꯃꯤꯁꯛ ꯑꯃꯕꯨ ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄ ꯉꯝꯂꯕꯗꯤ ꯃꯗꯨꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕ꯭ꯔꯥ? ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯤꯗ꯭ꯔꯥ? ꯑꯩ ꯃꯥꯕꯨꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤꯕ ꯈꯛ ꯅꯠꯇꯅ ꯑꯩ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯄꯅꯤ, ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯝꯃꯤ꯫ ꯄꯦꯟꯗꯕꯒꯤ ꯄꯥꯎꯗꯝꯗꯤ ꯇꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯅꯤꯡꯁꯤꯡ ꯇꯝꯅꯤꯡꯕ ꯄꯣꯛꯄ ꯃꯆꯠꯅꯤ, ꯑꯗꯨꯕꯨ ꯄꯦꯟꯊꯣꯛꯄ ꯇꯝꯂꯣ ꯍꯥꯏꯕ ꯅꯠꯇꯅ ꯑꯩꯅ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ? ꯐꯔꯦ, ꯑꯩꯁꯨ ꯏꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯒꯦ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯁꯤ꯫ ꯃꯤꯅ ꯑꯩꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯕꯁꯤꯕꯨ ꯎꯔꯒ ꯁꯣꯏꯗꯅ ꯂꯥꯟꯅ ꯎꯈꯤꯕ ꯇꯥꯔꯦ꯫
Wahai asiga iroinana melay sanado phamduna leirambadagi tapna haugatuna satki. Tamnganba satkiba melay sanadubu makha tana lehukko haina khamnujri. Matang aduda Lily adu lakli masi lakpa ubada kaisu tawdaba sai. Mafam aduda kuina phamduna leiba mahak pamdri. Aduna satnaba sem sai. Maupa aduna chatnaba sem sabadubu uraga Lily na tahana. Chalage haribro kadai sattoino amung yumda haladro natragana kamai tawbuno nangbo. Khangdi si ai asoi phawbu satbra yumda hanbra matawrani. Pothanigi wakhala sinungaina. Masigi wadu makha tana taramda tamnganbadu dukan adudagi satkirami. Maupa aduna satkibadubu yengduna tumina lehawi Lilido. Somdana Madabi masanupagi ngarang numidangi matawaduda tumina leithokpa mangamdi. Aduna chingkhai aduda call tawrami. Masanupa aduna yumda laktabasigi tanja lauduna. Madabi amadi chingkhaidu phone aduda awaya khum tawna wari tawduna leirami. Chingkhai imada sengna hayo. Isaga nakna tinaba hairagadi nangna pumnamak asi khangpham thoi. Nomata wakana ngangdaba aigi isa nupani. Adubo ngarangi magi matawadudi kainom tawi. Hayo tatawase kaidobaga yauragemi. Tasengna kari thoi haibaduma khangba natti chingkhai adu ingaw ngawri. Madabi ki wa mayam adu taraga adubu masu mana khangba kharadu tapna khummi. Ima hauzi kaidoba yauri haibadumadi ai tasengna khangdri. Adubu magi khangnaba misak amadi leibani. Yamna nungshizabani mana. Aduga saunabagira haina chingai. Ma masinatana thoidokpa ahenba malaite. Hoi aisu khali. Mana toriba maong adu nungsibagini haiba aisu khalibani. Nongmata piklingaidagi hauna mabu maningta thunghanduna lakbani. Phari sikai nang nataba asengba khangnaba misak ama leite magidi. Aduna nangna khara amukta kaidoba yawi haibaduma hanglagane imada pau amukta piraknaba tawo. Chingkhai tapna khumi. Hoima nachai soidna haizarake mabu yumda leitabro. Leite Kasayna University satkre. Nanga khara pau phaunaraga hangu. Aduga ingona hairauko phare imasu thamage. Nangsu thabak chinbani haiba imana khangi. Kashu kaide deima. Asumna phone adu thamnari chingkhai adu tamnganbaga pau nongnini asida kaya phaunaba oidri. Aduna karigumba mathokli haiba khangbana yam thuna call adu hek thambaga tamnganba mangonda call tawrami. Mamana chingkhai mangonda call tawrangani haibagi wakhal leitabana maram oiduna tamnganbadu yam thuna mamanabadugi call adu receive tawrami. Phone adu dagi chingkhaina tapna. Taw nangmu kai lege. Kai salinu khangdide taw. Kari khukumna duna. Nade nang university satabro. Kai lege hairo. Thabak sathokta boiradi laki noida. Nang yumna leibro. Noido ina ayusik laklake. Aidi nang thabak satlamgani haidana hairaktabani. Chingkhai adu waduda phareda haina khali aduna hoi lao haina call adu thamnari. Tamnganbadu tawpham khangdabaga waridu lithokpham khangdabaga mahak adu chingkhai hoido ina lakle. Chingkhai ki room aduda makoi anidu phamung aduda leiri. Tamnganbadu nga thaboi hipoi tawna lei aduga chingkhai na phamduna lei. Tamnganbagi maithong aduda karigumba mathokle haibadi yam laina khangba ngami chingkhai tapna. Nasanu ngai tabro ubada yamna wana ui. Nahan kayge manade kaidoba yauri hayo. Tamnganba noktaba yade haibagum chinbala du singduna haipet noi. Aduga ahidi hagsang nungai taba leiteda. Itaw nangi wakal noiramgani. Nanguna walot ki kaina kangano. Itaw nangaise ngasi ngarang khakta tinarakpa nati. Nangna khasik nungai tabagi mami tabada aina dum khangba ngami. Hayo kaidorage nang nasa nungai tabagi natro university satrise. Tamnganba mataw asida wari asi lithoklagadi awabasi khara phagadaba mali haina khali aduna thokiba wari khuding loina lirami. Wari mayam adubu taraga chingkhai ngakpa ama masaduda phawrami. Tamnganba pendana tapna makha tai. Punsise aningba mathungde taw.
ꯑꯩꯅ ꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯒ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯑꯩ ꯈꯔ ꯄꯦꯟꯗꯦ꯫ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯨ꯫ ꯃꯥꯒꯨꯝꯕ ꯑꯃ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯍꯧꯗꯕꯁꯦ ꯏꯇꯥꯎ ꯌꯥꯝꯅ ꯐꯔꯦ꯫ ꯑꯗꯨꯛ ꯂꯧꯅꯝ ꯆꯥꯎꯕꯤ ꯃꯁꯥꯒꯤ ꯀꯛꯈꯟꯕꯤ ꯑꯣꯏꯖꯕ ꯊꯤꯕꯤ ꯅꯨꯄꯤꯗꯨꯅ ꯐꯗꯅ ꯀꯌꯥꯝ ꯐꯗꯣꯏꯅꯣ ꯏꯇꯥꯎ? ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯗꯨꯗ ꯊꯃꯣꯏ ꯑꯁꯤꯅ ꯅꯨꯡꯁꯤꯈꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯕꯅ ꯏꯆꯤꯜ ꯑꯁꯤꯅ ꯊꯤꯅ ꯆꯩꯕꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯏꯇꯥꯎ꯫ ꯌꯥꯔꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯀꯩꯗꯧꯕ ꯍꯥꯏꯗꯣ ꯇꯥꯟꯅꯔꯒ ꯌꯦꯡꯉꯁꯦ꯫ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯛꯊꯅ ꯎꯔꯦ ꯑꯗꯨꯅ ꯄꯣꯊꯥꯔꯣ꯫ ꯇꯝꯉꯥꯟꯕꯗꯨꯁꯨ ꯇꯧꯐꯝꯒ ꯈꯪꯗꯕꯒ ꯍꯣꯏ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯗꯕꯒ ꯀꯩꯒ ꯃꯍꯥꯛ ꯑꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯩꯗꯨꯁꯨ ꯅꯥꯀꯜ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯍꯤꯞꯊꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯔ ꯇꯧꯅꯩ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯤ ꯆꯤꯛꯊꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯔꯩꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯇꯧꯏ꯫ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯊꯨꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯅꯪ ꯑꯩ ꯍꯌꯦꯡ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯋꯥꯒꯅꯤ ꯅꯨꯔꯩ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯇꯞꯊꯁꯦ꯫ ꯅꯪ ꯀꯔꯤ ꯈꯜꯂꯤꯕ? ꯅꯨꯔꯩ ꯑꯗꯨ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯅꯨꯄꯥ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯀꯩꯒꯤ ꯅꯪꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗ꯭ꯔꯤꯕꯅꯣ? ꯑꯩꯁꯤ ꯃꯃꯥ ꯑꯣꯏꯔꯕꯤꯅꯤ꯫ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯗ ꯂꯩꯌꯣ ꯍꯥꯏꯕꯅꯣ? ꯑꯩ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯤ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯊꯨꯔꯁꯤ꯫ ꯇꯧꯗꯕ ꯌꯥꯗꯕ ꯈꯔꯗꯨ ꯈꯛ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯑꯆꯨꯝꯕ ꯑꯃ ꯑꯣꯏꯕꯅ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯈꯟꯗꯨꯅ ꯂꯩ꯫ ꯅꯨꯄꯥ ꯑꯗꯨ ꯇꯞꯅ ꯈꯨꯝꯃꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯁꯦ ꯊꯨꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯈꯣꯏꯅꯤꯅ ꯄꯨꯟꯅ ꯁꯣꯏꯈꯤꯕꯅꯤꯅ ꯃꯇꯝ ꯈꯔ ꯅꯪ ꯑꯩ ꯑꯋꯥꯕꯁꯦ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯔꯩ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗꯧꯕ ꯋꯥꯗꯤ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯂꯩꯔꯣꯏ꯫ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯌꯥꯒꯅꯤ ꯑꯃꯗꯤ ꯅꯨꯄꯥꯗꯨꯅ ꯅꯪ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯃꯗꯨꯒꯤ ꯗꯥꯏꯇꯗꯨꯃꯗꯤ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯅꯨꯔꯩꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯃꯁꯥꯗꯨ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯣꯏꯕ ꯇꯧꯔꯨꯕꯅꯤꯅ꯫ ꯅꯨꯄꯥꯗꯣ ꯋꯥ ꯈꯔ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯀꯥꯗꯨꯗꯒꯤ꯫ ꯅꯨꯔꯩꯗꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯍꯧꯏ꯫ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯉꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯔꯥꯎ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯋꯥꯈꯜ ꯑꯗꯨꯗ ꯃꯇꯣꯝꯇ ꯆꯩꯖꯩ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯊꯤꯍꯟꯕꯤ ꯑꯃ ꯑꯣꯏꯔꯨꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕꯅꯤ꯫ ꯑꯩ ꯀꯅꯥꯗ ꯋꯥꯔꯧꯗꯦ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯅꯥ ꯑꯃꯒꯤ ꯊꯃꯣꯏꯕꯨꯁꯨ ꯊꯨꯒꯥꯏꯕ ꯑꯩ ꯌꯥꯝ ꯄꯦꯟꯖꯩ꯫ ꯌꯦꯡꯕ ꯇꯥꯏ ꯏꯁꯣꯔꯅ ꯃꯈꯥ ꯇꯥꯅ ꯀꯔꯤꯕꯨ ꯊꯣꯛꯍꯟꯕ ꯍꯥꯏꯅ꯫ ꯒꯥꯔꯤꯒꯤ ꯀꯇꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯦꯂꯩ ꯁꯅꯥꯗꯨ ꯌꯨꯝꯂꯣꯝꯗ ꯍꯟꯒꯦ ꯍꯥꯏꯅ ꯊꯣꯔꯛꯂꯦ꯫ ꯂꯤꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯅ ꯂꯥꯛꯂꯒꯦ꯫ ꯂꯤꯂꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯆꯠꯂꯣ ꯅꯨꯔꯩꯗꯣ ꯑꯩꯅ ꯀꯪꯒ꯭ꯔꯦꯖꯨꯂꯦꯁꯟ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯨꯀꯣ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯝ ꯃꯦꯂꯩ ꯁꯅꯥꯗꯣ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛ ꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯂꯤꯗꯨ ꯅꯨꯔꯩꯅ ꯆꯦꯜꯂꯦ ꯍꯥꯏꯕꯗꯨꯗ ꯃꯁꯥꯗꯨ ꯃꯪꯗꯨꯅ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁ ꯏꯈꯥ ꯊꯥꯕ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯆꯦꯜꯂꯦ꯫ ꯑꯩꯁꯨ ꯆꯦꯟꯕ ꯌꯥꯔꯦꯅ꯫ ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯔꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯈꯔ ꯂꯩꯔꯒꯗꯤ ꯃꯍꯤꯡ ꯀꯥꯔꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯃꯧ ꯑꯅꯧꯕꯤ ꯀꯥꯏꯗꯣ ꯑꯩꯁꯨ ꯑꯣꯏꯅꯤꯡꯉꯤ꯫ ꯑꯩꯁꯨ ꯆꯦꯜꯂꯒꯦ꯫ ꯑꯩꯒꯤ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯅꯤꯡꯂꯛꯄꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯑꯩꯁꯦ ꯍꯌꯦꯡꯋꯥꯏ ꯐ꯭ꯌꯨꯆꯔ ꯃꯃꯥ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ꯫ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜ ꯑꯃꯗ ꯂꯩꯍꯧꯏ꯫ ꯃꯦꯂꯩ ꯁꯅꯥꯗꯣ ꯈꯨꯜꯒꯤ ꯂꯝꯈꯥꯏ ꯑꯗꯨꯗꯒꯤ ꯆꯪꯂꯛꯄꯅꯤ꯫ ꯍꯣꯕꯦ ꯍꯣꯕꯦ ꯃꯇꯣꯝꯇ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯅ ꯄꯨꯋꯥꯡꯕꯗꯣ ꯕꯨꯂꯦꯠꯇꯨ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯇꯨꯡꯂꯣꯝꯗꯒꯤ꯫ ꯃꯦꯂꯩ ꯀꯧꯔꯛꯄꯅꯤ ꯄꯨꯋꯥꯡꯕꯗꯨꯅ꯫ ꯃꯦꯂꯩ ꯁꯅꯥ ꯆꯠꯂꯝꯕꯗꯨ ꯂꯦꯞꯄꯤ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯄꯨꯋꯥꯡꯕꯗꯨ ꯃꯦꯂꯩ ꯁꯅꯥ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯑꯩꯒ ꯆꯪꯈ꯭ꯔꯁꯤ ꯂꯥꯛꯑꯣꯗꯅ ꯇꯟꯕ꯭ꯔꯣ? ꯃꯦꯂꯩ ꯁꯅꯥꯗꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯗꯨꯗ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯅ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯏꯛ-ꯑ ꯇꯧꯅ ꯂꯩꯔꯝꯃꯤ꯫ ꯂꯝꯕꯤꯗꯨꯗ ꯃꯅꯥꯛ ꯅꯛꯄꯗ ꯃꯤ ꯈꯔꯁꯨ ꯑꯆꯠ ꯑꯋꯣꯡ ꯇꯧꯔꯤꯕꯅꯤ꯫
Wa machet ama ngangdana tumina sum lairabadi asat awong tawriba mayam asina mangonda yenglakpaga kuina leptuna leiba talli. Amuk su amuk nupasigi tungda naptuna chatpa mahak khawtak sasay. Melay sanadugi moong matawa tuda nukmi tawduna uwangbado tapna hayrai nupi tuda sumjing yengduna. Ay nangonda kashi tawroy. Nangise ay thazadaw mali. Lambi thokpo tuda sumsakrasi hayba yuwani. Nang talabdi kay sukaydi ay halamagi. Asum ni hek hayrakpa tuda amuk sunungayti. Mina lana ukiba waraw kibada yamna mipaizaba misak amani aduna nang hawroy matagum taha hayrai. Adoy nati sum mimangda pakhangni matungda tongmodo ikay tawbani. Nang asumay na lana kandoyoradi lahosalasi. May laysana si hayna puwang bagi gari maning aduda tonglammi. Puwang banok pet tawi mabukning aduda harawzay. Asum na makoy anido yumlom da lakling. Kay sulapan na tabanina minats ani ahum na yore hostel mamanga duda gari do kami. May laysana do tap na kumtado na puwang baduda onsindo na tap na. Adudi ay lihawrage tang salo ko na mo pawpaw na rasi. Hoy, jalagi ko. Thoidok puwa ama hayna dana puwang basum jing satki. Milay sanado so yumlum da sanki. Adubu, memcha masano pi na hotel mamang aduda tawki badubudi hawbadagi loyo pawbu uhawi. Numidang wayram oisinkre. Matam na satki bana milay sanado nuray hoy ki yum na layrami. Nupi tilak pangayri. Nuray ngay badawari paw kaya ma taseng na tamning bupoksay mahak. Mama memsado so laykay ki ahalam maoy na nupi tilak pangay ba duda yawrampi. Laykay ki nupi miyay sanbi amana memsado onsindo na. Memsa mathangdi nanggi nasa nupi ki palita halase. Ibi manuray ka yamlo na tinabani sa hisu sabsari na. Kangjoy daysi ay nasuhay bani manada hapti. Imay sa kaklay basida. Mahak na isi, thadok to na sat pangamdrab mali, aduna ni tawrisi. Ngamdabaga yaroy ko, sahiyarak drabani. Nang na, mama mo oy na timo. Nang nahing ahal oyraklaga, kanana nang gisiba tawdoy no, wakal yam na kaluko memsa. Makoy na asum na wari tawdo na lady ngay aduda, nupi tilakle hay na lang narakling. Wari sana ramba duso tuminalay na kre. Chanabi yamaginiyom chapcha na chatlaga, lai kari loy na kuramba loy rabagi tongda nuraydo magi kada lakling. Laikay ki mamanabi karasu layrami mayam aduga wari watay tong na layrami. Pungkay muki matungda nupamayunggi misingsu mahay loy na hanakirami. Memsado nuraygi kado da sanglai aduga tapna. Pukning nung sibaga pawrano ko, bema, punsigya na uba kong tanga matang labani hay na kalo. Taibanggi matsat niya sidi. Nuray nokpet kag tawi hoy may haydri tumina layri. Memsado wakara magi thokpa nganglam do na satkirami. Hausikti rumma duda may lay sanado ga nuray ga kagta ngay hawi. Nuray duso pao kangning layrambani. Tamngan madugi mapaw ni kangning liba. Ita, ma kay suhayrak tabra. Kay pibam dali hawi. Ayam pakali. Mana kay durakani hay na kanbada. Pukning silay tati. Ay ngonda di pukonyam na tawrami ay napaydi. Milay sanado tab na nuray da yeng na wa makatay. Kay hitaw da ni hay bagi. Tamngan mo do, yam sokta na uy. Masado yam wana uy. Asita na tana, kapso yam na kapawi. Ay hinagdalag to na, wayam na hayrami mahakso. Ita, ay soy da na papu gani. Ay natawri basa, yam soy rehay ba ay kangi. Adubo ma, ay maramda, sito gani hay na saong nahirak bukot pa tawdabra. Tawdi, nanggipun sito, hini nung ayay pa ba, may pagpo oyo na hirak pa ni. Kang jada iso, kariwa hay dun, hay pamamta kang ting, amok siyam na nung ay ting. Nuray edo masagi maral ado na mapot para bada mapita rakli. Miyoy ba ikoy ki amalay, pati hay na kang labaso, sungsin tawba. Aduga patabadugi tasing na pal ama pangjip hawba toktaba. Awaba si panglabada mahak wakal tarak mani. Nuray tap na tanik hayri. Mayam na pabani. Ado po'y na awaba ki kumad dalang tabani ay kangi. Ado nanginag dalak labadi
खरा थेमजिलोइदा लाक्ट्रबदी कैसु हाइरोनो नंसु होय हाइबगुम मकोक नोमी मिलै सनादो साउनिंगबा नुंगाइतबा पुमनमक अदु मंगोंदा पोक्लमी तसेंगना अदुबो लोइना तिन्नबा म ओइरुबना करिबुदि हाइरुगनी मंगोंदा मिलै सना तपना फरे ऐसु वारे थबकसु चलुई ऐसु पोथाना बहलगे हयेंदी नंग थबक सतुरो कमाइ तौबनो ऐ थबक तोक्लगीता मागी मफमदा ऐगी ममी तहनबा पामजे हेना मंगोंदा ओइना लानबा तारनी अदुना ऐ युमदा लैरगे अदुबु नंगदी चलो नंग ऐ पुना तोक्लबदी मीना कैनोमा खनगनीता होय मतम खरा चटबा हाइदुनी अदो कोना मुक मरी तौरसे ऐ ngasiगी ओइनादी चलगीता थेंगा थेंगलकपगा मखा ताना वा कयामा हाइनिंगबा ओइरबसु हाइरमजे मिलै सनादो असुमक हलकले मयुमलोमदा तसेंगना वारबनी अमसु लोइना नंगनबा होटनबदा नाकल अमरोमदा निंगबा काइरबा मिसक ओइरबा तमगानबनी पेंदबा कया अदुना हेंदुना अवाबन लोइरी अथेंगबा ओइरबा असि फावबा महक युमदा हनगे हाइबा मखनजे मपुनसिगी यु थकपा हितबदु ngasiदी यु ngawre महक अदो तमगानबा मसादु फावबा सुमना लेपा ngamdi अदुबु थकपदी लेपते असिकपा मफम अमदनी लैरिबसिसु सिंखाइदुदी माबु सेनबदा अवाबा ओइरी युमलोमदगी फोन अदुसु लेपा लेतना तौरक्लिबनी अदुबु पाइदे युमदा मसे लिली अमदी ममा माधवी यामना नुंसा थीबा ओइरी मौपागी ngasiगी मओंग असिदा माधवी तपना nganगली नते फोन तौबसु पाइरक्ते असai अयुक्तगी थोखिबदुदगी हलक्ची माना चटख्रिसिया कदाइदनसु हाइरमते नंगी ननाक्ता लाक्लम्बदुदा नंगबु खरा मुना हंगहौबा यादब्रो ngarangdagi kainoma tawi haibase nang khangliba natro Lili mama na mangondo onsinduna hairakliba dubu taraga tapna khumi masiema oina mahak asisu pathayam saribani aisu yam nuwai ma nangamukta tumilayuba aisu wari sumai tawgadaba mandaba sidani aina hanghaudaba nahan khaidi numidang yumdagi mapak thoktabani nate chingkhaida phone taw ima mangonda hango tawribani masu pairakte maga punna lei hairagadi phaidana karino aigi isasine tawribasibo sumaina tawdaba aigi isani ko thawai wana mama oibi amadi masi oiribi anidu leiri nungsi maisakna maiwairakpada puba thangma ngamdraba wakhal amadi thamoi aduna pothapam yenglakpada yu thakle adubu tumina leitokpa ngamde wa adu phairi tamngan madu chingkhaida yengduna hairi to aisi yamna phattaba miro aisi mingonda yamna kaiba mira kai isorna ingonda asumna waba kayama piribasibo ai ma budi thamoi sengna nungsi yamna nungsibani adubu ai kaidokduino haiba ma khangtre ito thamoi siyamna moi ai magi khonjela do yam taningi to chingkai tapna tamgan madubu themi asumna ai itaw gi puksil khangi kaidorage itaw kaisu landi haibai khangi aduni itaw nupibu matom taro ka hena khanganu nangna sum tawrabadi nyumda imagi sega do tawpom khangamoi aduna nang pothana ma taw law yumda lase itaw na kapat uraga ayam nungaite yumdei tomta leiragana ayam na wai tawbani adu fare ai chalage do ai chalage ima do ai laktrabadi tumammaroi adu itaw ima badi nungsi ko magi damak siye ni yu taklibase nungai ni taw yu ngau siso mitka se dum singlaga lei taw singkhai ta singna tamngan basi wakhala mata je haiba khangbana hoi da haiduna mataw asibu themi matomta thadokpadusu nungaite haiduna mahakna tawduna tamngan madu yumlomda thinbiraklami sumangda gari khamkibagi makhul tabada imungdagi taha mama amadi masi anidu thoklaklai athengba ahing oidrabasu ahing nongyai oiragumni isiksikpa oiri mangol aduda mama amadi machidu leptuna lei chingkhaiduna ngakpiduna sumangadudagi imunglomda pubirakli tamngan badudi tasengna wakhal taje mamit adu phawba tasengna phajana pangma ngamje
Taurakliba matau asida karino haina mapungning aduda khali Lili do Chingkhai da yengna. Chingkhai magi room da amta pusinbiro. No. Kai matau na tawribasibo. Ai wanabo asum na tawbasidi kari henmali. Haina makoi punna tamngan badugi room da punna lakli. Tamngan badudi isi na taaduna pamunga duda tumkri. Makoi lehuribasing onsin na duna wari tawi madabi Chingkhai da yengduna. Chingkhaya kaidoba yawi hairibano. Mana sumna tawribasibo. Imadi thawai asi yamna nungaitri. Ma hayeng ayuk nasa ay nga nalagsaragi. Wari du liragi. Yamna saubo nataba problem basa mahaitari. Ngasigli tiyagi ay suhalagi ma. Hoy, salo. Nang sumu pakat naramatari. Hayeng di karanga nalao. Breakfast to ekhoy sida tawrasi. Chingkhai do hoy hairam do na hanki. Mama masani do maupa do da amuktang oina punna yengi ningaidana tumduna lairami. Madabi masanupagi pham thabi Lili na wangang lai. Ima, kai problem mali. Aidi thokliba uriba mayamse manga sap manari. Nongmata nisa sataba mali. Duka ngasina yu ngauduna makong thangma ngamdaba sibu kaino haibani. As tawpamga khangti. Madabi pham adubu thana asumna hairei. Problem haibabu karigi waigani haibagi bema nungshibagini. Naupa nupa sakhenbasi nupi ma khangnai hai. Madu kainairamga dawba mali. Adugi masi natana thoidokpa maram leite. Mana sumna tawnanabagi. Chume dubudi as aigi wase asuk phabasibu thadoktuna chatliba nupido nungsiba karino khangdaba madi taseng noidoini ai khangi. Hayeng ningthina karino haibado khangnanabu hotnarase. Ngasi oinadi masu patharasat. Isa mangba yaroi. Aidi isa piba matomta. Aidi isa mangba yaroi. Mama masani dusu asi haina kaadudagi thoklaktuna mahi tumna bahaiduna tawkirami. Thinglab matam oibana. Kaina khiba kanana piramba China na otpadi matang matam leite mikup khuding ningsingbagi machak oirakli. Manglan taibang khuding olakpada thawai mak na pothapam khangdabani tasengna. Nisagi mayai aduna isisiba makai tumlurabaso ahing no yai sabukta manglamba manglanda uramba misak aduna luching oiduna tamngan madu mikap thorakli. Mamit anidu khangsing hek singi. Tamngan ba ahing ni haibu kawbu makai phamung adudagi kumtharakli. Magi kagi teres adumda thorakli. Atiyada maning tamna thokhobi thaza dusu kalak chawbigum launam haibigum amuba laisilgi marumda kekulot pisanaduna lairami. Sikla ge hena ningsing beheli haibado ngasidi tasengna khangi. Tamngan badu aduna tapna soni. Asikpa hingda nangaina sana kibu wari dubo nang kaurabra. Sagat kiba tungi wari kaya nangai gi asa kaya do liyamna mangba oiritra. Nurai ai nangbu kaukthokpa ngamde. Ai nangbu nungsi. Nanggidamak aina sintariba pirakase nangdi khanglamloiko. Nangna nungsibadugi makada haraumi noktuna soidana lairamgani. Ai khangi. Tamngan bu wahai kharasi nungsina hairaga tapna sorama honduna makha tai. Adubu nang naingonda achauba launam ama tawrambani. Aina nangbu phana nungsiba oirabaso hauzik nangonda aina kainoba ngami haibado nang yenghanba taredana. Ai ngasi phawba kanamagi mafamda aranba machet ama tawrakte. Aduna hauzikti nang yengo. Aingonda lalamba misakta aina kaidawi haibado aisu nupani. Pharigai phabagi wani adubu aisu saurabadi nungshadagi hena tamthiba misak oirakani. Ahing asimaso asumak tumthaba yadana tamngan madu warabasu wana tumina laikirami. Mathangi numitni milay sanado ngan haugattuna mamagi mateng yunggi thaba ingkhang loina tawrami. Thabak silagadi awaba kaya lairabasu khara khazikta oirabasu koi haiduni mahakna tawribasina. Ayuki pung taruk tarakpa dwaida hotel gi thabak tawba yaurami milaydo Memsa masanupi da yengna.
Nupa khangnarabasu nangidamak lepa ngamba nupa pami imadi. Migi masada minamba thabak tawgan. Nangi haukibu wari litho. Nangi wari taraba matamda nangbu lawba ngamdawba nupa thiyo ibema. Amuk soikrabanina khara chiksilo. Anirak hana soidanaba taw. Imani sada tatana yum palo hairabasu. Isana mukona wagadab oirabadi nang layo imagi nakta. Nang se laisabi natrabani haibasi nang matam sukpada ningsingba oyuko. Melaysana matanga masada na hairakpa mamagi wa adubu taraga ingaw ngawri aduna tapna. Kaino ima ayuksida mari makong samnadaba wa mayam hairibaduna. Ay nungsinaba milayte ima. Imana pa na hairabaso ayun paloy ta ima. Isana isabu kanano haiba mayag sing na kangi. Kanamagi mapamdaminamba ay tasing na talima. Sana imagi sana. Imada wa lot paginiko nang naaran mo kong thanglam ba do. Nang matam supada siksilo. Siga maiga imada hayo. Biyama imaiza wa tanadana kanaga tanadawrino. Nang ngarang puwang baduga karay satli. No yini pun na halag ba do imana uhawi. Hausik na tabahap oirakli mama na ngasay daging hangliba mayam asiri. Mama na mangonda lana udo na layrami hay nagkali aduna asumbado sengdok na bakot na rami. As, ado di kulgilam kay dagi yarak pa ni. Ay natabag halagpada ting na bagi. Ay mahaga ayan buwari saba lagdi. Imagi dudi wakal paraga buto ihay duni tawriba. Wahay asigaloy na melay sanado noksay ado buon tok pa ni. Isorgi kumhay asiso matang sana ayug aduda karomda ginukangdi. Hotel mamanga duda puwang bado gari kamlakli. Mama masaani do amana amada mo na yengnay melay sanado mamagi mapamda may tiri. Miyamsa masana hariba wahaye duda tazaw hayba yaji. Wado sumakata na ngang kiji tuminilay kri. Puwang bado hotel manung na sanglakli. Aduga pampam mama yeng do na tap na pamtarak lamay. Matang sada na lakpa puwang ba na maram oiduna mama na mangonda jingna do na nganglambu wapam amabu sengdok na bakot na bado liyam na mangli kanapam ama kangdabagum may tira balanmi oiduna tuminalay hauri milay sanado. Miyamsado masada tawri siyengo haibagum haipet yenglam hotel maynak adomda may unsin kri. Puwang bado karigino ayuk asida nga nalakli bahay na wakal aduda kali milay sana Kangnaba mi malakpa haidu oirabanina mahak puwang bagi manakta sangsin. Maithong aduda noknindrabaso noktaba yadaba oibana semjin sajinnaba minok ama nokfet tawna asumna hanglai. Kaisa luino ayuksida yam thazade putlaw nagekta phaurakpasida. Ngasidi thabak off layena noigisida tanjage haina thawitna laini. Laibak paba haigadra nangsu leirami ngasidi. Wado tabda rasi di kangi haina wakal aduda kali melay sanado adubo nokmi tawna. Yam lap na lakpi bay ngasidi offer tawba taridana. Asi hairam duna puwang badugi sana ba sa atan na sing badubo law duna maak na pirami. Puwang ba wakal aduda yam na pensebo oirami. Karigino hairaga nupi asi na mabu intok taba haraw tawba sida yam na pensebo mo oirami. Hana dagi kara hongba sida. Adubo puwang ba melay sana sige haukiba wari adubo kangning ba amadi masaduda sumagpoklami. Puwang masado sip amasing do na memsata na ba maungta. Jalon ba mise yam hayri ko yam hauri. Nungtigi tagpalag ba tari masidi. Memsa nokto na kumlai puwang ba do na ngangli ba dubo tara ba da. Isa na nung sibagi panghay haysin ba oiri nida. Puwang ba nokto na natiye yam hauri. Ay si chat oy nathakpa nati adu simadi yam hawi. Isabu sida sumlak bro natraga na thabay khang satlu bro. Sida sumlak pa ni ngasidi thabak susuti oy haidana.
Lao lao nung paduksu. Noi pabadi anaya yaude ko. Nang so nupi thiba yari ni bunga. Chahi matang sari. Natom taga oire kuina leigan. Chahi matang sari khangi. Isagi pikpa sawba natana thabak masa ma tawri. Ada nupi du khak ngai leitab. Nasak haire phasai gyan haire yam tai. Aduga karigi nupi leitriba. Nang na thidabagini. Nang ni yengba tali hairagana noi pabada hayo. Uangba memsagi wada noi. Memsa dusu nupa masa sina magi masa nupi asida. Kari khali karamba ithil pawi haiba khangi. Adubu oiroidaba mafamda masana hena awabado mahak pamde. Aduna khangdaba saribani tasengna hairabada. Melay sanado kuina lainingba ma oide aduna puwangba mangodo onsinduna. Nangsu phamau ko aisu thabak satoini aduna chai sing thongu kige konna mu pau phongnarase. Wa adu samjilam laba sidadi kari haidoino haifam khangdana puwangbado tumina lehawi. Chatkino haina khamningbani adubu pambai leitami sakama oibanina tumina lehawbani. Puwangba tumina lehawri mahakna lakribasi aremba taduna tumina lehawi. Melay sanado murum sonduna yumlomda sanglai. Thabak mafamda thengnadoriba midune ayusi lakliba misiga aigi laibak asibu kaino haibanida. Aingonda thengnariba mayamse ai kok yam ngawri. Aigi punsi asina mimanaba moiramlabadi aisu thauna leidongni. Adubu ai pambai leite. Kanamagi mafamda nauna asagi marulingba ai pamde. Maduna ai hena pap langsinbo oina thokani. Haina chakum yaurakli jakmai thagatnaba semsai thabak phabini oiribasi. Chapu mahi thagat khraba matungda melay sanado ungduna tumina phammi. Haukiba thagdok adu ningsingbani. Hanadi haukiba sibu ningsinglaga yamna kapningba nungaitaba oibani. Adu bahagsikti pangsawda sawningba oirammi. Aise karangana singlamba. He aina singlamlaba. Aina husik lekha tarabi oirise oiramoiko. He haugallagliba ngangsing noi nungsibada pangthaganuko. Nungsibase huni hu. Nungsi huna haksang kayat kuding thunglabadi wakal kaisu thoktabani. Madugi mahapapiduna phatabagi thokhanbani. Hoida karigi amuk soihibana sayo oiduna asuk sangbu punsi asibu ningdon pomba haunati. Akhan kanbi lebaklei tingkhang panbi anargulab oigi. Masana masabu thauna haptuna melay sanado awaba kayabu lotsin nungaiba saduna mathawadomda mai onsinduna leikidami. Ngarang numidang haina kibadugi matung ina ayuk nganna chingkhayedo madabi hoide lakli. Sofa kaduda phamduna jathaktuna wari watai tawduna leirami. Leiba yaba wari khara lirami adubu nupi edudi kanano haibadi masu khangdaba ma oibana hairamte. Wari adubu taraga madabi yamna nungaiti masagi ahongba mataw asida tasengna. Madabi singkhaida yengna wa makha tarai. Nupi masa magidamak mana sumai tawbase ima pendi bungo. Aduna nangna khara luna tinaba haibadu oire. Aduna asigumba thabak asi matung tarakpada tawdanaba nangna khara hayuko. Nupi bu matom taro nungairaba aigi yum asida mabi ma oiduna layu haibada yadaba nupido kaya mathung saba mi oiramoigi. Aigidi isa piba matom tani. Isa sokpa mangba lakpa yaba natte. Khangdradema nasaisu kari haigadabana. Ainasu wakal tanaba haiduna wari kaya masarabani. Pare atudima ai magi manakta amukta sanglukige. Hagotribu natro. Hoi sangu sang hagotribani. Adu singkai imaga nanga wari sai haibase mangonda khanganba ima pamde ko. Nasabhab tazaima adudi ayumuk sangukige. Singkai adu asi hairam tamnganbadugi room adomda kakhattuna satki. Ngasaidagi tumina wari taramba lilido mamada yengna tapna. Mapunsi asida nupido koyo diyade. Angang masa oiringai tawgadaba thabak aduni mana tawrisima. Ahanbu koinabase adum kainabani. Thungnaribasidi khara khaki wani. Kashu khaluno hayo mathang ama koibada soi thungnagani haidana nasanupase them. Marak amada nupi koyo yaradi. Mana husi oiriba
Nupi masana sanaramise sanakidro. Khara wajasar matik sai. Mana ngang basak payam tadabane bama. Aina khanbada chumina to laibani. Laina wari bani. Lain phanadum nungai aidi. Karino nang namo ngang libadubo. Kari masinu nangbo. Maupa sinu waraga mana nungai haribasibo. Ai aribiya. Kayam kuina yumsida aribi uidun laikidauria khumuthokpi. Nayum paloni nang. Laikaya stenangsia. Aribi aidan mayamna wawa laurabani. Siel khara paiba. Nungai na laibaduna nya. Ibema haukiba matam phaba laiba yaba nateko. Ho imana kari khange mi aisia aribi oirabasu laisabi. Aiga khangnariba nungsinariba nupasina angang aina haliba. Aribi gi langda thurakpa. Nizarabasu nasaigi saktam phajabasi uredana. Nupi aina haladi yummada nungai haiba concepta naya nupa oidoribaduna aibu nungsiba. Aduna idi khumuthoklabasu liduna laikhini. Aribi oirabasu ai nupa phangdabadi nate. Aduna ai kaisu hek wadi imai bema. Hai hairang lingai yuranga kan salo yeningde na sakto. Aribi oirakpagi ikaibasu khangdre. Tawbasu yam ngamme. Migi yumda mau oiraga takpi tambirakti haikini. Aduna chalo. Nupa nauna hero kumaise asisu thabak satoi oirini. Aduna sak thongu suibema aribi. Ngamdre. Mi thabak yam lai. Hayengai na luhonglabasu chak thongoi chakhum panabi mathamgani maidi. Thum piket ama loijringaida napamda halakpa soidre nangdi bema. Nanga ngangna du saruknya ai sak thongjarurage. Mama masa anisu wayasi haina phet launaduna mafam adudagi satnaki. Ngarang numidang khara henjinkiba ma oibana makok adu yamna lumba masado inam namba oirami tamngan madu tawpham yamna khangde. Phamung mayai duda phamduna leiri chingkhai duna masi amada. Chingkhai tamngan bada yengna hairi. Horen dai ngarang gi dumai tawronu ko. Wakhal muna khanba tam karina phai haiba yengduna tawnaba. Mina sakhrabadi chakisan kana khangba. Adudagi hena phaba laklabasu. Aisu ngasi thabak satkani. Hoi taw. Ai wakhal muna khalaga thabak tawrake. Adubo pendabadi sumak lairi ai tawpham khangde. Adubo imabu asengba para amadi tamge haina khali. Nupi masadu singnaraga karibu kanna upuraktoino. Adugi saruk mangonda ki henbi nupi mo oina yengo. Aduga satchelo. Luhong matam haire chari kaino. Kana ngaidun laini. Imana nang luhong nabuwa yam na haire. Nangi ngarangi maongdudane. Siyaga imaga so yam nungai hode. Pare aisu halage. Kuwa na upaw pawnaraga pulase. Hoi taw. Ai thoi ko. Ai sum lehur thindoktre. Hoi hairam laga singkhai du satki tamngan bado wakhal mayam aduna phungbang narami. Thabak ama tawre mabukning sanglamde tasena. Adubu yumda sum hiptuna leiba yaba nate masadu press oithokpa bathroom adomda sangki. Masanu pana nongan badagi satkhraga pung 10 dwaida yumda halakpaduda mapado masado onsinduna ngangli. Nupi koiba nate huran masatluri bro nang hausikta halakli basipo. Napa isi kayam kuina otkige haibano. Aina haiba ngangba khara tawni bungo nangba. Nangse aina nama yaudra yoklakpani. Mi oina bahaina hausikti oire nupi thinaba tawrase ai potharaga leirage. Mapa saurel naga ngangsilakpaduda puwangbado mapad tingak yengi aduga tapna khumi. Thabak suti oibagi ai swai phaw satpani pap. Mina taraga seran turan lawba yaba wahi watado haibinuko. Aisi pakhangni minu huran mankrabadi mangzare aidi. Aisa isingdu thongke paba dum potharaga leibi yan ai loi tawge. Ngasi nongmagi wa na tibung aina haibasi punsi oini nati nangna nupi khangnaba leite hairabadi ai nupi hainaba satlage haibasu nangna yadi. Nangi nupi pusilo ai nang luhong thokpirage. Baba nangsi kamaina ngangna doino khangde. Nungsinadaba nupibu kamaina punsi gi lemina doino. Aisu aina pamsaba nupi lei mangairi ne heben. Sing hek hangji phawu yadi kari halno khangde. Nupi masaduna nangona yadribaduna karigino. Kari harakpagino hayo. Nupi masadu kanano kari lamdagino singna taw. Ai sattuna khoiramduna ne ima oige dana haige. Isagi bu kari watkani ipa leiribusidi. Puwangba mai thiri amuksu mapada kari haina haigani singna hairagana mapana kari khumlakpa
Mana khaliba mayam asi lemna mangba oiridra. Masanupana tumi leisinbaduda Chaurel tapna. Ikaigano, bungo, hayo. Ipa hayi maksatuna nupi masadugi imungane wari watai tauke. Baba, matam khara leikisi. Aina nupi masadu pami haibase, nupi masa khangdri, baba. Aduna I thongna leidabani. Natrabadi, aisu nahana pabada loina hairani. Aina hena pabagi aningbadubu thunganba pamlibani. Hoi, adu oiragadi tha ama matam pike. Masida nang yadraba, ai nupi masa ama lei. Madubu aina ima wainaba soidana haigani, khanglabra. Maduda nang soidana aingondadi waroba thamganuko. Ibungo, chalo, sak thongro. Ipa iru mai tharage, thenglabani, matamse nang ngairingaida amuk hena thengi. Masada wa khara hairamduna Chaurel adu satkhirammi. Puwangbado nungsibagi matang lakpada mahaksu tawpham khanghande. Nungsibasi yaudrabadi miyoibai khoisi kari oiramgani asuk matik mayai leiribasi karigino nungsiba haibasina tasengna hairabada. Mapa Chaurel asigi magul sabsana khangba masani haidokhiba wada anirak suna ngangdabani aduni hena matha sabani mahakna. Puwangba tapna haisai matom tatanaba maongda. Karino aina husik tawgadabasibo aibu melai mangoda sengna hairaga amuka yengmana phagatra. Aina nungsisai haiduna magi mamida khawsaduna leirabadi kamdongni. Aigi pabadi amuk haikrabdi loir. Natragana pabada melai sana magi maramda sengna hairasirani. Maduda pabana karimuk hairakpa. Ai sengma makhanmana phagani. Sumaina sarak sahingnabana kannabu purakadaba leite. Wakal aduda khanba yaba kaya ama khalli adubu karina phagani haiba ama matomta khandokpa ngamdana puwangbado ungba yaba unglamduna chak thongba lomda mai onsinlami. Thabak maphamda melai sanado thabak ado mapukning sangna tawrambani. Adubu itha thazadana tamnganbadugi kol aduna mahaki tawramba thabak adubu kairami. Phone adudagi tamnganbana tapna. Nang thabak lakpra melai. Hoi, lai kai leirake. Adu oiragadi horen sudi matamda ai ngairam. Ai nanga wari sagadaba khara lei. Karigumba aina haibu wase. Nangna thawoidana chatlamlabadi aibu phatte haigano. Melai sana ingak ngakli. Kari khumgani haiba khangdi masadu ingaw ngawi adubu tapna khumi. Kai wari oidoino, kai matangdano. Kaishu leibu wanatida. Isam sama wamani. Ai hore lakpada mayak singna nangonda loina hairage. Aduga nang bab tarani. Nangna thabak loira matam aduda aingona phone tawro aduga hairo. Wahai adu mahairamduna melai sana magi pakum taduna phone adu thamki tamnganbadu. Melai sana adu wakhal aduda karino haina khanduna ngayak mangduna lehauri. Karimuk hairaktoino. Haidi sumaini yam sayetnabase yam hainadi. Nuraidubo kol wari sanaraga sega maiga hainaba yadi haibro khangde. Ahidiba horendi ai nuregi wari tawdaba yaroi. Ai thabak ama tawpham khangdeba sumaina som tawbase. Melai sana mapungning aduda marol yamna lonjai. Nupa sina karibu hairakani haina yamna khali. Amuksu asoiba ma tawkhibagum yamna kiba ma poksai. Adubo mahatana wakhal waba natte nureidusu nungaipam ama khangde. Masu melai sana hoida satuna numindang wairam aduda wari sanage haina mapungning aduda chap yungna khanduna mata sin halakpa ngaituna leiribani yengbatai karibu thokpa haina. Puwangbana kamdauba tamnganbana kari oirakpa nureina momon nokidra melai sanana harau tayamladra. Pumnamag asibu nathairaga haukiba warida melai sana mabu namza namtheki misak aduna mukana.
ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯥꯛꯏ ꯑꯗꯨꯕꯨ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨꯅ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ ꯃꯇꯣꯝꯇ ꯋꯥꯍꯟꯖꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯤ ꯀꯌꯥ ꯂꯩꯇꯕ ꯑꯁꯤꯛꯄ ꯃꯐꯝ ꯑꯃꯗ ꯇꯝꯉꯥꯟꯕꯗꯣ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯆꯝꯅ ꯐꯝꯕ ꯅꯠꯇꯦ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤꯕꯅꯤ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯕ ꯃꯤꯑꯣꯏꯕꯅꯤ ꯇꯝꯊꯤꯕꯗꯒꯤ ꯇꯝꯊꯤꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯃꯅꯤ ꯋꯥꯈꯜ ꯑꯁꯤꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯕꯗꯤ ꯇꯧꯐꯝ ꯈꯪꯗꯦ ꯇꯝꯉꯥꯟꯕ ꯉꯁꯤꯗꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯂꯩꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯒ ꯑꯣꯏꯔꯤꯕ ꯊꯣꯛꯂꯤꯕꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯗ꯭ꯔꯦ ꯂꯤꯊꯣꯛꯅꯤꯡꯕ ꯋꯥꯔꯤ ꯀꯌꯥꯅ ꯃꯁꯥꯗꯨꯕꯨ ꯌꯣꯝꯗꯨꯅ ꯂꯩ ꯑꯃꯔꯣꯝꯗ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯤꯕꯨ ꯀꯣꯛꯅꯕ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯎꯕꯤꯕ ꯃꯤꯁꯛ ꯑꯃ ꯃꯍꯥꯛ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯐꯕ ꯅꯨꯄꯤ ꯊꯤꯔꯨꯕ ꯃꯍꯥꯛ ꯄꯥꯝꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯔꯛꯏ ꯉꯔꯥꯡ ꯃꯦꯂꯩ ꯁꯅꯥꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨ ꯁꯣꯟꯊꯥꯡꯅꯅ ꯅꯨꯔꯩꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯅꯪ ꯁꯣꯏꯗꯅ ꯁꯥꯎꯅꯤꯡꯕ ꯃꯔꯧꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯏ ꯄꯨꯟꯁꯤꯗ ꯃꯩꯁꯥ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯥꯛꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯊꯃꯣꯏ ꯃꯆꯦꯠ ꯀꯌా ꯊꯣꯛꯅ ꯀꯥꯏꯕꯗ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯒꯤ ꯃꯃꯜ ꯂꯨꯝꯅ ꯂꯧꯕꯤꯔꯤꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯅꯪꯉꯣꯟꯗ ꯑꯍꯦꯟꯕ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯪ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯅ ꯅꯄꯨꯛꯅꯤꯡ ꯑꯗꯨꯗ ꯈꯜꯂꯨ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯅꯥꯀꯣꯡ ꯑꯗꯨꯗ ꯅꯧꯍꯧꯅꯅ ꯇꯥꯔꯛꯂꯕꯗ ꯇꯝꯉꯥꯟꯕꯗꯨ ꯆꯤꯟꯕꯥꯟ ꯂꯥꯟꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯕꯤ ꯑꯣꯏꯔꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤ ꯎꯔꯒ ꯇꯧꯁꯤꯟꯅꯕ ꯋꯥꯍꯩꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯑꯩꯕꯨ ꯊꯦꯝꯕꯤꯔꯤꯕ꯭ꯔꯥ ꯑꯩ ꯀꯔꯝꯅ ꯑꯁꯦꯡꯕ ꯈꯪꯗꯣꯛꯀꯅꯤ ꯑꯗꯨꯕꯨ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯁꯤꯕꯨ ꯊꯦꯝꯖꯤꯟꯕ ꯉꯝꯗꯧꯕꯤ ꯅꯨꯄꯤꯗꯤ ꯃꯍꯥꯛꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯈꯜꯂꯛꯂꯤ ꯇꯞꯅ ꯇꯞꯅ ꯑꯩꯇꯅ ꯈꯟꯕ ꯋꯥꯈꯜ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩ ꯃꯦꯂꯩꯕꯨ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯔꯛꯄꯒꯨꯝ ꯇꯧꯏ ꯑꯔꯦꯞꯄ ꯂꯩꯇꯕ ꯅꯨꯄꯥꯒꯤ ꯊꯃꯣꯏ ꯏꯁꯥꯒꯤ ꯀꯥꯟꯅꯕ ꯊꯤꯕ ꯇꯥꯔꯗ꯭ꯔꯅꯦ ꯇꯝꯉꯥꯟꯕ ꯃꯇꯣꯝꯇ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯋꯥꯍꯪ ꯍꯪꯕ ꯄꯥꯎꯈꯨꯝ ꯄꯤꯖꯕ ꯇꯧꯏ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯋꯥꯈꯜ ꯑꯗꯨꯅ ꯇꯠꯇꯅ ꯏꯁꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯋꯥꯕꯁꯤ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯂꯣꯏꯅꯅꯤꯡꯕ ꯄꯣꯛꯂꯤꯕ ꯑꯣꯏꯔꯤꯗ꯭ꯔꯅꯦ ꯑꯩꯒꯤ ꯏꯐꯝꯗ ꯐꯥꯎꯔꯛꯂꯤꯕꯁꯤꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯑꯁ ꯑꯩ ꯋꯥꯈꯜꯁꯤ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯤ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯩꯕꯨ ꯃꯥꯅ ꯂꯥꯟꯅ ꯎꯈꯤꯒꯗ꯭ꯔꯥ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤꯒ ꯈꯪꯅꯔꯝꯕ ꯑꯩꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯃꯥꯅ ꯑꯣꯏꯒꯗꯕꯁꯦ ꯑꯩꯁꯦ ꯋꯥꯈꯜ ꯈꯟꯊꯕ ꯍꯩꯇꯕ ꯃꯤ ꯑꯣꯏꯔꯤꯗ꯭ꯔꯥ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯀꯌా ꯈꯜꯂꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯨꯔꯩꯕꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯏ ꯇꯝꯉꯥꯟꯕ ꯃꯇꯣꯝꯇꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯃꯇꯣꯝꯇ ꯈꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯦꯂꯩ ꯁꯅꯥꯗꯨꯁꯨ ꯇꯝꯉꯥꯟꯕꯅ ꯀꯣꯜ ꯇꯧꯔꯛ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨꯅ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯦ ꯀꯪꯉꯥꯎꯅꯩ ꯊꯕꯛ ꯇꯧꯕꯗ ꯃꯕꯨꯛꯅꯤꯡ ꯆꯪꯗ꯭ꯔꯦ ꯃꯕꯨꯛꯅꯤꯡ ꯆꯪꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯇꯧꯐꯝ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯄꯣꯊꯥꯅꯕ ꯍꯥꯏꯅ ꯁꯣꯐꯥꯗꯨꯗ ꯇꯨꯃꯤꯟꯅ ꯄꯣꯊꯥꯗꯨꯅ ꯂꯩ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯦ ꯃꯥꯅ ꯑꯁꯨꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯂꯤꯂꯤꯗꯨ ꯂꯥꯛꯂꯦ ꯃꯦꯂꯩ ꯁꯅꯥꯒꯤ ꯏꯇꯨꯛ ꯇꯨꯛꯊꯕ ꯃꯇꯧ ꯑꯗꯨꯗ ꯂꯤꯂꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯥꯀꯜ ꯑꯣꯏꯔꯞ ꯐꯝꯃꯤ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯦꯂꯩ ꯁꯅꯥ ꯃꯤ ꯐꯝꯊꯔꯛꯄꯒꯤ ꯃꯃꯤ ꯑꯗꯨꯗ ꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯂꯤꯂꯤ ꯂꯩꯔꯝꯕꯗꯨꯗ ꯏꯈꯪ ꯈꯪꯅ ꯏꯆꯦ ꯑꯩ ꯋꯥꯗꯨ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯂꯤꯂꯤ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯣꯊꯥꯋꯣ ꯅꯁꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯎꯔꯦ ꯉꯝꯗ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯍꯥꯏꯔꯒ ꯍꯟꯕ ꯌꯥꯕꯗꯨꯕꯣ ꯍꯛꯆꯥꯡ ꯐꯕ ꯅꯥꯗꯕꯁꯤꯅ ꯊꯣꯏꯕ ꯂꯟꯅꯤ ꯊꯕꯛ ꯍꯥꯏꯁꯤꯗꯤ ꯀꯌꯥꯔꯛ ꯇꯧꯔꯕꯁꯨ ꯌꯥꯏ ꯃꯤꯒꯤ ꯏꯪꯒꯤꯠ ꯈꯪꯕꯤ ꯂꯤꯂꯤꯅꯤ ꯁꯦꯜ パイ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯌꯥꯎꯗꯕꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯕꯅ ꯍꯦꯟꯅ ꯄꯥꯝꯖꯕꯤꯅꯤ ꯑꯁꯨꯝꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯦꯂꯩ ꯁꯅꯥ ꯍꯥꯏꯒꯤ ꯈꯜꯂꯝꯕ ꯋꯥ ꯑꯗꯨꯒ ꯍꯥꯏꯗ꯭ꯔꯦ ꯇꯞꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯏ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯀꯣꯛꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯔ ꯈꯟꯕ ꯏꯆꯦ ꯑꯩꯁꯦ ꯆꯥꯕ ꯃꯄꯨꯡ ꯐꯥꯗꯕꯒ ꯀꯩꯒ ꯑꯩ ꯄꯪꯋꯥꯗ ꯋꯥꯏ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯏꯆꯦ ꯑꯗꯨ ꯑꯣꯏꯔꯒ ꯑꯁ꯭ꯋꯥꯏꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯂꯩꯌꯦ ꯑꯗꯨꯗ ꯑꯩꯒ ꯉꯥꯏꯍꯥꯛ ꯆꯠꯁꯤꯔꯣ ꯌꯥꯔꯅꯤ ꯏꯆꯦ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯗꯤ ꯐꯅꯤ ꯑꯩꯁꯦ ꯁ꯭ꯇ꯭ꯔꯦꯁ ꯈꯔ ꯂꯩꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯄꯣꯊꯥꯔꯒ ꯐꯅꯤꯗ ꯏꯆꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯃꯥꯜꯂꯤ ꯅꯪꯁꯨ ꯅꯆꯦ ꯑꯩꯁꯨ ꯃꯊꯥꯅ ꯉꯥꯎꯔꯤ
Thaba ingkhangi sagadra isagi sagadra masida hendoktana aigi upa nupa ama laye tamnganbado adusu kaidorabano khangde ngarang nahandagi kainom tawrai mahadagi khanbada ise warabani tasengna hawjikna kai satkibano khangde ngarang numidangsu chak sade hawji ayusu sakide imana magi khanduna kaptuna lehawi nongmata sumaina tawdabani khangje kaidorabano isam samna kanana te khanna khangna sanaba amani haina tamlakpa wani adubu wafam aduda melei sana mangonda yamna nungaitaba amadi pokhanbire tasengna maramdi masi oiribi asina kari maramno haiba khangdrabasu mahakti hobodagi loiba phawba khangliba ama oibana melei sana aduna tumina muk mangduna leikibudubu ubada lilina haima nangsumu unglabro isigi wasina amuka hena awab haplamlani as aisuba nangonde heksai mi masangamde haibasida aduina tiije sum aisu khaliba isi kumbi mata aisu isi oina leiramlabadi kai kumbi hiram amada problem laklabaso share tawduna awana puminagani haina imalu khrabi duga haigana loina tawribani yamna waije khoibu nungairakidra khangde kai nungairoidoino asukana hotnarisiba kai wadoino nangi awaba leibada aingondi hektayo aisu angama mateng tawge phare ai atai tei khra yeungkige nang sungyang potharaga hangera horen kona adum leigera nang na pama tawko nurai dusu kaisui kaigano duhongri phawba adum lau hayudana hoi che ai haige mangonda hoi hoi hairamduna lili dusu satki adubu phumbangnaba wakhal adugi adubu phumbangnaba wakhal adugi marakta amuk hena wakhal kaya ama khannaba hairami mangonda punsida chumna sumna aranba tahauba mahakni kana amabu thamoi sengna nungsirubagi piramba chaina phanglabi nungsina somna mahu puba oirakpagi awaba nungsi ipakta nungsiba ipak iyaida mitmangda intharamlaba misakni aduna meleisana tamnganbagi khanbiba mahak haurakle khajik loinaruba misak ama oibana awabaduda saruk yarubani ngayak asida masaduda tamnganba mangonda call tawningba kaidore haina hangningba nangna tawrido phatte haina themningba mapokle solabi ningol pukning aduna adubu masana masadubu phathajai meleisana sofaduda pura ngatha wakhaladuda asumna khanduna leiri thabak laklibani haibadu kaulba makai kaigin aina mabo themningba poklib magi awabasida saruk yaninglibasibo nate mana fana awaba moirabasu ai ma themjinba yade aigi tana lalubani mana aranba thabak tawrubanina aina soidana ikaiba nangpham tuni ai maga loinaba yade karigumba aiga maga loinaduna itattadana wari tawrabadi aigi tana ingona soidana lana ugani aina khaliba mayam asibu karino meleisana ungduna matomta wahang amuk hang tawduna leirami asigumba kaya asi khanda khalabasu haukiba magi punsi wari trauma do lake tawi masado haukiba wari na maikai kuding koisilakba tarabadi mahak sor honba yamna wab oirami meleisana yumda haningi ayaba supirakli adubu tamnganbaduna ngairamu haibaduna mahak sat hekda satpa ngamdri ngayak ngairage haina khanduna thabak adomda warabasuwana mahak mai onsinkri hauba hautaba nomagi punna jak saminaba masanupani adubu ngarangdagi ningthina tawraktabaduda madabi yumda leirabasu tawpham khangde aduna masaduna university duda class loirakpagi timing yengduna masanupa ngaitum pokpaduda call tawrami tamnganbadusu mamana tawba call adu receive tawraklami phone adudagi madabi tapna class off oiriba natra ibungo nangbo chaksu sade kari kari sarabagi nasado adumna tawrubada yararoi kaino masaune nangna adumna tawbadu ima nungaite nungaifam khangde pukning lumde yamna waine atompa mamagi puksel khangna satpa masani mama si soidana mana maram oiraga saba thakpa yararoi anam oirakpa tare khanduna
ꯃꯃꯥꯗ ꯑꯣꯏꯗꯕ ꯋꯥꯅ ꯑꯋꯩꯕ ꯑꯃ ꯁꯥꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ ꯇꯝꯉꯥꯟꯕ ꯅꯣꯛꯃꯤ ꯇꯧꯅ ꯑꯋꯥꯕ ꯂꯣꯠꯁꯤꯟꯗꯨꯅ ꯃꯇꯝ ꯌꯥꯗꯕꯒꯤ ꯍꯣꯕꯤ ꯆꯠꯄꯅꯤ ꯏꯃꯥ ꯑꯩ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯗꯦ ꯑꯗꯨꯅ ꯉꯁꯥꯏ ꯀꯦꯟꯇꯤꯟꯗ ꯄꯨꯛ ꯊꯟꯅꯕ ꯍꯥꯏꯗꯅ ꯆꯥꯕ ꯌꯥꯕ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯔꯤ ꯏꯃꯥꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯆꯤꯡꯈꯩꯗꯒꯤ ꯑꯩꯅ ꯍꯪꯕ ꯌꯥꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯪꯂꯕꯅꯤ ꯏꯃꯥ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯕꯣ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯅꯪꯅ ꯑꯁꯨꯝꯅ ꯅꯄꯨꯟꯁꯤꯗ ꯊꯛꯇꯕ ꯌꯨ ꯊꯛꯇꯨꯅ ꯅꯈꯣꯡ ꯐꯥꯎꯕ ꯆꯨꯝꯅ ꯊꯥꯡꯕ ꯉꯝꯗꯕꯗꯣ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯕꯨ ꯃꯇꯣꯝꯇꯔꯣ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯇꯝꯉꯥꯟꯕ ꯇꯨꯃꯤꯟꯅ ꯂꯩ ꯃꯃꯥꯁꯤꯅ ꯁꯣꯏꯗꯅ ꯋꯥꯔꯝꯒꯅꯤ ꯆꯤꯡꯈꯩꯗꯒꯤ ꯑꯁꯨꯝꯅ ꯄꯥꯎ ꯈꯔ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯇꯝꯉꯥꯟꯕ ꯇꯞꯅ ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯛꯀꯦ ꯉꯥ ꯊꯣꯡꯗꯨꯅ ꯆꯥꯁꯦ ꯑꯩ ꯍꯣꯔꯦꯟꯗꯒꯤ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯣꯏ ꯏꯃꯥ ꯇꯨꯃꯤꯟꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯉꯔꯥꯡꯒꯤ ꯊꯧꯑꯣꯡ ꯑꯗꯨꯒꯤꯗꯃꯛ ꯏꯃꯥꯗ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯣꯏ ꯎꯁꯨ ꯎꯍꯜꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯅ ꯃꯥꯙꯕꯤ ꯃꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯄꯦꯟꯖꯔꯝꯃꯤ ꯑꯗꯨꯅ ꯃꯣꯃꯣ ꯅꯣꯛꯆꯩ ꯇꯞꯅ ꯈꯨꯝꯃꯤ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯃꯃꯥ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯈꯪꯕꯗꯨꯅꯤ ꯃꯃꯥ ꯑꯩꯅ ꯄꯥꯝꯖꯕ ꯏꯆꯥꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯉꯥꯗꯣ ꯊꯣꯡꯂꯝꯒꯦ ꯅꯪ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯏꯕꯨꯡꯉꯣ ꯐꯔꯦ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯣ ꯏꯃꯥꯁꯨ ꯊꯝꯃꯒꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ ꯃꯥꯙꯕꯤꯗꯨ ꯁꯣꯐꯥꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯩ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯆꯤꯟꯕꯥꯜ ꯂꯥꯟꯅ ꯃꯇꯣꯝꯇ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤꯗꯤ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯈꯪꯅꯕ ꯑꯃ ꯂꯦꯡꯗꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯩ ꯊꯣꯏꯅ ꯃꯥꯒꯤꯗꯃꯛ ꯋꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯈꯟꯕ ꯇꯥꯕꯅꯤ ꯏꯆꯥꯅꯨꯄꯥ ꯃꯇꯣꯝꯇꯅꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯔꯝꯗ ꯂꯃꯈꯥꯡꯗ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯃꯃꯥ ꯑꯩꯅ ꯃꯇꯤꯛ ꯆꯥꯕꯤ ꯑꯃ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯧ ꯑꯣꯏꯌꯨ ꯍꯥꯏꯕꯗ ꯌꯥꯔꯣꯏꯗꯕ ꯂꯩꯇꯦꯅ ꯑꯩ ꯃꯃꯥꯅꯤ ꯏꯆꯥꯒꯤ ꯃꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯏ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯒꯤ ꯑꯣꯏꯕꯗ ꯅꯣꯞꯄꯣꯏꯗꯕ ꯑꯃ ꯑꯩ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯅ ꯂꯨꯍꯣꯡꯅꯕ ꯇꯧꯒꯅꯤ ꯃꯆꯦ ꯉꯥꯏꯗꯨꯅ ꯁꯨꯝ ꯂꯩꯕꯅ ꯐꯔꯛ ꯌꯥꯝ ꯇꯥꯔꯛꯇꯧꯔꯦ ꯌꯥꯔꯣꯏ ꯏꯆꯥ ꯃꯥꯡꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯃꯆꯥ ꯁꯣꯛꯄꯗ ꯃꯃꯥ ꯑꯣꯏꯕꯤ ꯀꯅꯥ ꯑꯃꯅ ꯀꯩꯗꯧꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯥꯙꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯏꯆꯝ ꯆꯝꯕ ꯏꯃꯨꯡ ꯑꯃ ꯅꯠꯇꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯏꯃꯨꯡ ꯑꯃꯅꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯔꯛꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯦ ꯍꯥꯏꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯝꯉꯥꯟꯕꯗꯨ ꯃꯦꯂꯩꯁꯅꯥ ꯎꯅꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯃꯆꯦꯗꯨꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗꯒꯤ ꯃꯦꯂꯩꯁꯅꯥ ꯄꯨꯕ ꯍꯥꯏꯕꯁꯤ ꯃꯆꯦꯅ ꯎꯈꯤꯕ ꯅꯠꯇ꯭ꯔꯒ ꯗꯨꯀꯥꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯅꯥꯅ ꯎꯈ꯭ꯔꯕ ꯁꯣꯏꯗꯅ ꯂꯥꯟꯅ ꯂꯧꯈꯤꯅꯤ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯂꯩꯕ ꯇꯝꯉꯥꯟꯕ ꯃꯍꯥꯛꯅ ꯈꯟꯕ ꯉꯝꯃꯤ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩ ꯑꯁꯨꯝꯅ ꯃꯨꯟꯅ ꯈꯟꯕ ꯃꯍꯥꯛꯅꯤ ꯒꯥꯔꯤ ꯊꯧꯔꯝꯗꯥꯏ ꯑꯗꯨꯗ ꯇꯦꯛꯁ ꯑꯃ ꯃꯦꯂꯩꯁꯅꯥ ꯃꯥꯒꯤ ꯅꯝꯕꯔꯗꯨꯗ ꯊꯥꯔꯝꯃꯤ ꯋꯥꯔꯣꯜ ꯑꯗꯨꯅ ꯗꯨꯀꯥꯟꯗꯨꯗ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯗꯤ ꯅꯪ ꯑꯩꯒꯤ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕ ꯃꯔꯤ ꯑꯁꯤꯗ ꯃꯄꯥꯟꯒꯤ ꯃꯤꯅ ꯑꯍꯦꯟꯕ ꯃꯔꯤ ꯑꯃ ꯁꯦꯝꯃꯛꯀꯅꯤ ꯃꯗꯨꯅ ꯅꯪ ꯑꯩꯕꯨ ꯃꯐꯝ ꯆꯥꯕ ꯃꯤꯅ ꯈꯪꯂꯣꯏꯗꯕ ꯄꯪꯂꯥꯞ ꯂꯥꯞꯇꯕ ꯃꯐꯝ ꯑꯃꯗ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ ꯅꯪꯅ ꯑꯩ ꯉꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯣ ꯍꯥꯏꯐꯝ ꯊꯣꯛꯄ ꯃꯇꯥꯒꯨꯝ ꯇꯦꯛꯁ ꯑꯗꯨꯃ ꯊꯥꯈꯤꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯍꯧꯔꯝꯃꯤ ꯁꯣꯝꯗ ꯌꯨꯝꯗ ꯍꯟꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯦꯂꯩꯁꯅꯥ ꯑꯗꯨꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯃ ꯌꯥꯝ ꯊꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯈꯨꯠ ꯑꯗꯨ ꯈꯖꯤꯛ ꯁꯣꯛꯇꯨꯅ ꯏ ꯊꯣꯛꯂꯝꯃꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯣꯏ ꯑꯃ ꯑꯅꯤꯅ ꯑꯁꯣꯛꯄꯗꯨ ꯐꯖꯅ ꯐꯥꯔꯁ ꯑꯦꯗ ꯄꯤꯔꯝꯃꯤ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦꯗ ꯍꯥꯏꯅ ꯈꯟꯗꯨꯅ ꯐꯣꯟ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯄꯨꯡ ꯌꯦꯡꯕꯗ ꯂꯩꯔꯝꯂꯤꯕ ꯇꯦꯛꯁ ꯑꯗꯨ ꯍꯥꯟꯅ ꯎꯈꯤꯕꯅ ꯃꯗꯨꯕꯨ ꯍꯥꯟꯅ ꯄꯥꯔꯝꯃꯤ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯃꯨꯟꯅ ꯄꯥꯔꯕꯗ ꯃꯦꯂꯩꯁꯅꯥ ꯃꯤꯠꯇꯨ ꯑꯃꯨꯛꯇꯪ ꯎꯏꯁꯤꯟꯗꯨꯅ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯑꯗꯨꯕꯨ ꯐꯥꯊꯖꯗꯨꯅ ꯀꯩꯁꯨ ꯇꯧꯗꯕ ꯁꯥ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯇꯝꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯣꯀꯦꯁꯟ ꯑꯗꯨꯕꯨꯁꯨ ꯊꯥꯈꯤ ꯃꯤꯅꯠ 5ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯁꯨ ꯌꯧꯔꯛꯇꯨꯅ ꯄꯨꯟꯅ ꯌꯨꯝꯂꯣꯝꯗ ꯍꯥꯏꯊꯔꯛꯂꯤ ꯏꯀꯣꯏ ꯀꯣꯏꯅ ꯃꯦꯂꯩꯁꯅꯥꯗꯨ ꯒꯥꯔꯤꯒꯤ ꯃꯅꯤꯡ ꯁꯤꯠ ꯑꯗꯨꯗ ꯐꯝꯃꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯆꯨꯝꯗ꯭ꯔꯤꯡ ꯊꯧꯔꯝꯂꯒ ꯇꯝꯉꯥꯟꯕꯗꯨꯅ ꯃꯃꯥꯡꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯍꯥꯏꯅꯤꯡꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯃꯅꯤ ꯑꯗꯨꯕꯨ
Hairaga tagado mi leite. Pende aiduna kailau laurabasu kana phamama leiroi. Aduna I pumnamak ase lotsinduna thamlage haina khali. Milai. Chumdabra aina hairibase. Mangona sat onsilakpasida mangduna tumina phamlambadu wakhal tarai. Tamnganbaduna phamlibadomda mai adu onsin aduga. Kaya haibano tahujri amtaga hairo. Nupidugi maung aduda. Nupi asi mangduna magi oiba sangsarda tauduna leirure haibado mayek sengi aduna nokmi hairai. Yamna warabu nangba nasado mangduna leiribaduba. Wahai asimaga loinana phat nupi mangona yenglakpani adubu nupidugi makhut aduna sokpado hauzik thada urami aduga muksu makha tarai. Nakut aduna kaidobada musoino kaidoba yaure nasado imang mangduna leiribaduba. Melaysana nupadugi wa mayam adubu taraga tapna khumi. Haksang kaya nungaitaba aduna maram oiraga aisa thabak tawbuda pukning sangdre aduna cheksilawdabana sokliba khutni ado nangna haikiba wadubu karino amuktanga hairo ai tasingna tahudabani. Sum hairiba haidunida tagadaba mina tabidrabadi kaishu kanade pudita mangjong songboina thoi hairiba. Melaysana nupasina hainingliba wado karino khangi tamnganba tapna makha tarai tumina leiba tawde. Ado haukiba aigi oiba phangloi taw pasakta asumak asa tawduna leirabadi kanaba phangloi. Thamoi ningdon pomduna tokani aduna ina hairidi aigi thamoigi awabase themjinba ngambi ama ai pami tasengna punsisi sumaina leiba ai pamde aduna loina tinaraba ikhang khangnaraba nang noida aigi majet kaya tokna kairaba thamoi asima khara themjin pirodana. Wahai adumu tabada mihul adu ding ding chongi tasengna masado humang kangi Melaysana adu. Tamnganba khanthaba tawdana mana haining wadu haikre tawba ngami haina khallabasu adubu Melaysana tumina leiri. Khangi nupi si wahai ama hairak haiba aduna makha tasinduna hanjin hanglubu tawdre chumjing lakle yumlomda amaromda nure adu Melaysana hoida lai makok aduda piyamana kupoi inboi tawduna tamnganba hoi siyorakle Melaysana ado gari adudagi kumtharakpaga nurai mana yarokpaga mapa sapsanai gari manungdagi nupa adu nurai ubada sitla manung sitlebkibagum yengduna lai nurai masungai nupa aduda munna yengi tawriba maong aduda haifam tawfam khangdana Melaysana mahakna amadamuk yeng leirammi. Ngarangina chanabi ngasigina lamlanbi tadrabra tasengna thamoi layomda nungsi aigi mami ama mutkrabra tasengna nungsi masu naphamdagi adubune unja oikrabiyo mityengna hairi nangba yengo haina sagatkigadra puragi dalan ama nongmadol thazabu aigini haina angauba amago